ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯨꯝꯒꯤ ꯅꯣꯡ ꯆꯨꯈ꯭ꯔꯦ꯫ ꯏꯉꯥ ꯏꯉꯦꯜꯒꯤ ꯃꯇꯝ ꯍꯥꯏꯁꯤꯗꯤ ꯂꯧꯃꯤ ꯃꯈꯣꯏꯒꯤꯗꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯕ ꯃꯇꯝ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯥꯟꯖ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯖꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯂꯧ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯥꯟꯖꯅ ꯂꯩꯀꯥꯏ ꯑꯗꯨ ꯂꯩꯕ ꯈꯨꯔꯥ ꯆꯥꯎꯕꯒꯤ ꯁꯟ ꯄꯥꯃꯣꯠ ꯑꯅꯤꯗꯨ ꯇꯧꯗꯨꯅ ꯃꯤꯒꯤ ꯁꯟꯄꯣꯠ ꯈꯣꯏ, ꯈꯨꯔꯥ ꯆꯥꯎꯕꯅ ꯁꯦꯜ ꯈꯔ ꯄꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯁꯦꯟ ꯇꯥꯜꯂꯤ꯫ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯟꯖ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕꯤ ꯃꯆꯟꯅꯨꯄꯤꯗꯤ ꯇꯨꯝꯍꯧꯔꯤ꯫ ꯈꯨꯔꯥ ꯆꯥꯎꯕꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯁꯪꯒꯣꯟꯅ ꯄꯨꯜꯂꯤꯕ ꯁꯟꯂꯥꯕ ꯑꯆꯧꯕ ꯑꯅꯤꯗꯨ ꯆꯤꯡꯊꯣꯛꯂꯦ꯫ ꯃꯔꯦꯡꯖꯨꯝꯗ ꯎꯀꯥꯏ ꯍꯥꯞꯇꯨꯅ ꯂꯧꯕꯨꯛ ꯇꯝꯅ ꯃꯍꯥꯛ ꯆꯠꯂꯤ꯫ ꯏꯕꯣꯍꯜꯒꯤ ꯂꯧꯐꯝꯗ ꯆꯠꯂꯤ꯫ ꯎꯀꯥꯏ ꯄꯥꯟꯗꯨꯅ ꯂꯧꯐꯝꯗꯨ ꯃꯍꯥꯛꯅ ꯎꯀꯥꯏ ꯀꯟꯅ ꯇꯛꯂꯤ꯫ ꯃꯥꯟꯖ ꯃꯃꯥꯅ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯊꯕꯛ ꯀꯌꯥ ꯁꯨꯈꯤ꯫ ꯃꯇꯝ ꯃꯇꯝꯒꯤ ꯊꯕꯛ ꯀꯌꯥ ꯃꯍꯥꯛꯅ ꯇꯧꯏ꯫ ꯊꯕꯛ ꯑꯌꯥꯝꯕ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯧꯕ ꯍꯩ꯫ ꯂꯧꯐꯝꯗꯨꯗ ꯎꯀꯥꯏ ꯇꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒꯗꯤ ꯅꯨꯃꯤꯠ ꯊꯣꯔꯛꯂꯦ꯫ ꯃꯈꯥ ꯇꯥꯅ ꯎꯀꯥꯏ ꯇꯛꯂꯤ꯫ ꯂꯥꯡꯂꯦꯟ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ꯫ ꯁꯨꯃꯥꯡ ꯃꯥꯡꯒꯜꯋꯥꯏ ꯁꯤꯠꯇꯣꯛꯏ ꯇꯩꯊꯣꯛꯏ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ ꯆꯍꯤ 3ꯃꯨꯛ ꯈꯦꯟꯅꯩ꯫ ꯌꯦꯡꯕꯗ ꯂꯣꯏꯅ ꯆꯥꯎꯅ ꯎꯔꯦ꯫ ꯂꯥꯡꯂꯦꯟ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯇꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯤ꯫ ꯑꯩꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯕꯅ ꯐꯅꯤ? ꯑꯍꯥꯎꯕ ꯏꯟꯁꯥꯡꯁꯨ ꯑꯝꯇ ꯂꯩꯇꯦ ꯇꯧꯔꯤꯁꯦ꯫ ꯍꯋꯥꯏꯁꯦ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯍꯦꯛꯇ ꯊꯣꯡꯖꯤꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯍꯥꯛ ꯆꯥꯛ ꯊꯣꯡꯂꯤ꯫ ꯁꯣꯝꯗꯅ ꯈꯨꯔꯥ ꯆꯥꯎꯕ ꯏꯕꯣꯍꯜꯒꯤ ꯂꯧꯐꯝ ꯇꯝꯅ ꯆꯠꯂꯤ꯫ ꯎꯀꯥꯏ ꯇꯛꯂꯤꯕ ꯃꯥꯟꯖꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯕꯨꯡꯉꯣ ꯐꯖꯅ ꯇꯧꯀꯣ, ꯀꯆꯤꯟ ꯀꯣꯌꯥ ꯌꯧꯁꯤꯜꯂꯝꯃꯨ, ꯃꯤꯅ ꯋꯥ ꯉꯥꯡꯅꯈꯤꯅꯤ꯫ ꯍꯣꯏ ꯈꯨꯔꯥ, ꯀꯌꯥꯝꯗꯤ ꯋꯥꯠꯂꯤ ꯂꯣꯏꯒꯗꯕ? ꯂꯣꯏꯒꯗꯧꯔꯦ ꯈꯨꯔꯥ꯫ ꯃꯊꯪꯗꯤ ꯑꯩꯒꯤ ꯇꯥꯔꯝꯒꯅꯤ꯫ ꯅꯪꯅꯦ ꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯈꯨꯔꯥꯒꯤ ꯆꯤꯡꯌꯥꯗ ꯂꯩꯕ ꯂꯧꯐꯝꯗꯨ ꯃꯗꯨ ꯈꯪꯉꯤꯗꯅ, ꯑꯗꯨ ꯆꯠꯂꯨꯀꯣ꯫ ꯍꯣꯏ ꯈꯨꯔꯥ, ꯐꯔꯦ ꯇꯧꯖꯔꯣ꯫ ꯃꯊꯟꯇ ꯑꯃꯨꯛ ꯍꯥꯏꯖꯩ, ꯅꯣꯡꯁꯤꯁꯨ ꯇꯥꯔꯛꯀꯗꯧꯔꯤꯕ ꯀꯔꯤꯅꯣ? ꯃꯈꯥꯔꯣꯝꯗꯒꯤ ꯍꯨꯝꯂꯒ ꯂꯥꯏꯅ ꯇꯧꯔꯤꯁꯦ꯫ ꯃꯍꯥꯛ ꯃꯐꯝ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯥꯟꯖ ꯂꯧꯐꯝꯗꯨ ꯎꯀꯥꯏ ꯇꯛꯄ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯤꯡꯌꯥꯒꯤ ꯂꯧꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯃꯍꯥꯛ ꯆꯠꯂꯤ꯫ ꯈꯨꯔꯥ ꯆꯥꯎꯕꯒꯤ ꯂꯧꯐꯝ ꯑꯗꯨ ꯎꯀꯥꯏ ꯑꯃꯨꯛ ꯇꯛꯏ꯫ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯐꯧꯍꯨꯟꯒꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯂꯅꯤ꯫ ꯃꯗꯨꯃ ꯂꯣꯏꯅꯕ ꯎꯀꯥꯏ ꯇꯛꯂꯛꯄꯗꯗꯤ ꯅꯨꯃꯤꯠꯇꯨ ꯑꯥ ꯌꯧꯈ꯭ꯔꯦ꯫ ꯇꯧꯕꯇꯕꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯅ ꯅꯨꯡꯁꯥꯗꯤ ꯁꯥꯗꯦ꯫ ꯅꯣꯡꯁꯨ ꯇꯥꯒꯗꯕꯣꯏ ꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯗꯦ꯫ ꯑꯃꯨꯕ ꯂꯩꯆꯤꯜꯗꯨ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯄꯨꯡ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯆꯥꯛꯇꯨꯅ ꯂꯥ ꯑꯃꯗ ꯐꯖꯅ ꯌꯣꯝꯁꯤꯜꯂꯤ꯫ ꯏꯟꯁꯥꯡ ꯑꯗꯨꯅ ꯃꯈꯨꯝ ꯈꯨꯝꯕ ꯀꯣꯟ ꯑꯃꯗ ꯍꯥꯞꯂꯦ꯫ ꯏꯁꯤꯡ ꯍꯥꯞꯄ ꯇꯨꯝꯕꯥ ꯑꯗꯨꯒ ꯄꯨꯟꯅ ꯈꯥꯎ ꯑꯃꯗ ꯍꯥꯞꯇꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯇꯝꯁꯦ ꯈꯔꯕꯨ ꯊꯦꯡꯂꯦ꯫ ꯇꯥꯆꯧꯗꯨꯕꯨ ꯆꯥꯛ ꯂꯥꯝꯅ ꯂꯣꯏꯔꯝꯃꯅꯤ꯫ ꯌꯨꯝꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯈꯥꯎꯗꯨꯃ ꯌꯥꯟꯗꯨꯅ ꯃꯍꯥꯛ ꯊꯣꯛꯂꯛꯂꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯟꯖꯅ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯂꯧꯕꯨꯛꯇ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ꯫ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯃꯕꯨꯡꯒꯤ ꯆꯥꯛ ꯅꯨꯡꯇꯤꯒꯤ ꯊꯤꯜꯂꯤ꯫ ꯃꯍꯥꯛ ꯂꯧꯕꯨꯛ ꯌꯧꯔꯤ꯫ ꯂꯩꯔꯤꯕ ꯂꯧꯐꯝꯗꯨꯗ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯇꯥꯆꯧꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯖꯥꯠꯅꯣ? ꯎꯗꯤ꯫ ꯈꯔ ꯆꯠꯂꯤ꯫ ꯆꯤꯡꯂꯣꯝꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ, ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯑꯁꯤ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯍꯥꯛ ꯃꯈꯣꯡꯗꯨ ꯈꯔ ꯊꯨꯔꯞꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯃꯕꯨꯡꯒꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯗ ꯃꯍꯥꯛꯅ ꯍꯧꯅ ꯃꯕꯨꯡꯕꯨ ꯀꯧꯏ, ꯇꯥꯆꯧ, ꯑꯩ ꯂꯥꯛꯑꯦ, ꯇꯨ ꯆꯥꯛ ꯄꯨꯔꯛꯑꯦ ꯇꯥꯆꯧ꯫ ꯃꯈꯣꯡꯗꯨꯅ ꯈꯔ ꯀꯟꯅ ꯍꯦꯛ ꯊꯥꯡꯂꯨꯕꯗ ꯂꯧꯔꯤꯗ ꯂꯩꯔꯤꯕ ꯂꯩꯈꯣꯝꯗꯨꯗ ꯃꯈꯣꯡꯗꯨ ꯁꯤꯠꯇꯨꯅ ꯗꯣꯛ ꯍꯦꯛ ꯇꯨꯏ꯫ ꯃꯈꯣꯜ ꯊꯣꯛꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯏ꯫ ꯃꯥꯟꯖ ꯃꯁꯜꯅ ꯇꯨꯈꯤꯕꯗꯨꯗ ꯐꯠ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯕꯦꯝ, ꯁꯣꯛꯄ꯭ꯔꯣ? ꯅꯥꯕ꯭ꯔꯕ? ꯇꯨꯔꯒꯕꯨ ꯅꯥꯕ꯭ꯔꯥ? ꯁꯤ ꯇꯥꯆꯧ ꯆꯤꯡꯈꯠꯄꯤꯒꯤꯁꯦ꯫ ꯃꯆꯟꯅꯨꯄꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ꯫ ꯅꯪꯕꯨ ꯇꯞꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯇꯞꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯗ ꯅꯥꯟꯊꯣꯛꯈ꯭ꯔꯤꯕ꯫ ꯐꯅꯦꯛ ꯀꯩꯗꯣ ꯂꯩꯀꯣꯡ ꯉꯥꯛꯇ ꯉꯥꯏꯔꯤ, ꯌꯦꯡꯉꯨꯅꯦ ꯑꯝꯇ꯫ ꯁꯨꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯗꯨ ꯇꯥꯆꯧ, ꯅꯪ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯕ꯭ꯔꯣ? ꯃꯥꯟꯖꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏ, ꯁꯤꯁꯤꯃ ꯈꯖꯤꯛ ꯋꯥꯠꯂꯤ, ꯑꯗꯨꯒ ꯂꯧꯐꯝ ꯑꯃꯒ ꯋꯥꯠꯂꯤ꯫ ꯑꯣ, ꯑꯗꯣ ꯑꯩ ꯆꯥꯛ ꯄꯨꯔꯛꯏ, ꯆꯥꯔꯣ꯫ ꯁꯤꯗ ꯁꯨꯝ ꯊꯅꯝꯃꯨ, ꯍꯣꯔꯦꯟ ꯇꯥꯆꯧ ꯆꯥꯔꯒꯦ꯫ ꯃꯁꯤꯗ ꯂꯥꯡꯂꯦꯟꯅ, ꯆꯥꯛ ꯌꯥꯎꯕ ꯈꯥꯎꯁꯦ ꯄꯨꯔꯒ ꯑꯃꯨꯛ ꯆꯠꯈꯣ ꯍꯥꯏꯕ꯭ꯔꯣ ꯑꯩ? ꯑꯕꯦꯝ, ꯀꯩꯗꯧꯔꯒꯦ? ꯑꯩꯒꯤ ꯃꯥꯡꯗ ꯆꯥꯒꯗꯕꯅꯤ, ꯍꯧꯖꯤꯛ ꯆꯥꯒꯗꯕ꯫ ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯇꯨ ꯈꯔ ꯋꯥꯠꯂꯤꯕꯁꯦ ꯑꯃꯨꯛ ꯇꯥꯅ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ꯫ ꯌꯥꯔꯣꯏ, ꯍꯧꯖꯤꯛ ꯆꯥꯒꯗꯕꯅꯤ꯫ ꯍꯣꯏ, ꯇꯥꯆꯧ ꯆꯥꯔꯒꯦꯁꯦ꯫ ꯑꯗꯨꯅꯦꯕ, ꯁꯤꯗ ꯐꯝꯃꯨ꯫ ꯃꯥꯟꯖ ꯐꯝꯊꯩ꯫ ꯂꯥꯡꯂꯦꯟꯅ ꯈꯥꯎ ꯃꯅꯨꯡꯗꯒꯤ ꯆꯥꯛꯌꯣꯝ ꯄꯨꯊꯣꯔꯛꯏ꯫
ꯇꯨꯝꯕꯥꯗꯨꯃ ꯂꯧꯊꯣꯛꯇꯨꯅ ꯇꯥꯆꯧ ꯁꯤꯗ ꯏꯁꯤꯡ ꯂꯩꯔꯤ ꯈꯨꯠꯇꯣ ꯁꯤꯗ ꯁꯨꯝ ꯍꯥꯝꯃꯨ ꯃꯥꯟꯖꯅ ꯅꯥꯀꯟꯗ ꯂꯩꯕ ꯂꯧꯕꯨꯛꯇ ꯇꯨꯡꯕ ꯏꯁꯤꯡꯗꯨꯗ ꯃꯈꯨꯠ ꯈꯔ ꯍꯥꯝꯃꯤ ꯑꯗꯨꯒ ꯍꯥꯏ ꯁꯤ ꯅꯪ ꯈꯔ ꯍꯩꯔꯛꯑꯣ ꯂꯥꯡꯂꯦꯟꯅ ꯇꯨꯝꯕꯥꯗꯨ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯍꯩ ꯌꯥꯔꯦ ꯌꯥꯔꯦ ꯇꯥꯆꯧ ꯁꯤꯗ ꯂꯩꯔꯤ ꯆꯥꯔꯣ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯕꯦꯝ ꯀꯥꯡꯁꯣꯏꯅꯤꯗ ꯊꯣꯡꯅꯤꯡꯉꯥꯏꯒ ꯑꯝꯇ ꯂꯩꯇꯦꯕ ꯀꯥꯡꯁꯣꯏ ꯍꯥꯏꯕ ꯆꯥꯛ ꯌꯣꯝꯅ ꯐꯠ ꯆꯤꯡꯁꯤꯜꯂꯤ ꯆꯥꯛꯇꯨꯗ ꯏꯟꯁꯥꯡꯗꯣ ꯍꯩꯊꯩ ꯑꯗꯨꯒ ꯆꯥꯕ ꯍꯧꯏ ꯂꯥꯡꯂꯦꯟꯅ ꯍꯪꯉꯤ ꯇꯥꯆꯧ ꯍꯥꯎꯕ꯭ꯔꯥ ꯌꯥꯝꯅ ꯍꯥꯎꯏ ꯅꯪꯕꯨ ꯆꯥꯔꯕꯣ ꯆꯥꯔꯛꯇ꯭ꯔꯤ ꯀꯩꯒꯤ ꯆꯥꯊꯣꯛ ꯌꯥꯗ꯭ꯔꯣ ꯆꯥꯅꯤꯡꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯑꯗꯨꯗꯤ ꯇꯥꯆꯧ ꯏꯟꯕꯤꯔꯒꯦ ꯅꯌꯥ ꯀꯥꯊꯣꯛꯑꯣ ꯂꯥꯡꯂꯦꯟꯅ ꯃꯌꯥ ꯀꯥꯊꯣꯛꯏ ꯂꯥꯎꯅ ꯀꯥꯊꯣꯛꯎꯀꯣ ꯆꯥꯛ ꯏꯟꯕꯤ ꯂꯥꯡꯂꯦꯟꯅ ꯆꯥꯏ ꯇꯥꯆꯧ ꯑꯩꯅ ꯊꯣꯡꯕꯅꯔ ꯀꯩꯅꯣ ꯌꯥꯝ ꯍꯥꯎꯏꯍꯦ ꯍꯥꯎꯏ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯆꯤꯜ ꯃꯧꯄ꯭ꯋꯥꯅꯤ ꯅꯣꯡꯃꯗ ꯈꯠꯅꯗꯦ ꯂꯥꯡꯂꯦꯟꯅꯁꯨ ꯃꯕꯨꯡꯗ ꯅꯣꯡꯃꯇ ꯁꯥꯎꯒꯗ ꯋꯥ ꯍꯥꯏꯗꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯤꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯀꯜꯂꯛꯅꯩ ꯑꯁꯨꯝ ꯇꯧꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯑꯕꯦꯝ ꯅꯪ ꯌꯨꯝꯗ ꯀꯥꯈ꯭ꯔꯣ ꯂꯥꯡꯂꯦꯟꯅ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯇꯥꯆꯧ ꯅꯪ ꯈꯔ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯅꯣꯡꯁꯤꯁꯨ ꯇꯥꯔꯛꯇꯧ ꯃꯥꯜꯂꯦꯕ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯗꯤ ꯁꯨꯃꯥꯏ ꯁꯨꯝ ꯃꯪꯂꯤꯁꯦ ꯇꯥꯕ꯭ꯔꯥ ꯁꯨꯛꯇꯥ ꯇꯥꯔꯛꯇꯦ ꯅꯣꯡꯅ ꯆꯣꯠꯂꯗꯤ ꯅꯍꯥꯟꯅꯤꯀꯣ ꯑꯃꯨꯛ ꯆꯣꯠꯂꯣꯏꯗ ꯆꯠꯂꯣ ꯂꯥꯡꯂꯦꯟ ꯈꯥꯎꯗꯨ ꯃꯈꯨꯠꯇ ꯌꯥꯟꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯃꯥꯟꯖꯅ ꯌꯨꯝꯗ ꯆꯠꯊꯣꯛꯇ ꯂꯩꯌꯨꯀꯣ ꯍꯣꯏ ꯇꯥꯆꯧ ꯇꯞꯅ ꯆꯠꯂꯣ ꯑꯃꯨꯛ ꯅꯥꯟꯊꯨꯅꯤ ꯂꯥꯡꯂꯦꯟ ꯃꯌꯨꯝ ꯇꯝꯅ ꯀꯥꯈ꯭ꯔꯦ ꯃꯥꯟꯖ ꯃꯥꯒꯤ ꯊꯕꯛꯇꯨ ꯃꯈꯥ ꯆꯠꯊꯩ ꯂꯧꯐꯝ ꯑꯗꯨꯃ ꯂꯣꯏꯔꯗꯨꯅ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯍꯣꯡꯉꯤ ꯈꯔ ꯍꯦꯛ ꯇꯛꯄ ꯍꯧꯕꯒ ꯉꯁꯥꯏ ꯃꯈꯩ ꯃꯪꯂꯝꯕ ꯅꯣꯡꯗꯨ ꯅꯣꯡꯂꯤꯛ ꯑꯣꯏꯅ ꯈꯤꯛꯊꯔꯛꯂꯦ ꯅꯣꯡ ꯆꯨꯔꯛꯂꯦ ꯅꯣꯡꯁꯦ ꯇꯁꯦꯡꯅ ꯆꯨꯔꯛꯂꯤꯅꯦ ꯑꯩꯕꯨ ꯌꯦꯝꯄꯥꯛ ꯁꯨꯝꯇ ꯌꯥꯎꯗꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯎꯔꯨꯝ ꯁꯨꯝꯇ ꯂꯩꯇꯦ ꯅꯣꯡꯗꯨ ꯖꯝ ꯐꯅ ꯀꯟꯅꯕꯨ ꯇꯥꯔꯛꯂꯦ ꯑꯗꯨꯕꯨ ꯃꯥꯟꯖ ꯃꯁꯥꯗꯨ ꯅꯣꯡꯅ ꯆꯣꯠꯂꯕꯁꯨ ꯆꯣꯠꯅ ꯎꯀꯥꯏ ꯇꯛꯂꯤꯕꯗꯨ ꯂꯣꯏꯅꯕ ꯇꯛꯏ ꯐꯅ ꯀꯨꯏꯅ ꯅꯣꯡ ꯆꯣꯠꯂꯦ ꯃꯍꯥꯛ ꯑꯁꯨꯝ ꯇꯧꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯎꯀꯥꯏ ꯇꯛꯄꯗꯨ ꯂꯣꯏꯔꯦ ꯅꯣꯡꯗꯨꯗꯤ ꯍꯥꯡꯗ꯭ꯔꯤ ꯇꯞꯅ ꯇꯥꯔꯤ ꯃꯥꯟꯖ ꯁꯟꯗꯨ ꯄꯨꯗꯨꯅ ꯈꯨꯔꯥ ꯆꯥꯎꯕꯒꯤꯗ ꯆꯠꯇꯨꯅ ꯁꯟꯗꯨ ꯄꯨꯟꯁꯤꯟꯕꯤꯔꯝꯂꯦ ꯃꯌꯨꯝꯗ ꯑꯣꯏꯅ ꯃꯍꯥꯛ ꯍꯜꯂꯛꯂꯦ ꯂꯥꯡꯂꯦꯟ ꯃꯍꯥꯛ ꯃꯁꯥꯗꯨ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯦ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯌꯨꯝꯒꯤ ꯃꯇꯦꯡ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯐꯤ ꯁꯥꯖꯤꯜꯂꯤ ꯍꯧꯖꯤꯛꯅ ꯃꯪꯒꯣꯜꯗꯨꯗ ꯐꯝꯗꯨꯅ ꯂꯪꯆꯥꯛ ꯀꯟꯅ ꯆꯥꯛꯂꯤ ꯃꯊꯟꯇ ꯍꯥꯏꯖꯩ ꯅꯣꯡꯁꯦ ꯉꯁꯥꯏꯗꯒꯤ ꯂꯦꯞꯇꯤ ꯇꯧꯔꯤꯁꯦ ꯇꯥꯆꯧꯗꯨꯕꯨ ꯌꯦꯝꯄꯥꯛꯁꯨ ꯌꯥꯎꯈꯤꯗꯦ ꯂꯣꯏꯅ ꯆꯣꯠꯂꯝꯕ ꯇꯥꯔꯦ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯥꯒꯤ ꯇꯥꯆꯧꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯏ ꯂꯥꯡꯂꯦꯟ ꯐꯨꯛ ꯍꯧꯒꯠꯂꯤ ꯇꯥꯆꯧ ꯂꯣꯏꯅ ꯆꯣꯠꯂꯦ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯃꯥꯟꯖ ꯆꯦꯟꯁꯤꯜꯂꯛꯏ ꯂꯥꯡꯂꯦꯟꯅ ꯂꯣꯏꯅ ꯆꯣꯠꯂꯦ ꯅꯥꯕ ꯇꯥꯔꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯩ ꯈꯨꯗꯩꯒ ꯐꯗꯤꯒ ꯄꯨꯊꯣꯔꯛꯀꯦꯀꯣ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯈꯨꯗꯩꯒ ꯐꯗꯤꯒ ꯂꯧꯊꯣꯔꯛꯏ ꯇꯥꯆꯧ ꯑꯁꯤꯗ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯊꯝꯂꯝꯕꯅꯤ ꯖꯝ ꯂꯥꯎꯅ ꯑꯃꯨꯛꯇꯪ ꯆꯥꯏꯊꯔꯨꯔꯣ ꯁꯣꯏꯗꯅ ꯅꯥꯕ ꯇꯥꯔꯦꯕ ꯍꯣꯏ ꯃꯥꯟꯖ ꯃꯈꯣꯡ ꯃꯈꯨꯠꯇ ꯄꯛꯂꯤꯕ ꯂꯩꯈꯣꯝ ꯂꯩꯅꯥꯡꯗꯨ ꯆꯥꯝꯊꯣꯛꯇꯨꯅ ꯏꯔꯨꯖꯩ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯐꯩꯖꯨꯞꯇꯨ ꯁꯨꯞꯆꯤꯟꯗꯨꯅ ꯃꯍꯥꯛ ꯂꯩꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯂꯪꯆꯥꯛ ꯆꯥꯛꯂꯝꯕꯗꯨ ꯇꯣꯛꯏ ꯏꯃꯨꯡꯗ ꯆꯪꯏ ꯇꯥꯆꯧ ꯅꯨꯃꯤꯗꯥꯡꯒꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯁꯤ ꯍꯥꯏꯅꯣ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯇꯥꯆꯧꯗꯤ ꯐꯃꯨꯡꯗꯨꯗ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯎꯏ ꯂꯥꯡꯂꯦꯟ ꯃꯁꯥꯗꯨ ꯄꯥꯈꯠꯂꯤ ꯆꯪꯁꯤꯟꯗꯨꯅ ꯇꯥꯆꯧ ꯀꯩꯗꯧꯔꯒꯦ ꯃꯥꯟꯖ ꯅꯣꯡꯒꯤ ꯏꯁꯤꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯈꯤꯕꯗꯨꯗ ꯃꯁꯥꯗꯨ ꯏꯪꯊꯝ ꯆꯜꯂꯤ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯦ ꯂꯥꯡꯂꯦꯟꯅ ꯐꯩꯖꯨꯞ ꯈꯔ ꯑꯃ ꯍꯥꯞꯆꯤꯟꯕꯤꯗꯨꯅ ꯇꯥꯆꯧ ꯏꯪꯕ ꯈꯔ ꯐꯕ꯭ꯔꯥ ꯃꯥꯟꯖ ꯇꯨꯃꯤꯟꯅ ꯂꯩ ꯉꯁꯥꯏꯅ ꯍꯥꯏꯔꯛꯈꯤꯗꯦ ꯑꯩꯗꯤ ꯈꯪꯁꯨ ꯈꯪꯗꯦ ꯃꯥꯟꯖ ꯏꯪꯊꯝ ꯆꯟꯕꯗꯨ ꯈꯔ ꯐꯕꯒꯨꯝ ꯇꯧꯏ ꯂꯥꯡꯂꯦꯟꯅ ꯐꯨꯡꯒꯥꯗ ꯃꯩ ꯍꯧꯒꯠꯂꯤ ꯅꯥꯀꯟꯗ ꯐꯛ ꯑꯃ ꯊꯥꯏ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯍꯥꯏ ꯇꯥꯆꯧ ꯐꯨꯡꯒꯥꯗ ꯃꯩ ꯑꯣꯏꯅ ꯌꯥꯔꯒ ꯍꯤꯞꯄꯨ ꯂꯥꯛꯑꯣ ꯃꯕꯨꯡꯕꯨ ꯐꯨꯡꯒꯥ ꯇꯞꯅ ꯄꯨꯁꯤꯜꯂꯛꯏ ꯇꯞꯅ ꯍꯤꯞꯍꯜꯂꯤ ꯃꯩ ꯌꯥꯏꯔꯗꯤ ꯐꯗꯣꯏꯅꯤ ꯃꯝꯁꯤꯟꯈ꯭ꯔꯦ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯆꯥꯛꯈꯨꯝꯗ ꯆꯪꯂꯦ ꯍꯪꯉꯤ ꯇꯥꯆꯧ ꯆꯥ ꯑꯁꯥꯕ ꯊꯛꯀꯦꯔꯥ ꯑꯩ ꯂꯣꯜꯂꯛꯀꯦ ꯌꯥꯔꯅꯤꯗ ꯂꯣꯜꯂꯨꯔꯅꯨ ꯑꯁꯥꯕ ꯑꯃ ꯊꯛꯄꯅ ꯐꯗꯣꯏꯅꯦ ꯇꯥꯆꯧ ꯆꯥꯛ ꯆꯥꯕꯃꯨꯛ ꯌꯥꯗꯅꯕꯅꯦ ꯂꯣꯜꯂꯨꯔꯅꯨꯗ ꯑꯩꯁꯨ ꯈꯔ ꯍꯜꯂꯤ ꯍꯌꯦꯡꯈꯩꯗꯤ ꯅꯣꯡ ꯆꯣꯠꯍꯜꯂꯅꯨꯀꯣ ꯍꯣꯏ ꯂꯥꯡꯂꯦꯟꯅ ꯆꯥꯛ ꯊꯣꯡꯂꯤ ꯑꯁꯨꯝꯅ ꯃꯕꯨꯡ ꯃꯆꯜ ꯑꯅꯤꯒꯤ ꯄꯨꯟꯁꯤꯁꯤ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤ ꯃꯇꯝꯁꯨ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤ ꯊꯋꯥꯟ ꯊꯥꯅ ꯌꯧꯔꯛꯄꯗ ꯃꯥꯟꯖꯅ ꯃꯤꯒꯤ ꯂꯧꯕꯨꯛꯇ ꯂꯧ ꯂꯤꯡꯕ ꯌꯥꯎꯗꯨꯅ ꯁꯦꯟ ꯇꯥꯜꯂꯤ ꯅꯣꯡꯃꯗꯤ ꯂꯥꯡꯂꯦꯟꯅ ꯃꯕꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏ ꯇꯥꯆꯧ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯀꯩꯅꯣ ꯌꯥꯔꯣꯏ ꯍꯥꯏꯕꯣ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯗꯨ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ
ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯍꯥꯏꯕꯕꯣ ꯑꯁ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯍꯥꯏꯔꯒ ꯃꯥꯟꯖꯥ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯇꯧꯏ ꯈꯪꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯥꯆꯧ ꯈꯪꯗ꯭ꯔꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯄꯩꯊꯣꯛꯏ ꯃꯥꯟꯖꯥꯅ ꯇꯞꯅ ꯅꯪꯕꯨ ꯏꯕꯨꯡꯗ ꯀꯩ ꯍꯥꯏꯈꯤꯒꯦ ꯏꯕꯨꯡ ꯇꯁꯦꯡꯅ ꯀꯥꯎꯕꯅꯤ ꯌꯥꯔꯦ ꯈꯪꯖꯔꯦ ꯀꯥꯎꯁꯤꯟꯅꯩꯗꯣ ꯑꯁꯦꯡꯀꯤ ꯀꯥꯎꯕꯅꯦ ꯕꯦꯝ ꯁꯤ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯣ ꯂꯥꯡꯂꯦꯟꯅ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯇꯨꯅ ꯇꯞꯅ ꯃꯤ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯐꯅꯦꯛ ꯑꯃ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯥꯎꯁꯤꯟꯅꯕ ꯃꯁꯤꯗ ꯃꯥꯟꯖꯥꯅ ꯅꯣꯛꯇꯨꯅ ꯑꯣꯍꯣ ꯑꯗꯨ ꯑꯣꯏꯔꯦ ꯏꯕꯨꯡꯗꯤ ꯇꯁꯦꯡꯅ ꯀꯥꯎꯔꯨꯔꯦ ꯌꯥꯔꯦ ꯀꯥꯎꯁꯤꯟꯅꯩꯗꯣ ꯈꯪꯉꯤ ꯏꯆꯟꯒꯤ ꯑꯄꯥꯝꯕꯕꯨ ꯅꯕꯨꯡꯅ ꯀꯔꯤꯒꯤ ꯂꯩꯔꯣꯏ ꯏꯆꯟꯅ ꯁꯤꯃ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯅꯈꯨꯠ ꯊꯤꯟꯕ ꯈꯨꯗꯤꯡꯃꯛ ꯇꯥꯆꯧꯅ ꯂꯣꯏꯅ ꯂꯩꯕꯤꯗꯣꯏꯅꯤ ꯑꯌꯥ ꯑꯁꯦꯡꯕꯒꯤꯔꯣ ꯇꯥꯆꯧ ꯑꯁꯦꯡꯕꯒꯤꯅꯤ ꯑꯗꯨꯗꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯇꯥꯆꯧ ꯅꯪ ꯇꯥꯆꯧꯗ ꯁꯥꯎꯒꯅꯨ ꯍꯟꯗꯛ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗꯤ ꯁꯦꯜ ꯈꯔ ꯐꯪꯕ ꯋꯥꯠꯂꯤ ꯁꯦꯜ ꯍꯦꯛ ꯂꯩꯕꯒ ꯏꯆꯜꯒꯤ ꯐꯅꯦꯛ ꯐꯖꯕ ꯑꯃ ꯇꯥꯆꯧ ꯂꯩꯕꯤꯗꯣꯏꯅꯤ ꯋꯥꯐꯝꯁꯤꯗ ꯂꯥꯡꯂꯦꯟ ꯍꯔꯥꯎꯅ ꯅꯣꯛꯆꯩ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯉꯁꯤꯗꯤ ꯃꯥꯟꯖꯥ ꯂꯧꯕꯨꯛꯇꯩ ꯉꯟꯇꯥ ꯀꯥꯔꯛꯏ ꯂꯥꯡꯂꯦꯟꯅ ꯇꯥꯆꯧ ꯉꯁꯤꯗꯤ ꯌꯥꯝ ꯉꯜꯂꯤꯅ ꯉꯁꯤ ꯀꯩ ꯂꯩꯒꯦ ꯇꯥꯆꯧꯁꯦ ꯊꯕꯛ ꯑꯃ ꯆꯠꯀꯗꯧ ꯂꯩꯕ ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯁꯦ ꯑꯉꯥꯡ ꯅꯪꯅ ꯈꯪꯄꯣꯟꯇꯦ ꯃꯁꯤꯗ ꯂꯥꯡꯂꯦꯟꯅ ꯍꯥꯏꯐꯦꯠ ꯅꯣꯛꯇꯨꯅ ꯑꯩꯁꯨ ꯈꯪꯉꯤꯗ ꯅꯪꯅ ꯀꯔꯤ ꯈꯪꯉꯤꯕ ꯏꯅꯝꯃ ꯎꯅꯕ ꯆꯠꯇꯣꯏꯗꯣ ꯑꯩꯁꯨ ꯈꯪꯉꯦ ꯍꯥꯏꯕ ꯍꯅꯨꯕꯤꯅꯤꯅ ꯅꯪꯗꯤ ꯂꯣꯏ ꯈꯪꯅꯤ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯇꯥꯆꯧ ꯃꯥꯟꯖꯥ ꯇꯨꯃꯤꯟꯅ ꯂꯩ ꯂꯥꯡꯂꯦꯟꯅ ꯃꯈꯥ ꯇꯥꯏ ꯇꯥꯆꯧ ꯏꯅꯝꯃꯗꯣ ꯌꯨꯝꯁꯤꯗ ꯀꯔꯝ ꯀꯥꯟꯗ ꯄꯨꯁꯤꯜꯂꯛꯇꯣꯏꯅꯣ ꯏꯅꯝꯃꯒ ꯂꯩꯔꯗꯤ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ ꯇꯥꯆꯧ ꯏꯅꯝꯃ ꯄꯨꯁꯤꯜꯂꯣꯗꯅ ꯑꯉꯥꯡ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯏꯁ ꯏꯀꯥꯏꯕꯒ ꯇꯧꯔꯤ ꯃꯥꯜꯂꯦ ꯇꯥꯆꯧ ꯀꯩꯁꯨ ꯏꯀꯥꯏꯔꯨꯅꯨ ꯑꯩꯅ ꯂꯣꯏꯅ ꯈꯪ ꯂꯩꯔꯁꯤꯕꯨ ꯑꯗꯨ ꯇꯥꯆꯧ ꯍꯣꯔꯦꯟ ꯄꯨꯁꯤꯜꯂꯨ ꯍꯣꯏ ꯕꯦꯟ ꯅꯪꯅ ꯊꯣꯛꯄ ꯂꯣꯏ ꯁꯤꯜꯂꯨ ꯍꯣꯔꯦꯟꯗꯤ ꯏꯟꯁꯥꯡ ꯍꯥꯎꯍꯜꯂꯝꯒꯦꯕ ꯁꯣꯏꯔꯅꯨꯀꯣ ꯇꯥꯆꯧ ꯃꯥꯟꯖꯥ ꯃꯐꯤ ꯁꯦꯠꯄ ꯂꯣꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯂꯥꯡꯂꯦꯟꯗꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗ ꯄꯪꯍꯥꯗ ꯍꯔꯥꯎꯏ ꯁꯣꯏꯔꯛꯀꯅꯨꯀꯣ ꯇꯥꯆꯧ ꯁꯣꯏꯔꯣꯏ ꯍꯥꯏꯌꯣꯕ ꯇꯥꯆꯧ ꯁꯣꯏꯔꯛꯑꯣꯏ ꯍꯥꯏꯌꯣꯕ ꯅꯪꯀꯣ ꯅꯅꯝꯃ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯣ ꯅꯪꯕꯣ ꯄꯥꯝꯃꯤꯅ ꯑꯩꯈꯣꯏꯅꯤꯗ ꯌꯨꯝꯁꯤꯗ ꯇꯔꯛ ꯇꯔꯛ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯏꯅꯝꯃꯒ ꯂꯩꯔꯗꯤ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯐꯝꯁꯨ ꯂꯩꯔꯅꯤꯕ ꯅꯪꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯉ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯤ ꯃꯥꯟꯖꯥ ꯁꯨꯃꯥꯡꯗ ꯀꯨꯝꯊꯈ꯭ꯔꯤ ꯂꯥꯡꯂꯦꯟꯅ ꯇꯥꯆꯧ ꯁꯣꯏꯔꯛꯀꯅꯨꯀꯣ ꯑꯩꯅꯦ ꯏꯅꯝꯃꯅ ꯆꯥꯅꯕ ꯉꯥ ꯊꯣꯡꯉꯝꯗꯣꯏꯅꯤ ꯃꯥꯟꯖꯥ ꯆꯠꯈ꯭ꯔꯤ ꯂꯝꯄꯥꯛ ꯑꯗꯨꯗꯅꯤ ꯃꯥꯟꯖꯥꯒ ꯊꯣꯏꯅꯨꯒ ꯂꯩꯔꯤ ꯃꯥꯟꯖꯥꯅ ꯍꯥꯏ ꯑꯃꯨꯛꯇꯣꯏꯕ ꯏꯅꯝꯃ ꯄꯨꯁꯤꯜꯂꯣ ꯁꯤꯅꯕꯨ ꯍꯥꯏꯁꯤꯕꯨ ꯇꯥ ꯃꯥꯟꯖꯥ ꯑꯩ ꯅꯠꯇꯕ ꯀꯅꯥꯒ ꯂꯩꯔꯤꯕ ꯖꯥꯠꯅꯣ ꯅꯪꯕꯨꯅꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯊꯣꯏꯅꯣ ꯑꯩꯁꯨ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯦ ꯁꯤꯗꯒꯤ ꯈꯔ ꯂꯩꯔꯗꯤ ꯄꯥꯈꯪ ꯁꯥꯔꯤ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯑꯣꯏꯈꯤꯕ ꯌꯥꯔꯦ ꯑꯩꯁꯨ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯔꯥꯡ ꯊꯪꯕ ꯌꯨꯝꯗꯨꯗ ꯄꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯉꯥꯏꯈꯣꯗ ꯀꯩꯅꯣ ꯌꯥꯝꯅ ꯍꯥꯊꯨ ꯃꯥꯜꯂꯦ ꯅꯪꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯅꯪꯒꯤꯁꯦ ꯑꯩ ꯂꯥꯏꯔꯔꯦ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯥꯜꯂꯦ ꯇꯥ ꯃꯥꯟꯖꯥ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯉꯥꯡꯗꯣ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯍꯣ ꯑꯁꯦꯡ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯃꯤꯁꯤꯡꯁꯦ ꯇꯥꯅꯤꯡꯗꯕꯅꯤ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛ ꯑꯩꯅ ꯌꯨꯝ ꯍꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯅꯃꯩ ꯄꯥꯏꯗꯨꯅ ꯌꯥꯜꯂꯗꯤ ꯅꯪ ꯃꯤꯍꯨꯜꯒ ꯌꯧꯅꯤꯅꯦ ꯑꯕꯦꯝꯅꯁꯨ ꯏꯅꯝꯃ ꯄꯨꯔꯣꯅ ꯍꯥꯏꯍꯧꯕꯅꯤ ꯑꯩꯅꯁꯨ ꯌꯥꯔꯦ ꯅꯪꯅ ꯑꯃꯨꯛ ꯌꯥꯁꯤꯜꯂꯗꯤ ꯉꯁꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯂꯧ ꯃꯇꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯝ ꯀꯟꯅꯔꯤꯕꯅꯤꯀꯣ ꯍꯧꯖꯤꯛ ꯊꯣꯛꯂꯛꯂꯤꯕꯁꯤ ꯐꯥꯎꯕ ꯏꯇꯥ ꯈꯣꯝꯗꯣꯃꯤ ꯍꯣꯏꯗꯅꯤ ꯍꯥꯏꯔꯝꯃꯒ ꯊꯣꯛꯂꯛꯏꯅꯤ ꯈꯪꯉꯕꯣ ꯑꯩꯈꯣꯏꯒꯤꯗꯤ ꯂꯧ ꯁꯨꯝꯇ ꯂꯩꯇꯦ ꯅꯌꯨꯝꯗ ꯂꯩꯕꯗ ꯊꯕꯛ ꯇꯧꯕꯒꯤ ꯋꯥꯔꯦ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯅꯨꯡꯉꯥꯏ ꯂꯩꯔꯨꯁꯤ ꯅꯪꯒꯤ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯕꯅꯤꯀꯣ ꯀꯔꯤꯒꯤ ꯐꯥꯒꯤꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯟꯖꯥꯅ ꯊꯣꯏꯅꯨꯕꯨ ꯃꯈꯨꯠꯇ ꯇꯥꯞ ꯄꯥꯏ ꯉꯁꯤꯗꯤ ꯅꯪ ꯉꯝꯃꯣꯏ ꯀꯥꯏꯅ ꯍꯥꯏꯕꯗꯨꯃ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯦꯛꯇ ꯐꯥꯔꯒ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯄꯨꯔꯗꯕꯅꯤ ꯏꯁ ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯄꯒꯤ ꯋꯥꯅꯤꯅꯦ ꯊꯣꯛꯄ꯭ꯔꯥ ꯊꯣꯛꯇꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯇꯥꯁꯤꯡꯈ꯭ꯔꯦ ꯃꯝꯁꯤꯡꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯆꯥꯛ ꯏꯟꯁꯥꯡꯕꯨꯗꯤ ꯊꯣꯡꯂꯤ ꯃꯇꯝꯗꯨ ꯐꯥꯎꯕ ꯃꯕꯨꯡ ꯍꯜꯂꯛꯇꯕꯗꯨꯗ ꯃꯥꯒꯤ ꯃꯊꯃꯣꯏꯗꯨ ꯋꯥꯖꯔꯝꯃꯤ ꯇꯥꯆꯧꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯆꯥꯟꯅꯅ ꯏꯅꯝꯃꯗꯣ ꯄꯨꯔꯛꯄ ꯑꯣꯏꯔꯝꯂꯗꯤ ꯐꯩ ꯑꯩꯕꯨ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯍꯣꯏꯔꯨ ꯊꯥꯡꯃꯩ ꯑꯗꯨꯃ ꯊꯥꯟꯗꯨꯅ ꯃꯕꯨꯡꯕꯨ ꯂꯥꯛꯄ ꯃꯍꯥꯛ ꯉꯥꯏꯔꯤ ꯁꯣꯝꯗꯅ ꯃꯥꯟꯖꯥꯅ ꯊꯣꯏꯅꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯊꯣꯏꯅꯣ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔꯦ ꯄꯠꯂꯕ ꯃꯜꯂꯕ ꯌꯨꯝꯅꯤ ꯅꯣꯛꯅꯕꯗꯤ ꯌꯥꯗꯦꯀꯣ ꯍꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯕꯦꯝꯃ ꯂꯥꯛꯂꯕꯅꯤꯅ ꯅꯌꯨꯝ ꯀꯥꯏꯁꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯗꯕꯅꯤ ꯑꯗꯨꯗꯤ ꯑꯩꯁꯦ
Sana khunbaga chap manare ne. Lambi naliko amuk nan thuni tapna lao. Makhoi ani tungda mangda chatli Langlen haifet yenglubada magi tasawna laklibadu uri nupi masu matong yawraklibadu mahak uri Langlen harabun loiri kawi aya tasaw Langlen tasaw halai hauzik phaw halakte haisidi tasawdi nasaw mapuraklaga halaklibu oire nangbu nanna mapuro haina yam haikidaine Langlen manamagi manakta sangsinduna inama nakse masak yam phazai thoinu haipe noi manjana nangidamak tasawna puraklabani yarabro pamlabro nangbo yare pame inama imungdi sangsi Langlen manamu pusili mansa mapanda leiri magi thamoisu harawbana loi Langlen na leikhidraba mamana thambiramba phi phanek tu puthoraktuna manamada yengtuna hai inama aikhoigidi phi phanek na teisa busu leite si oina hongdo imana thambirambani yarnida kai yabano si hongdo ba thoinu phi phane hongdoi Langlen na muna yengduna inama amuk hena phazari he nakhoi tasawdi mapana lerungani kauro hairo haidi inama lakpase aidi am harawi nahan kaidi yumsida tasawgaiga akhoi ni khak lairiba haujikti akhoi yum suri Langlen di harawbana loiri inama aina saka thongba loirabani chathosira Langlen na koirang langi chakhumna sangduna chak thidoi loiraduna makhoi humbuna saminai madi manamaga chaminai magi tasawdi yengduna amuk noi amuk hai inama hawdabrane hawide yamna loina sawko harawna saminai chak saba loiraduna inama ai loisilage phamungda pothabiro taso aigidi yare haisini ko numit asima harawna hawkre numit kharnigi matungda manjaga thoinuka luhongli Langlen di harawbana loikre manama ma phangjabada magna harawbasidi kariduba hairuni inama aidi pisak pikna imai pa ni makainaki inama si aidi aige sengba imamak ni haina khanjari bani inama nusibi aibusu luna tawbiyu ko thoinu lonthok tama minok ama mahak noi Langlen na yumgi thabeng khang pumba loina tawrami manama bu thabak manam da suhalamde masina thoinu magi thamoida yul amadi phawkre asum tawna tha amamu haujingkre nomagi namitni manja thabak suba sarki thoinu na tumli Langlen manamagi upudu phaktuna yawriba phi phanek tu yengi angang phanek ama yawriba du uraduna phazai eside ngangsanga ngagi khupazamani ko aigisu sigumum tang leijaradi masuse pambagi wani akhoi tasaw haire aina phanemta leibiu haire se phana kuiramani hauji phoi leibidi adubudi khanganiba hayeng aina luhongba kanda awun pato tamada phangeba hangama pal masugi phima mu lauthoi tingthoktuni yengi simusu phazai moigi mawa nobinaga yamna inaba phiduni phazabri yenge ahekte ingi sigi angang manik sima setlaba Langlen asumna khaladuna phanek adum sesili phidum insili mathanda momonok tuna mahak yengjai phazare haina khanduna haraujai ingangawna leirakpa magi punsidu ngasisu hanji thoinu tumba haugalai hek haugalakpada Langlen taramlibadu mahak uri magi upudagi phi phanek singthoktuna setu leirambadu ubada thoinu magi mapungning adu khangsaw hek sawkhre Langlen di kaisu khangjadabanina manamagi nakta praprap changsiduna haijai inama aisi phazabra sigi masu anise chanabraba aingonda sigi phisi inbada paksabraba inama sigi phise yam phazengo hayeng aina luhongba kanda aigisu sumba hapiyu ko yamna phazaba iwani ataisu meyam yawe upuda thoinuna sawningna hey tangoda kanana upudagi phi phane lawthokla setlo haige adon yegune Langlen manamagi khola sida noklama magi minoktu khangan hanjin khirami manamada mahak muna yengduna lei thoinuna makha tarai ai phawuna setnajiba phi phane asibu nangna singthoktu setpa kaisu sai nangoda kanana phi phane si setlo haige hey thuna lawthoro haibani inama ai thuna lawthoro haibani ne masi angangse yam gamdori masi aingonda su thairama nataba hayeng khaidi aigi pot amtane aingonda hairamdana sokpa yaroi kona yam thu lawthoro haibani sasat makutuna ilibe phidu khangsing singi
ꯐꯅꯦꯛꯇꯨꯁꯨ ꯂꯧꯊꯣꯔꯛꯑꯣ ꯂꯣꯏꯅ ꯃꯣꯠꯄ ꯇꯥꯔꯦꯅꯦ ꯑꯩ ꯑꯁ ꯁꯠ ꯂꯧꯊꯣꯔꯛꯎꯅꯦ ꯃꯈꯨꯕꯥꯛꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯅꯪꯒꯟꯗꯨꯗ ꯑꯃꯨꯛ ꯑꯅꯤꯔꯛ ꯗꯝ ꯊꯥꯗꯨꯅ ꯃꯇꯨꯡꯗꯒ ꯑꯗꯨꯝꯅ ꯇꯧꯅꯣ ꯍꯦꯟꯅ ꯂꯧꯊꯣꯔꯛꯑꯣ ꯐꯅꯦꯛꯇꯨꯁꯨ ꯄꯥꯏꯗꯨꯅ ꯆꯤꯡꯉꯤ ꯊꯣꯏꯅꯨꯅ ꯃꯈꯥ ꯇꯥꯏ ꯎꯄꯨꯒ ꯐꯥꯛꯂꯗꯅ ꯐꯥꯒꯤꯗꯒꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯅ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤ ꯐꯃꯨꯡꯗꯨꯗ ꯐꯝꯗꯨꯅ ꯃꯍꯥꯛ ꯀꯞꯄꯤ ꯃꯥꯅꯗꯤ ꯏꯆꯝ ꯆꯝꯅ ꯀꯩꯁꯨ ꯈꯟꯗꯅ ꯇꯧꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯅꯨꯒꯤ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛꯁꯨ ꯁꯨꯠ ꯀꯞꯄꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯃꯥꯟꯖ ꯃꯌꯨꯝꯗ ꯂꯩ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯆꯟꯅꯨꯄꯤꯕꯨ ꯀꯧꯏ ꯑꯕꯦꯝ ꯅꯆꯧ ꯍꯜꯂꯛꯑꯦꯍꯦ ꯀꯧꯖꯕꯇꯅꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨꯅ ꯐꯃꯨꯡꯗ ꯃꯥꯏꯊꯣꯡ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯎꯏ ꯃꯍꯥꯛꯅ ꯍꯪꯉꯤ ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯃꯨꯛ ꯅꯃꯣꯏ ꯅꯃꯤꯠꯀ ꯁꯨꯛꯇꯣꯛꯂꯤꯕꯗꯨꯅ ꯊꯣꯏꯅꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯃꯥꯅ ꯂꯩꯔꯤꯕ ꯑꯁꯥꯎꯕꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯐꯤ ꯐꯅꯦꯛꯇꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯪꯉꯤ ꯐꯤ ꯐꯅꯦꯛꯀ ꯆꯥꯏꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯒꯦ ꯊꯣꯏꯅꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ ꯀꯔꯤꯅꯣ ꯊꯣꯏꯅꯨ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯉꯥꯎꯕ ꯀꯩꯅꯣ ꯁꯤꯕꯣ ꯈꯨꯗꯩꯗꯨꯕꯨ ꯍꯣꯡꯗꯣꯛꯇꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯤ ꯑꯕꯦꯝ ꯉꯁꯤꯗꯤ ꯇꯥꯆꯧ ꯆꯥꯛ ꯂꯥꯝꯃꯤꯍꯦ ꯆꯥꯛ ꯈꯔ ꯉꯜꯂꯣ ꯂꯥꯡꯂꯦꯟ ꯐꯃꯨꯡꯗꯨꯗ ꯃꯥꯏꯊꯣꯡ ꯏꯃꯛꯃꯛꯁꯤꯅ ꯐꯝꯂꯤ ꯃꯗꯨꯕꯨ ꯎꯔꯗꯨꯅ ꯍꯪꯉꯤ ꯑꯕꯦꯝ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯃꯆꯟꯅꯨꯄꯤꯒꯤ ꯅꯥꯛꯇ ꯐꯝꯊꯩ ꯂꯥꯡꯂꯦꯟꯅ ꯃꯕꯨꯡꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯇꯥꯆꯧ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯏꯆꯜꯕꯨ ꯀꯩꯗꯧꯔꯒꯦ ꯁꯤ ꯅꯕꯨꯡꯒꯤ ꯁꯦꯡꯅ ꯍꯥꯏꯌꯨ ꯇꯥꯆꯧ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯨꯡꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯊꯣꯔꯛꯂꯦ ꯁꯤ ꯏꯆꯜꯕꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨꯔꯣ ꯇꯥꯆꯧ ꯏꯅꯝꯃꯅ ꯑꯩꯉꯣꯟꯗ ꯐꯨꯔꯤꯕ ꯍꯥ ꯃꯥꯟꯖ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ ꯑꯗꯨꯒ ꯍꯥꯏ ꯊꯣꯏꯅꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯥꯡꯂꯦꯟ ꯐꯨꯏ ꯍꯥꯏꯁꯦ ꯊꯣꯏꯅꯨ ꯀꯩꯁꯨ ꯈꯨꯝꯗꯅ ꯑꯗꯨꯃꯛ ꯐꯝꯂꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯑꯉꯥꯡ ꯐꯨꯔꯤꯕꯣ ꯍꯟꯗꯛꯃꯨꯛꯇꯤ ꯊꯣꯏꯅꯨ ꯃꯃꯤꯠꯇꯨꯅ ꯄꯩꯔꯞ ꯌꯦꯡꯉꯛꯇꯨꯅ ꯍꯣ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯁꯛ ꯐꯖꯕꯤꯁꯤꯅꯅꯦ ꯑꯩꯒꯤ ꯎꯄꯨꯁꯦ ꯀꯣꯏꯐꯥꯛ ꯐꯥꯛꯇꯨꯅ ꯐꯤ ꯐꯅꯦꯛ ꯆꯤꯡꯊꯣꯛꯇꯅ ꯁꯦꯠꯇꯅ ꯏꯟꯗ ꯂꯩꯔꯝꯃꯤ ꯍꯥ ꯃꯥꯕꯣ ꯑꯩꯅ ꯑꯃꯨꯛ ꯐꯥꯎꯕ ꯏꯟꯅꯗ꯭ꯔꯤꯕ ꯐꯤ ꯀꯥꯏꯁꯦ ꯃꯥꯅ ꯏꯟꯗꯨ ꯂꯩꯔꯝꯃꯤꯅꯤ ꯃꯁꯤꯗꯕꯨ ꯀꯅꯥ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯃꯥꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯂꯥꯏꯗꯤ ꯁꯥꯟꯅꯕꯗꯧꯅ ꯐꯅꯦꯛ ꯀꯥꯏꯁꯦ ꯂꯣꯏꯅ ꯃꯣꯠꯍꯜꯂꯤ ꯃꯥꯟꯖ ꯃꯈꯣꯜꯗꯣ ꯈꯔ ꯇꯞꯊꯔꯛꯇꯨꯅ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯐꯨꯗ꯭ꯔꯕꯁꯨ ꯐꯖꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯍꯣ ꯍꯥꯏꯔꯕꯅꯦ ꯍꯥꯏꯔꯕ ꯃꯅꯥꯁꯦ ꯇꯥꯁꯤꯟꯅꯗꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯨꯕ ꯇꯥꯕꯅꯤ ꯅꯪ ꯁꯤꯗꯤꯀꯣ ꯊꯣꯏꯅꯣ ꯑꯉꯥꯡꯁꯤꯗ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯃꯥꯕꯨ ꯑꯉꯥꯡꯂꯣ ꯃꯇꯨꯡ ꯇꯧꯔꯅꯨ ꯈꯣꯠꯂꯅꯨꯅ ꯐꯖꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯐꯖꯅ ꯍꯥꯏꯅꯕ ꯌꯥꯕ ꯋꯥꯁꯤꯗꯕꯀꯣ ꯍꯦꯛ ꯇꯧꯔꯒ ꯃꯆꯟꯅꯨꯄꯤꯁꯤꯒꯤ ꯃꯤꯆꯪ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯃꯥꯟꯖ ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ ꯑꯕꯦꯝ ꯀꯞꯂꯅꯨꯁꯦ ꯏꯆꯜꯅ ꯑꯩꯉꯣꯟꯗ ꯐꯅꯦꯛ ꯑꯃ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗꯣ ꯏꯕꯨꯡꯗꯤ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯔꯨꯔꯦ ꯍꯟꯗꯛꯇꯤ ꯏꯕꯨꯡꯒꯤ ꯁꯦꯂꯦꯛ ꯐꯪꯕꯒ ꯏꯆꯜꯒꯤ ꯐꯤ ꯑꯃꯒ ꯐꯅꯦꯛ ꯑꯃꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯕꯤꯔꯗꯣꯏꯅꯤ ꯁꯤꯁꯦ ꯀꯞꯄ ꯇꯣꯛꯑꯣ ꯇꯥꯆꯧ ꯂꯩꯕꯤꯔꯅꯨ ꯌꯥꯔꯦ ꯑꯩ ꯀꯩꯝꯇ ꯄꯥꯝꯖꯗ꯭ꯔꯤ ꯑꯕꯦꯝ ꯂꯥꯡꯂꯦꯟ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤ ꯃꯥꯟꯖ ꯃꯆꯟꯅꯨꯄꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯒꯨꯝꯕꯗꯤ ꯃꯍꯥꯛ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯏꯐꯥꯎ ꯐꯥꯎꯔꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯊꯣꯏꯅꯨꯕꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯅꯪꯅ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯑꯉꯥꯡꯗꯗꯤ ꯈꯨꯠ ꯈꯛ ꯊꯥꯒꯅꯨꯀꯣ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯕꯣꯏꯗꯀꯣ ꯅꯆꯟꯅꯨꯄꯤꯁꯦ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯏꯃꯥ ꯏꯄꯥꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕꯅꯤ ꯃꯍꯥꯛꯇꯤ ꯍꯣ ꯑꯗꯨ ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣ ꯃꯥꯟꯖ ꯋꯥ ꯃꯈꯥ ꯇꯥꯊꯔꯨꯕꯗ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯈꯟꯗꯨꯅ ꯐꯃꯨꯡꯗꯨꯗ ꯍꯤꯞꯊꯈ꯭ꯔꯦ ꯊꯣꯏꯅꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯋꯥꯈꯜ ꯑꯃ ꯈꯟꯈ꯭ꯔꯦ ꯑꯣ ꯃꯥꯅ ꯃꯆꯟꯅꯨꯄꯤꯁꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯣꯏꯔꯦ ꯑꯩ ꯇꯧꯒꯦꯕ ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯆꯟꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯗꯨꯅ ꯂꯩꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦꯕ ꯍꯧꯖꯤꯛ ꯂꯥꯡꯂꯦꯟ ꯆꯥꯛ ꯂꯣꯏꯔꯦ ꯃꯕꯨꯡꯒ ꯃꯅꯝꯃꯒꯒꯤ ꯆꯥꯛ ꯊꯤꯔꯦ ꯃꯥꯒꯤꯗꯤ ꯆꯥꯛ ꯊꯤꯗꯦ ꯊꯣꯡ ꯋꯥꯡꯃꯗ ꯂꯦꯞꯇꯨꯅ ꯇꯥꯆꯧ ꯆꯥꯛ ꯂꯣꯏꯔꯦ ꯏꯅꯝꯃ ꯆꯥꯛ ꯂꯣꯏꯔꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯅꯝꯃꯒꯤ ꯀꯥꯗ ꯍꯦꯛꯇ ꯆꯪꯗꯨꯅ ꯀꯧꯕꯅꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯆꯪꯗ꯭ꯔꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯋꯥꯔꯧꯕ ꯑꯃ ꯐꯥꯎꯏ ꯑꯉꯥꯡ ꯋꯥꯈꯜ ꯑꯣꯏꯗꯨꯅ ꯑꯁꯨꯝꯅ ꯇꯧꯖꯔꯤꯕꯅꯤ ꯃꯥꯗꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯥꯟꯖꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯁꯦ ꯆꯥꯔꯨꯁꯤ ꯂꯥꯎ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯖꯅꯤꯡꯗꯦ ꯍꯦꯔꯥ ꯅꯪꯁꯨ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯒꯤ ꯂꯥꯎ ꯆꯥꯔꯨꯁꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯊꯣꯏꯅꯨ ꯐꯝꯊꯈ꯭ꯔꯦ ꯃꯥꯟꯖꯅ ꯀꯧꯏ ꯑꯕꯦꯝ ꯂꯥꯛꯑꯣꯅꯦ ꯆꯥꯛ ꯆꯥꯔꯁꯤ ꯅꯪꯕꯨ
ꯑꯃꯨꯛ ꯌꯦꯡꯊꯩ ꯃꯆꯟꯅꯨꯄꯤꯒꯤ ꯆꯥꯛ ꯁꯔꯨꯛ ꯂꯩꯕ ꯎꯗꯕꯗꯨꯗ ꯆꯥꯛ ꯁꯔꯨꯛꯀ ꯂꯩꯇꯦꯅꯦ ꯊꯣꯏꯅꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯥꯕꯤꯔꯣ ꯀꯩꯗꯧꯒꯦ ꯉꯥꯏꯈꯣꯅꯤ ꯅꯪꯕꯨ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯂꯩꯇꯦꯅꯦ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ ꯊꯣꯏꯅꯨ ꯆꯥꯛ ꯆꯥꯕ ꯍꯧꯏ ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯎ ꯂꯥꯡꯂꯦꯟꯅ ꯇꯞꯅ ꯇꯥꯁꯣ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯀꯔꯤꯒꯤꯅꯣ ꯆꯥꯅꯤꯡꯗ꯭ꯔꯤꯕꯕꯣ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯤ ꯇꯥꯁꯣ ꯑꯗꯨꯝ ꯆꯥꯊꯣꯛꯄꯤꯔꯨꯔꯣ ꯍꯩ ꯂꯝ ꯍꯦꯟꯒꯅꯨ ꯅꯨꯃꯤꯗꯥꯡ ꯆꯔꯥ ꯍꯦꯟꯕ ꯐꯠꯇꯦ ꯇꯥꯁꯣꯒ ꯆꯥꯔꯨꯁꯤ ꯂꯥꯎ ꯇꯥꯁꯣ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯗꯨꯅ ꯇꯧꯕꯅꯤ ꯅꯅꯝꯃꯅ ꯈꯔ ꯉꯥꯡꯕꯒꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯔꯣꯏꯅꯦ ꯅꯪꯕꯨ ꯅꯅꯝꯃ ꯅꯨꯡꯁꯤ ꯍꯥꯏꯕꯗꯥꯏꯅꯦ ꯂꯥꯎꯑꯣꯁꯦ ꯃꯔꯝ ꯃꯣꯛꯄꯅꯤ ꯂꯥꯎꯑꯣꯅꯦ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯁꯤꯗ ꯐꯝꯃꯨꯁꯦ ꯇꯥꯁꯣꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯗ ꯄꯨꯂꯞ ꯐꯝꯊꯃꯤꯟꯅꯩ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯕꯨ ꯎꯕꯗ ꯊꯣꯏꯅꯨ ꯃꯥꯗꯤ ꯇꯁꯦꯡꯅ ꯃꯤꯠ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯊꯟꯇ ꯍꯥꯏꯖꯩ ꯃꯤꯠꯁꯤ ꯑꯣꯟꯊꯣꯛꯅ ꯅꯥꯔꯦꯗꯀꯣ ꯂꯥꯏꯕ ꯌꯦꯡꯖꯅꯤꯡꯗꯕꯅ ꯆꯥꯛ ꯆꯥꯕꯗꯨ ꯂꯣꯏꯗꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ ꯃꯥꯟꯖꯅ ꯊꯣꯏꯅꯣ ꯀꯩꯗꯧꯔꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯗꯅ ꯍꯧꯒꯠꯂꯕꯗꯤ ꯍꯣꯏ ꯆꯥꯛꯀ ꯆꯥꯖꯅꯤꯡꯗ꯭ꯔꯦ ꯃꯆꯟꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯆꯥꯁꯤꯜꯂꯨ ꯆꯥꯁꯤꯜꯂꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯅ ꯊꯣꯏꯅꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯗꯕ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯌꯦꯡꯊꯤꯕꯁꯤꯒꯤ ꯃꯔꯛꯇ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯑꯌꯨꯛ ꯉꯟꯇꯥꯅꯤ ꯅꯣꯡ ꯇꯥꯔꯝꯃꯤ ꯅꯨꯡꯁꯤꯠꯅꯒ ꯁꯤꯠꯄꯅꯤ ꯅꯣꯡꯗꯨ ꯃꯪꯒꯣꯜꯂꯣꯝꯗ ꯂꯣꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯃꯪꯒꯣꯜꯗꯨ ꯏꯁꯤꯡ ꯇꯨꯡꯂꯤ ꯂꯥꯡꯂꯦꯟꯅ ꯅꯨꯔꯥ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯤꯡꯗꯨ ꯋꯥꯏ ꯂꯣꯏꯅ ꯇꯩꯊꯣꯛꯏ ꯅꯣꯡꯅ ꯍꯥꯏꯖꯤꯜꯂꯛꯄꯒꯤ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤ ꯊꯣꯏꯅꯨ ꯅꯣꯡꯒ ꯇꯥꯕꯗꯨꯗ ꯌꯥꯎꯅꯤꯡꯗ꯭ꯔꯗꯨꯅ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯊꯣꯛꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯏ ꯃꯈꯣꯡꯗꯨꯅ ꯍꯦꯛ ꯊꯥꯡꯗꯣꯔꯛꯄꯒ ꯏꯁꯤꯡ ꯑꯅꯥꯟꯕꯗꯨ ꯅꯦꯠꯇꯨꯅ ꯍꯦꯛ ꯁꯤꯠꯇꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯅꯤꯡꯒꯣꯡ ꯌꯩꯗꯨꯅ ꯇꯥꯔꯝꯃꯤ ꯑꯌꯣ ꯑꯁ ꯑꯌꯣ ꯑꯌꯣ ꯃꯤꯍꯥꯠꯂꯦ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯏꯃꯨꯡꯗꯒꯤ ꯂꯥꯡꯂꯦꯟ ꯐꯠ ꯊꯣꯛꯂꯛꯏ ꯃꯅꯝꯅ ꯇꯨꯔꯤꯕꯗꯨ ꯎꯔꯗꯨꯅ ꯅꯃꯥ ꯅꯣꯡ ꯍꯥꯏꯖꯤꯟꯕꯒꯤ ꯌꯥꯝꯅ ꯅꯜꯍꯧꯕꯅꯤ ꯁꯤ ꯍꯧꯒꯠꯁꯤꯁꯦ ꯃꯁꯤꯗ ꯊꯣꯏꯅꯨꯅ ꯌꯥꯔꯦ ꯇꯧꯁꯤꯟꯅꯔꯅꯨ ꯁꯨꯃꯥꯏꯅ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯏꯁꯤꯡꯁꯦ ꯍꯩꯗꯣꯛꯇꯨꯅ ꯅꯪꯅ ꯊꯝꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯑꯣꯏꯗꯤ ꯐꯔꯒꯤꯅꯦ ꯍꯧꯖꯤꯛꯇꯤ ꯅꯤꯡꯒꯣꯡꯒ ꯂꯣꯏꯅ ꯀꯥꯏꯔꯦ ꯏꯅꯝꯃꯅ ꯈꯜꯂꯤꯗꯣ ꯑꯣꯟꯅꯔꯦ ꯀꯔꯤꯒꯤ ꯑꯣꯟꯅꯕꯅꯣ ꯁꯤꯗ ꯊꯣꯛꯅꯕ ꯅꯪꯅ ꯁꯤꯟꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯏꯅꯝꯃ ꯁꯤ ꯍꯧꯒꯠꯁꯦ ꯑꯩ ꯍꯧꯒꯠꯀꯦ ꯂꯥꯡꯂꯦꯟ ꯄꯥꯛꯊꯔꯛꯏ ꯃꯗꯨꯗ ꯊꯣꯏꯅꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯊꯩ ꯂꯥꯡꯂꯦꯟ ꯐꯝꯗꯨꯅ ꯇꯥꯏ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯊꯑꯣꯏꯅ ꯍꯥꯠꯅꯕ ꯁꯤꯟꯕꯅꯤ ꯅꯠꯇ꯭ꯔꯣ ꯏꯅꯝꯃ ꯅꯕꯨꯡ ꯑꯗꯨ ꯂꯥꯛꯈꯤꯁꯅꯣꯕ ꯑꯩ ꯇꯧꯒꯦꯕ ꯑꯉꯥꯡ ꯅꯪꯅ ꯍꯦ ꯍꯦ ꯍꯥꯏꯅꯔꯤꯉꯩ ꯃꯥꯟꯖꯥ ꯅꯣꯡ ꯃꯔꯛꯇꯨꯗ ꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯪꯒꯣꯜ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨ ꯎꯔꯗꯨꯅ ꯍꯪꯉꯤ ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯊꯣꯏꯅꯨꯅ ꯁꯠ ꯍꯦꯛꯇ ꯍꯥꯏꯈꯤ ꯍꯣ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯁꯛ ꯐꯖꯕꯤꯁꯤꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯤꯗꯅ ꯀꯩꯅꯣꯅꯦ ꯊꯣꯏꯅꯨ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯏꯁꯤꯡ ꯑꯁꯤꯕꯨ ꯆꯣꯔꯣ ꯍꯦꯛꯇ ꯍꯩꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯈꯣꯡꯁꯦ ꯀꯥꯟꯊꯣꯛꯂꯨꯔꯦ ꯑꯗꯨꯒꯗꯤ ꯂꯣꯡꯅ ꯑꯗꯨꯝ ꯍꯥꯏꯊꯔꯦ ꯅꯤꯡꯒꯣꯡꯒꯁꯦ ꯂꯣꯏꯅ ꯀꯥꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯌꯥꯝ ꯐꯠꯇꯕ ꯑꯉꯥꯡꯅꯤꯀꯣ ꯃꯁꯦ ꯇꯥꯁꯣ ꯑꯩ ꯑꯁꯨꯝꯅ ꯈꯟꯈꯤꯕ ꯂꯩꯖꯗꯦ ꯅꯣꯡ ꯇꯥꯕꯒꯤ ꯏꯁꯤꯡ ꯍꯩꯖꯤꯟꯕꯗꯨꯗ ꯃꯥꯟꯖꯅ ꯃꯆꯟꯅꯨꯄꯤꯗ ꯇꯞꯅ ꯅꯪꯕꯨ ꯏꯁꯤꯡꯗꯣ ꯅꯥꯞꯊꯣꯛꯍꯧꯗ꯭ꯔꯕꯣ ꯅꯥꯞꯊꯣꯛꯄꯅꯤ ꯑꯗꯨꯝ ꯍꯩꯖꯤꯜꯂꯛꯄ ꯆꯥꯛꯁꯨ ꯊꯣꯡꯕꯗꯨꯗ ꯆꯥꯛꯈꯨꯝꯗ ꯉꯥꯛꯇꯪ ꯂꯩꯔꯨꯔꯦ ꯐꯔꯦ ꯍꯧꯒꯠꯂꯣ ꯇꯥꯁꯧ ꯆꯤꯡꯈꯠꯄꯤꯒꯦ ꯃꯆꯟꯅꯨꯄꯤꯕꯨ ꯆꯤꯡꯈꯠꯂꯤ ꯅꯪꯒꯤ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯂꯥꯡꯂꯦꯟ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯣꯏꯅꯨꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯊꯣꯏꯅꯨ ꯅꯪꯁꯨ ꯍꯧꯒꯠꯂꯨꯁꯦ ꯍꯣ ꯅꯤꯡꯒꯣꯡ ꯀꯥꯏꯈ꯭ꯔꯦ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯅꯪꯁꯨ ꯈꯔ ꯌꯦꯡꯂꯒ ꯊꯣꯛꯂꯕꯗꯤ ꯍꯦꯛ ꯐꯒꯗꯕꯅꯤ ꯍꯔꯦ ꯃꯤ ꯑꯩꯈꯣꯏꯅ ꯐꯠꯇ꯭ꯔꯒꯕꯨ ꯑꯩꯅ ꯌꯦꯡꯗꯨꯅ ꯊꯣꯛꯄꯅꯒ ꯀꯔꯤꯁꯨ ꯀꯥꯟꯅꯒꯗꯕ ꯅꯠꯇꯦ ꯍꯣꯏꯁꯤ ꯌꯥꯔꯦ ꯍꯧꯒꯠꯂꯨꯁꯦ ꯍꯣ ꯍꯧꯒꯠꯄꯗꯣ ꯉꯝꯗ꯭ꯔꯦꯕ ꯑꯩꯁꯦ ꯍꯧꯒꯠꯄꯗꯣ ꯉꯝꯗ꯭ꯔꯕ ꯑꯩꯁꯦ ꯑꯩ ꯆꯤꯡꯈꯠꯄꯤꯒꯦꯁꯦ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯤꯡꯈꯠꯂꯤ ꯑꯌꯣ 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 ꯑꯁ ꯅꯥꯕꯅ ꯂꯣꯏꯔꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯤꯁꯤꯕꯣ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ ꯃꯐꯤꯃꯨ ꯍꯣꯡꯗꯣꯛꯇꯨꯅ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯤ ꯃꯥꯟꯖꯅ ꯑꯩ ꯅꯝꯕꯤꯔꯒꯦꯁꯦ ꯁ꯭ꯋꯥꯏꯗꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯝꯃꯤ ꯑꯌꯣ ꯑꯁ ꯅꯥꯏꯅꯤ ꯅꯨꯄꯥ ꯅꯪꯕꯣ ꯇꯞꯅ ꯅꯝꯕꯨꯅꯦ ꯑꯌꯣ ꯏꯃꯥ ꯅꯨꯃꯤꯗꯥꯡꯅꯤ ꯊꯣꯏꯅꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩꯅ ꯀꯔꯤ ꯊꯕꯛ ꯇꯧꯔꯒ ꯃꯕꯨꯡ ꯑꯁꯤꯅ ꯃꯥꯕꯨ ꯂꯥꯟꯅ ꯂꯧꯍꯟꯒꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯂꯥꯏꯕ ꯑꯩꯗꯤꯅꯦ ꯌꯦꯡꯖꯅꯤꯡꯗꯦ ꯃꯕꯨꯡꯁꯤ ꯍꯦꯛ ꯂꯥꯛꯂꯕ ꯀꯞꯁꯤꯟꯅꯕ ꯍꯧꯈ꯭ꯔꯅꯤ ꯀꯗꯥꯏꯗꯒꯤ ꯄꯤꯕꯨ ꯇꯥꯔꯤꯗꯣ ꯈꯪꯗꯦꯅꯦ ꯊꯣꯏꯅꯨ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯂꯝꯃꯤ ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯔꯦ
ꯃꯥꯅ ꯂꯨꯅ ꯇꯧꯖꯔꯤꯕ ꯃꯆꯟꯅꯨꯄꯤꯁꯦ ꯍꯨꯔꯥꯟꯕꯤ ꯍꯦꯛꯇ ꯇꯥꯍꯜꯂꯒꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯅ ꯁꯣꯏꯗꯅ ꯃꯆꯟꯅꯨꯄꯤꯕꯨ ꯇꯥꯊꯤꯅ ꯇꯧꯔꯒꯅꯤ ꯃꯕꯨꯡ ꯃꯆꯜꯒꯤ ꯃꯔꯤꯁꯦ ꯑꯩꯅꯅꯦ ꯊꯕꯠ ꯂꯥꯎꯅ ꯊꯥꯗꯠꯀꯦ ꯑꯩꯁꯦ ꯊꯣꯏꯅꯨꯅꯤ ꯊꯣꯏꯅꯨ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯣꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯁꯨꯝꯅ ꯇꯧꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯃꯍꯥꯛ ꯍꯧꯒꯠꯂꯤ ꯃꯥꯒꯤ ꯎꯄꯨꯗꯒꯤ ꯃꯥꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨꯃ ꯂꯧꯊꯣꯛꯂꯤ ꯃꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯁꯤꯃ ꯃꯥꯒꯤ ꯃꯄꯥꯡ ꯃꯈꯥꯗ ꯑꯩꯅ ꯂꯣꯟꯅ ꯊꯝꯂꯕ ꯑꯗꯨꯗꯒꯤꯗꯤ ꯃꯊꯟꯇ ꯍꯥꯏꯐꯦꯠ ꯅꯣꯛꯆꯩ ꯃꯈꯣꯏ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕꯅꯤ ꯂꯥꯡꯂꯦꯟꯒꯤ ꯀꯥꯗ ꯃꯍꯥꯛ ꯇꯞꯅ ꯆꯪꯉꯤ ꯂꯥꯡꯂꯦꯟꯗꯤ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯂꯤ ꯇꯨꯝꯃꯨ ꯅꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨꯕ ꯍꯌꯦꯡꯗꯤ ꯅꯪ ꯈꯪꯅꯤꯕ ꯃꯣꯝꯄꯥꯛꯇꯨ ꯈꯔ ꯊꯥꯡꯒꯠꯇꯨꯅ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯂꯤꯛꯇꯨ ꯊꯝꯖꯤꯜꯂꯤ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯦꯁꯦ ꯌꯥꯝꯅ ꯊꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯊꯩ ꯁꯣꯔ ꯁꯥꯡꯕ ꯍꯣꯟꯇꯣꯛꯏ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯒꯦ ꯑꯁꯨꯝ ꯇꯧꯅ ꯑꯍꯤꯡ ꯑꯁꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯅꯨ ꯌꯥꯍꯧ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯤ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ ꯉꯁꯤꯗꯤ ꯑꯩ ꯏꯄꯥꯝꯅ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤ ꯉꯁꯤꯕꯨ ꯅꯪꯕꯨ ꯉꯔꯥꯡꯗꯁꯨ ꯍꯥꯏꯗꯦ ꯏꯄꯥꯝꯅ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯈꯤꯒꯦ ꯅꯪ ꯅꯊꯟꯗ ꯆꯠꯄꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯑꯩ ꯌꯥꯎ ꯍꯥꯏꯕ꯭ꯔꯣ ꯉꯁꯤ ꯊꯕꯛ ꯆꯠꯄꯤꯔꯣꯏꯗ꯭ꯔꯣ ꯅꯪꯅ ꯆꯠꯁꯦ ꯍꯥꯏꯔꯗꯤ ꯑꯩ ꯊꯕꯛ ꯂꯦꯞꯀꯗꯣꯏꯅꯤ ꯑꯗꯨꯗꯤ ꯉꯁꯤꯁꯤꯃ ꯂꯦꯞꯊꯣꯛꯄꯤꯔꯣ ꯏꯄꯥꯝꯗ ꯑꯣꯏꯅ ꯄꯨꯟꯅ ꯆꯠꯂꯨꯔꯁꯤ ꯍꯣꯏ ꯑꯩ ꯂꯣꯏꯁꯤꯟꯕ ꯍꯧꯔꯕꯅꯤꯀꯣ ꯊꯣꯏꯅ ꯂꯣꯏꯁꯤꯟꯕ ꯍꯧꯏ ꯃꯃꯥꯏ ꯃꯃꯤꯠꯇ ꯈꯔ ꯀꯦꯁꯤꯜꯂꯤ ꯂꯥꯡꯂꯦꯟꯅ ꯃꯅꯝꯃꯒꯤ ꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯪꯉꯤ ꯏꯅꯝꯃ ꯉꯟꯇꯥꯅ ꯀꯦꯕꯤꯔꯤꯗꯨꯕꯨ ꯀꯥꯏ ꯆꯠꯄꯤꯗꯣꯏꯅꯣ ꯃꯁꯤꯗ ꯊꯣꯏꯅꯨꯅ ꯍꯩ ꯑꯩꯅ ꯆꯠꯄ ꯈꯣꯠꯄꯗ ꯅꯪꯅ ꯄꯥꯅꯔꯤꯕ꯭ꯔꯥ ꯑꯗꯨꯒꯤꯅ ꯆꯠꯅꯤ ꯏꯅꯝꯃ ꯑꯉꯥꯡꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯁꯨꯝ ꯁꯦꯟꯅꯔꯤꯕꯁꯤꯕꯣ ꯏꯅꯝꯃ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯊꯣꯏꯅꯨ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯆꯤꯟꯕ ꯍꯧꯏ ꯃꯥꯟꯖꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯍꯩ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯩ ꯂꯣꯏꯔꯦꯀꯣ ꯂꯣꯏꯗꯧꯔꯦ ꯀꯨꯏꯈ꯭ꯔꯦ ꯅꯈꯣꯏ ꯅꯨꯄꯤꯅ ꯀꯦꯕꯁꯦ ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯥꯏ ꯑꯕꯦꯝ ꯉꯁꯤꯗꯤ ꯆꯥꯛ ꯍꯥꯞꯂꯨꯔꯅꯨꯀꯣ ꯅꯅꯝꯃꯒ ꯑꯩꯒ ꯃꯄꯥꯝꯗ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯒꯦ ꯍꯣꯔꯦꯟ ꯉꯟꯅ ꯍꯜꯂꯛꯀꯦ ꯊꯣꯏꯅꯨ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯇꯥꯟꯅꯕ ꯃꯑꯣꯡꯗ ꯂꯥꯎꯕ ꯍꯧꯔꯛꯏ ꯍꯣ ꯇꯥꯕꯤꯔꯤꯕꯔꯣ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯁꯤꯗ ꯊꯨꯅ ꯑꯃꯨꯛꯇ ꯂꯥꯛꯑꯣꯏ ꯃꯤ ꯑꯃꯨꯛ ꯂꯥꯎꯔꯦꯅ ꯇꯧꯔꯤꯁꯦ ꯁꯤ ꯅꯨꯄꯤꯁꯤꯕꯨ ꯑꯩꯕꯨ ꯀꯃꯥꯏ ꯉꯥꯡꯅꯔꯤꯁꯤꯒꯦ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯊꯣꯏꯅꯨ ꯃꯥꯒꯤ ꯎꯄꯨꯗ ꯈꯣꯏꯄꯥꯛ ꯄꯥꯛꯇꯨꯅ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯂꯩꯔꯝꯗ꯭ꯔꯦꯕ ꯍꯥ ꯏꯄꯥꯝꯗꯒꯤ ꯏꯃꯥꯅ ꯎꯟꯕꯤꯔꯛꯈꯤꯕ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯀꯔꯤꯅꯣꯗ ꯂꯩꯔꯝꯒꯅꯤ ꯐꯖꯅ ꯌꯦꯡꯉꯣ ꯍꯣꯏ ꯌꯦꯡꯉꯕꯅꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯁꯤꯗ ꯊꯝꯐꯝ ꯑꯣꯟꯅꯔꯝꯒꯅꯤꯗ ꯑꯩꯕꯨ ꯄꯦꯡ ꯁꯣꯏꯕ ꯃꯤꯔꯣ ꯑꯩꯅ ꯊꯝꯈ꯭ꯔꯤꯕꯗꯣ ꯁꯤꯗ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅꯤ ꯅꯪꯕꯨ ꯃꯨꯟꯅꯧꯇꯒ ꯌꯦꯡꯈꯣꯗ ꯍꯣ ꯐꯅꯌꯥꯝꯅ ꯌꯦꯡꯉꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯦ ꯀꯩꯅꯣꯗ ꯊꯣꯏꯅꯨ ꯂꯩꯇ꯭ꯔꯕꯗꯤ ꯀꯥꯏ ꯆꯠꯇꯣꯏꯕ ꯊꯣꯏꯅꯨꯅ ꯍꯥꯏ ꯍꯣ ꯍꯨꯔꯥꯟꯕꯅ ꯍꯨꯔꯥꯟꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩꯍꯥꯛꯇ ꯃꯇꯧ ꯃꯥꯟꯗꯅ ꯉꯝꯂꯤꯕꯅ ꯌꯦꯡꯉꯨꯅꯦ ꯊꯣꯏꯅꯨ ꯅꯪꯒꯤ ꯎꯄꯨꯗꯒꯤꯕꯨ ꯀꯅꯥ ꯂꯤꯛ ꯍꯨꯔꯥꯟꯒꯗꯧꯔꯤꯕꯒꯦ ꯂꯩ ꯍꯨꯔꯥꯟꯕꯤ ꯑꯃ ꯂꯩ ꯌꯨꯝꯁꯤꯗ ꯍꯨꯔꯥꯟꯕꯤ ꯑꯃ ꯂꯩ ꯅꯪꯅ ꯍꯥꯏꯁꯤꯕꯨ ꯊꯣꯏꯅꯨ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯁꯛ ꯐꯖꯕꯤꯁꯤꯅꯅꯦ ꯂꯧꯊꯣꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯍꯥꯛꯇ ꯉꯝꯂꯤꯕ ꯑꯉꯥꯡꯗꯨ ꯌꯦꯡꯉꯨꯅꯦ ꯊꯣꯏꯅꯨ ꯅꯪꯒꯤ ꯋꯥꯗꯣ ꯀꯩꯅꯣꯝ ꯇꯧꯏꯗ ꯀꯔꯤꯒꯤ ꯋꯥ ꯀꯩꯅꯣꯝꯃ ꯇꯧꯕꯅꯣ ꯌꯨꯝꯁꯤꯗ ꯃꯤꯇꯣꯞ ꯀꯅꯥ ꯆꯪꯕꯒꯦ ꯑꯩꯒꯤ ꯎꯄꯨꯁꯦ ꯐꯥꯛꯇꯨꯅ ꯃꯍꯥꯛꯅ ꯑꯗꯨꯝ ꯌꯦꯡꯕꯅꯤ ꯂꯩꯇ꯭ꯔꯤꯕꯁꯦ ꯃꯥꯅ ꯂꯧꯊꯣꯛꯄ ꯅꯠꯇꯅ ꯀꯅꯥꯅ ꯑꯣꯏꯒꯅꯤ ꯅꯍꯥꯟꯃꯨꯛꯁꯨ ꯎꯄꯨ ꯐꯥꯛꯇꯨꯅ ꯐꯤ ꯐꯅꯦꯛ ꯂꯧꯊꯣꯛꯂꯝꯂꯤꯕꯗꯨꯅꯤ ꯃꯥꯟꯖ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯝꯃꯤ ꯌꯥꯝꯅ ꯊꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯏ ꯑꯗꯨꯒ ꯍꯪꯉꯤ ꯅꯅꯝꯃꯒꯤ ꯎꯄꯨꯗꯒꯤ ꯂꯤꯛ ꯀꯅꯥ ꯂꯧꯊꯣꯛꯀꯦ ꯂꯥꯡꯂꯦꯟꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤꯅ ꯃꯉꯛ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯌꯣ ꯕꯦꯝ ꯅꯅꯝꯃꯒꯤ ꯎꯄꯨꯗꯒꯤ ꯅꯪ ꯂꯤꯛ ꯂꯧꯊꯣꯛꯄ꯭ꯔꯥ ꯇꯥꯆꯧ ꯑꯩꯗꯤ ꯂꯧꯊꯣꯛꯇꯤꯌꯦ ꯃꯁꯤꯗ ꯊꯣꯏꯅꯨꯅ ꯏꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯕ ꯑꯉꯥꯡꯗꯨ ꯌꯦꯡꯉꯨꯅꯦ ꯅꯪꯅ ꯂꯧꯊꯣꯛꯇꯅꯕꯨ ꯀꯅꯥ ꯂꯥꯛꯇ ꯂꯧꯊꯣꯛꯇꯧꯔꯤꯒꯦ ꯏꯅꯝꯃ ꯑꯩꯗꯤ ꯏꯅꯝꯃꯒꯤ ꯏꯄꯣꯠ ꯏꯔꯟ ꯑꯃꯠꯇ ꯊꯦꯡꯖꯈꯤꯕ ꯂꯩꯖꯗꯦ ꯍꯔꯦ ꯃꯆꯤꯟꯁꯦ ꯑꯁꯨꯝ ꯊꯤꯅꯦꯕꯁꯦ ꯍꯩ ꯆꯤꯟꯊꯤꯕꯤ ꯅꯪꯅ ꯅꯠꯇꯅ ꯀꯅꯥꯅ ꯍꯨꯔꯥꯟꯗꯧꯔꯤꯒꯦ 이남아, 아이들 다스를 놓독사니 이남아나 탐험 가고 쏘냐 오이런거니 아이부 안 가오비로 하 아이부 안 가오비라봐 만잖아 아베 낭생 나요 나서우다 미남거노 나서 나선부 다사비지부 까리기노 아수꾸냐 레락바시다 나선 아이나 미기 목봇 말할라부터 후란 기분 레이크라보 아시 하이드나 갑사이
Thoinuna makha tai. Hey, kapsinabana kanaroi. Nangna lawba aigi sanagi likto yamna thuna pudhoro. Aina thabak chapda sigi haina tawbani yam thuna pudhoro. Manjana. Thoino. Angang sinadi lawde haina haribasidi. Mana lawtuna kana lawdawrige. Ha, kana lawdawrige ba. Thoino. Ai thigi yengo. Ai thigi yengo ba. Ai thigi ba hujik. Ai thigi. Asi haiduna langlengi kada phatjangki. Manjaga langlenga su sangi Thoino mon kaidu haifet phaktuni yengi. Mana tawribadubu manjana muna yengli. Thoinuna mupak adu phat haigali. Mupak makhaduda ligama leiribdu het ure Thoinuna ligda makhuna paiduna. Sida leire. Ai lik sida leire. Manja ligdu urubada ikan khangaudana magina kana lepliba masanabida makubakna set thai aduga hai. Nang hurande haibadai. Ha, nang hurande haibadai ne. Asi kaino. Ha, asi karino. Thoinodi mabukningda harauzari. Khanglabra. Kupang ama saridana. Langlena. Tasau. Korokado. Nang aingoda. Tasau korokado. Karigino. Nangna. Migi mapot maranpo. Asuk yamna pamlibasibo. Tasau. Ay lawkiba leiti. Nangna lawdana. Asida kamay laigadorige. Hay, huranmi. Nang aigi isangna hamdi ikaizini na. Tasau. Nangina tasau na. Kasyulay mangamda haiduna. Karigino. Nangna. Migi mapot maran huraliba. Tasau. Ay hurandi. Thoino. Ligdo makhorida sijili. Aduga hai. Hay. Madungna sumna gek tawraba. Nang yumsi tanthoi khanguna. Huranmi haisini. Mapuribda yengduna makoldu khara tapthaduna. Lao janaba tawrasi. Yek launa ringayda matamse thengkhida. Mapuribu singduna thokre Langlen magi phamuda phamthai aduga higik launa kappi. Iba aigi lebaksibu karino. Ainadi ina mama lakle khanduna kayada raujaruba. Aduga gasidi pumnamakta yonari. Iba tasawna ay musulana lauri. Ay hurandi iba. Ay hurandi nati. Ay hurandi nati. Ay hurandi nati. Manamagi miyut minaida mahakapzari Thoinuna. Lao yari jalasi. Manja mathamoida nungaitaba amaga loinana makhong thangtuna chatki Thoinuna chana hai. Nasidi ipamna dum laithorasi. Yumsidaga ai tasenga lenindrabani. Huranmi miyamsinabu amuk toiba karino. Ngangangduna chatli. Mamsingkri matam asi phawba magi tasawga manamagadi mayumda halaklamde. Tasawga inamagadubu hausi phawba halaktribasibu. Phana kuina halakpa ngairi adubu halakpa kauba leitare. Langlen thong chena lonsile. Magi phamuni hipthare Langlen mamit misna anidu tamna usinduna tumthakirami. Ngasidi ikhang khangaudana magi manglanda mamagi saktamdu urami mamagi aroy mikup aduni. Langleni piklibasu mahak wakhal tai. Makhoigi mama saki phamungda aroy matam ngaiduna yatadun leiri Manjana. Ima nang naba pharoba. Ima na sumna nadu leibase. Nasai khoi lephom khangni. Ima naba pharoba. Saki masani gi saktam dubu muna yengjai. Magi thamoi nungdadi machetana kairi Saki mahak koini hinglare haibasi mahak masana su khangjari mahak na hai. Imagi asauba nakhoi anise onthokna laibak thikredako lamsa masa haibato soidana oihuragani. Ima kaini ima na haibiri mafamdubo adum na haibigano ima. Isa hanibu thadokduna ima si chatpa ngamchi. Imagi lakle imagi asauba karigumba imana laibak thiba thokrabasu nangna nachanupi asibu chaungnaba yonglauko. Nasanupiki mitludagi pirang amada sinhalakanuko. Ima aigi isa langleni ningayamna kanbani isada nangkak puganuko. Ima adumna haiganupa. Saki holiba sordu mapung pharaktre ipun phunbugum tawrakli Manjana. Ima kadawrake si ima tapna. Imagi asauba nasanupibu luna tawbirauko. Ibadi isadi but atokduna janpa tare. Wai asiga iroinana Saki mamit usingkre amuk hana sor holakidre. Manjaga Langlengana mamagi thawa yaudraba haksang adubu konduna kapjai.
Ima, Ima, si, Ima, mit pango Ima. Kanina tori matang si po. Ima, si, mit pango Ima. Nasay ko'y manung si Drama Ima. Mit pango si Ima. Mit pango Ima. Langlen sukapi manjana masanupibu mathada chena konsinduna. Ibunggi Langlen, isilina wa nigalebagsi. Uthok na tirid ako. Balim Ima na so. Isilina wa ikoy nibu. Tadong na sadkri. Taso, Ima magkamo. Ima na tumlimase. Abog tahong tungo taso. Ima magkamo taso. Abe, Ima si tumbanati. Ima si. Ikoy nibu. Tadong na sadkri man. Ima si tumbanati abe. Masimanaw anigi may thongdu. Mikipita na isaw thokli. Manjana. Ijalbo. Ay nasaw na mayokani. Ijalbo ay nawahal. Isalgi biludagi pirang amata. Ay nasitaloy. Ay ijalbo lunat udoy. Langlen, mikap kang thok-thoklay. Wakal tarakpada milu aduma pirang na pumtumtumda layramlay. Mahakapsay. Taso, karigino. Nang nawakal oliba po. Nasalay mo nung sidra po. Ay bulunat ang biniharaga. Karigino taso. Ay mapuri po. Nasalay mural binachanihin taso. Ay mural binachanihin. Asumtong na Thoynuna tengkang kayarakta Langlen mo walami. Manja, magi nupida wahay amatahay pangamda tuminalayrammi. Langlen, mabungi matawduda mabungbu mahak na warawsay. Nung maginumit amani numidang gisakto po na sari, Thoynu, tsaksa ko may hupaga. Tumside, imay pima. Tumside, tumsaw bihawin na. Kamay daw na sibo. Manja, sadyang kalagdo na. Kayam yak lagi na. Wasabi na kayemiyo. Asuyam yak pasibo ka rito. Langlen su, tsaksa balepi. Manja, tsaksa ko masado na. Yam yak pa di oy na. Kayo na. Asuyam yak pa tumsibo. Yam yak pa natihay na haibirib sibo ka rito. Sibo kayam yak lagi. O, nangisidi, ay mapatabi-tahan ni sinin eh. Nang mo, patabi-tahan magiwangang natin eh. O kangi, kangjari, ay loy na kangjari. Nasinanaw manaraga, ay bu, patabaaran matahan mo na draw. Thoynu puk hawgat na thokre, Langlen, tumina ungdo na lay, manjana, masanupidi yengdo na. Abe, nang mo tunggyam takluragi. Langlen karisyo kumdi, manjana, wamakatay. Nanamase, isaw kra langgali hay ba, nang kang libado ni, nadoy rabadi, mamna yan na ba? Harsasat na mo nung ninang mo. Langlen, miluan ni na pirang ihaw doon na. Tasaw. Nanamase, karama na pinuhay ba? Ibungso, chapsa na kangini. Inakara kun may mundo gihawrak pa na, magiwa ka, yam na pi. Maana hari makayara ka, maharawi. Ay so, isal gi awa matawdo, kang naman natin eh. Isal, huray minate hay ba? Ibungso kangi. Asing ba ni, manja mana, masanapi mo nungsiba sidi malimig khungjal asina kaikrap hawba hongmo layroy. Kanamtana masimanawgi maribu tadat pangamloy. Jairak asida makilangliba Thoynu mahak nongmuli soydana nawri maru sagani. Yunggi maw amo oyna laklaga mawgili chattaba magili chakki mayai soydana jamtharakigani. Manja wa makha tarai. Nanamagi phatrabali chat asibo semdoknaba. Ibung kana hotnagi ko. Charo chakto. Taso. Nong manini mahusingkri Thoynu magi buksildi hongba karisu leitri. Nungtil amani manja ngasidi mahak kaithialdagi masanupigi ni haiduna pi phanik phajaba amam leiduna purei. Mayumi yaubaga masanupibu kawi. Abe, nang mapanamda tholau he. Langlen mapana tholai. Kay hagi taso. Taso na ngasidi nangi phajaba pi phanik leiraklabani. Nang pamlabri yango. Mana haibo phamsi phamungda leiribi Thoynuna hektai haizai. Kari haiba, pi phanik leiri haiba. Ma phrang sagatli pu hawgattuna mapana thoi. Langlena pidu tingthoktuna yengduna. Taso, sidi yam phajai masu kaise. Ai yam pamjau masu duni. Nang tasengna pamle ko. Pame. Amta insiludana paksabri yengke. Hoi taso. Asi haiduna pidu insili manjana nokfei tawna yengduna. Phajare, yamna phajare bo. Asengi phajabrani taso. Thoynu, praprup tholak tuna lawi. Kaino nupa, nana tori bisibo. Ha, kaino ba?
ꯐꯤ ꯐꯅꯦꯛ ꯑꯁꯤ ꯀꯥꯏꯗꯒꯤꯅꯣꯕ ꯃꯥꯟꯁꯤꯅ ꯈꯨꯝꯃꯤ ꯏꯆꯟꯅꯨꯄꯤꯒꯤ ꯂꯩꯔꯛꯂꯤꯕꯅꯤꯗꯅ ꯀꯔꯤꯒꯤ ꯃꯥꯒꯤ ꯐꯤ ꯐꯅꯦꯛ ꯂꯩꯔꯛꯂꯤꯕ ꯍꯣ ꯑꯗꯨꯕꯨꯔꯣ ꯏꯆꯟꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯕ ꯌꯥꯔꯛꯂꯦ ꯑꯗꯨꯒꯤ ꯑꯎꯟꯄꯣꯠ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯍꯧꯔꯤꯕꯅꯤ ꯑꯩꯒꯤꯗꯤ ꯏꯆꯟ ꯃꯍꯥꯛ ꯃꯊꯟꯇꯅꯤ ꯑꯩꯅ ꯂꯩꯕꯤꯗ꯭ꯔꯕꯗꯤ ꯀꯅꯥ ꯂꯩꯕꯤꯒꯅꯤ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕ ꯋꯥꯗꯨꯕꯣ ꯂꯩꯕ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯂꯩꯒꯗꯕꯅꯤ ꯃꯥꯒꯤ ꯂꯩꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯅ ꯏꯜꯂꯤꯕ ꯐꯤꯗꯨ ꯃꯥꯅ ꯇꯥꯞ ꯆꯤꯡꯉꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯐꯅꯦꯛ ꯑꯗꯨꯁꯨ ꯃꯈꯨꯠꯅ ꯄꯥꯏ ꯍꯥꯏꯖꯩ ꯑꯩꯒꯤ ꯉꯥꯛꯇ ꯑꯣꯏꯒꯗꯕꯅꯤ ꯃꯁꯤꯗ ꯃꯥꯟꯖꯅ ꯍꯥꯏ ꯊꯣꯏꯅꯣ ꯅꯪꯕꯨ ꯃꯗꯨ ꯄꯥꯝꯕ꯭ꯔꯅꯦ ꯄꯥꯝꯃꯤ ꯐꯔꯦ ꯅꯪꯅ ꯄꯥꯝꯃꯦ ꯍꯥꯏꯔꯕꯅꯤꯅ ꯅꯪꯒꯤ ꯑꯣꯏꯔꯣ ꯃꯁꯤꯗ ꯊꯣꯏꯅꯣꯗ ꯍꯔꯥꯎꯏ ꯃꯥꯟꯖꯅ ꯃꯈꯥ ꯇꯥꯏ ꯃꯗꯨ ꯄꯨꯔꯒ ꯅꯪ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯍꯧꯖꯤꯛꯃꯛ ꯆꯠꯈ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯐꯤ ꯐꯅꯦꯛ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯛꯇ ꯂꯩ ꯑꯃ ꯆꯤꯡꯂꯁꯤ ꯑꯩ ꯌꯨꯝꯁꯤꯗ ꯏꯆꯟꯅꯨꯄꯤꯒ ꯅꯨꯡꯉꯥꯏ ꯂꯩꯍꯧꯔꯒꯦ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯅꯪ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯠꯍꯧꯔꯣ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯕ ꯑꯩꯗꯤ ꯆꯠꯂꯣꯏ ꯅꯪ ꯆꯠꯂꯣꯏ ꯅꯪ ꯁꯨꯛꯆꯠ ꯆꯠꯂꯔꯣꯏ ꯁꯨꯛꯆꯠ ꯍꯦꯛ ꯆꯠꯂꯔꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯟꯖꯅ ꯊꯣꯏꯅꯨꯕꯤ ꯍꯦꯛ ꯐꯨꯕ ꯍꯧꯏ ꯑꯗꯨꯒ ꯍꯥꯏ ꯅꯍꯥꯛꯇ ꯏꯈꯨꯠ ꯑꯁꯤꯅ ꯁꯦꯠ ꯊꯥꯖꯔꯛꯇ꯭ꯔꯤꯕ ꯏꯆꯜ ꯑꯁꯤꯕꯨ ꯈꯨꯄꯥꯛꯅ ꯊꯥꯈ꯭ꯔꯦꯗꯅ ꯅꯪꯅ ꯅꯨꯃꯤꯗꯥꯡꯗꯨꯗ ꯍꯧꯒꯠꯇꯨꯅ ꯅꯪꯒꯤ ꯂꯤꯛꯇꯣ ꯏꯆꯜꯒꯤ ꯐꯧꯖꯥꯎ ꯃꯈꯥꯗ ꯊꯝꯈꯤꯕꯗꯣ ꯑꯩ ꯎꯍꯧꯔꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯊꯣꯏꯅꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯤ ꯃꯥꯟꯖꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯏ ꯑꯩ ꯂꯥꯟꯖꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯖꯈ꯭ꯔꯦ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯒꯗ꯭ꯔꯣ ꯃꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯤꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯥꯗꯠꯅꯕ ꯍꯣꯠꯅꯕ ꯅꯪꯗꯤ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯅꯪ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯂꯥꯡꯂꯦꯟꯅ ꯃꯥꯒꯤ ꯇꯥꯆꯧꯕꯨ ꯈꯝꯖꯤꯜꯂꯤ ꯇꯥꯆꯧ ꯇꯣꯛꯄꯤꯔꯣ ꯏꯅꯝꯃ ꯅꯥꯔꯝꯕꯅꯤ ꯏꯅꯝꯃꯒꯤ ꯂꯥꯡꯂꯦꯟ ꯏꯅꯝꯃ ꯇꯁꯦꯡꯅ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯑꯄꯪꯕꯤꯅ ꯅꯝꯃ ꯑꯩꯕꯨ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ ꯂꯥꯡꯂꯦꯟ ꯏꯅꯝꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯃꯤꯟꯅꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯊꯣꯏꯅꯨ ꯋꯥꯈꯜ ꯇꯥꯔꯛꯏ ꯃꯥꯒꯤ ꯄꯤꯛꯂꯕ ꯄꯨꯛꯆꯦꯜꯗꯨ ꯆꯩꯐꯨ ꯑꯃꯗ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜ ꯑꯃꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦ ꯆꯍꯤ ꯑꯃꯔꯣꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝꯗ ꯏꯔꯥꯡ ꯂꯥꯡꯏ ꯂꯥꯡꯂꯦꯟ ꯃꯍꯥꯛ ꯂꯨꯍꯣꯡꯒꯗꯕ ꯍꯌꯦꯡꯇ ꯉꯥꯏꯔꯤ ꯃꯥꯟꯖ ꯑꯃꯗꯤ ꯊꯣꯏꯅꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯋꯥꯠꯇꯅꯕ ꯍꯣꯠꯅꯔꯤ ꯊꯣꯏꯅꯨꯅ ꯍꯪꯉꯤ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯏꯅꯝꯃ ꯌꯥꯔꯅꯤꯗ ꯇꯥꯆꯧ ꯑꯃꯗꯤ ꯏꯅꯝꯃꯅ ꯎꯟꯕꯤꯔꯤꯕ ꯈꯔꯁꯤꯅ ꯄꯦꯟꯖꯔꯦ ꯏꯆꯜꯒꯤ ꯃꯇꯣꯝꯇꯅꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯜꯂꯣꯏ ꯃꯥꯅ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯦ ꯑꯕꯦꯝ ꯅꯪꯒꯤ ꯑꯋꯥꯠꯄ ꯂꯩꯅꯤꯡꯕ ꯂꯩꯔꯤꯕ꯭ꯔꯣ ꯇꯥꯆꯧ ꯌꯥꯔꯅꯤꯗ ꯊꯣꯏꯅꯨꯅ ꯏꯅꯝꯃꯅ ꯄꯤꯒꯗꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃ ꯋꯥꯠꯂꯤ ꯃꯥꯟꯖꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯅꯨꯄꯤ ꯊꯥꯏꯅ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯅ ꯑꯩꯒꯤ ꯎꯄꯨꯗꯒꯤ ꯂꯧꯊꯣꯛꯂꯒ ꯁꯦꯠꯂꯝꯕ ꯐꯅꯦꯛ ꯑꯗꯨꯃꯒ ꯏꯜꯂꯝꯕ ꯐꯤꯗꯨꯃꯒ ꯑꯩꯅꯅꯦ ꯃꯥꯅ ꯍꯌꯦꯡ ꯃꯧ ꯑꯣꯏꯕ ꯀꯥꯟꯗ ꯁꯦꯠꯅꯕ ꯍꯥꯏꯗꯨꯅ ꯐꯖꯅ ꯊꯝꯂꯤꯕꯅꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯡꯂꯦꯟꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯂꯥꯡꯂꯦꯟ ꯃꯊꯧꯕꯨꯡꯗ ꯊꯣꯛꯇꯨꯅ ꯀꯨꯟꯗꯣ ꯄꯔꯦꯡ ꯂꯦꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯅꯕ ꯑꯃꯨꯛ ꯊꯧꯔꯥꯡ ꯂꯩ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯂꯥꯡꯂꯦꯟꯒꯤ ꯅꯥꯀꯜ ꯑꯅꯤꯗ ꯃꯕꯨꯡꯒ ꯃꯅꯝꯃꯒ ꯐꯝꯂꯤ ꯃꯥꯟꯖꯅ ꯍꯥꯏ ꯑꯕꯦꯝ ꯉꯁꯤꯗꯤ ꯏꯕꯨꯡꯅ ꯆꯥꯛ ꯆꯥꯈꯣꯝꯁꯤꯃ ꯏꯟꯕꯤꯒꯦꯀꯣ ꯉꯁꯤ ꯏꯕꯨꯡꯅ ꯏꯜꯂꯤꯕ ꯆꯥꯛ ꯆꯥꯈꯣꯝ ꯑꯁꯤꯅ ꯏꯆꯜꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯏꯟꯕꯤ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯊꯣꯏꯅꯨꯅ ꯑꯃꯨꯛ ꯍꯥꯏ ꯏꯅꯝꯃꯒꯤ ꯂꯥꯡꯂꯦꯟ ꯏꯅꯝꯃꯅꯁꯨ ꯆꯥꯛ ꯑꯃꯨꯛ ꯏꯟꯕꯤꯒꯦꯀꯣ ꯁꯥꯒꯩꯒꯤ ꯃꯧ ꯑꯃ ꯑꯣꯏꯗꯨꯅ ꯁꯥꯒꯩꯗꯨ ꯂꯩꯔꯝꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯅꯪꯅ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯑꯁꯨꯝ ꯇꯧꯅ ꯅꯨꯡꯁꯤꯔꯕ ꯃꯤꯀꯨꯞ ꯑꯁꯤꯃ ꯍꯧꯈ꯭ꯔꯦ ꯂꯨꯍꯣꯡꯕ ꯍꯧꯈ꯭ꯔꯦ ꯕꯣꯔ ꯂꯥꯛꯂꯦ ꯂꯥꯡꯂꯦꯟ ꯃꯈꯨꯠꯅ ꯂꯦꯡꯖꯈꯤꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯗꯨꯅ ꯄꯥꯃꯨ ꯃꯥꯒꯤ ꯉꯛꯁꯝꯗ ꯍꯨꯛꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯦ ꯃꯤꯀꯨꯞꯁꯤꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯅꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯅꯤ ꯃꯄꯥꯟꯗꯅꯤ ꯃꯥꯟꯖꯅ ꯍꯥꯏ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯁꯦ 이마가 바보도 구름 미급시다. 이마가 바보도 역사람나보니 그야도 괜찮은구니. 구름. 랑렛 밀루덕이 신타락바 비랑 아두가 로이나나 라요이크라바 마맘빠 아니부 구름미 마두기 뚱다 마봉몸 구름미 야리야리 하고도 누가 예쁘는 반 오이로우고
Makokta nungsina nantabi manamabu amuk kurumli. Asum tawna mahak nungsiraba mayum aduba thadokduna pamu magi manaktamna lakli. Pamu ba magi kharai thungak yaurakpada mai howduna kabok saiduna okpiri. Asum tawba asina lambi lamkhangda laitin phataba thengnarama thoklabasu okthokpani haina thajanai. Langlen imungda sangkhre. Manja magi pukningdi lektade haukraba punsigi wari kaya tubu ningsinglubada mamitagi mapi tarai. Nupa amana ibungo kapkano taibangi hauna sani masi kaphaidego. Miki pidu taithoi nupaduna amu nasanupigi manakta sangbiraro misingse chatnaba thoknarakle. Manja imungda sangi Langlen mabungna laibirakiba phanek aduma setuna phiduma induna phamlaga leirami. Langlen mabungi saktam ubada milu anidagi pirang simthakiba khanghaude. Manja makuna pariba lupa tara sapidu masanupigi phigaudu da happy Langlen makoktu nonthai. Manjana makutna masanupigi makokta nanthaduna yumshi leiba ima pabungbo apokpa ima pabungni haina khangadabani ko napuroi babo kina goina chalo mina wa ngangadaba thabak amta tawbu yade ko ichasidi dungaina leiba oisaro. Langlen higi kapthorakle biluanagi pirangdu phajinba ngamchre. Tasau ibungi Langlen tasau ki mapamda nasan aina oina sabado amuk hana phanglaroi ko. Tasau nasaloibi aina sagay amada tintrabasu isili na oibagi nungsiraba mari adobudi kakmanghangamsi ko. Nasalna ibungi nakta lakpada haraw-harawna nasalba kausinbiyo ko tasau. Abe nakok pawasik na nungay na lehul ako ibung amuk chat. Manja thokre Langlen kapna mabungbu yengduna lehawi. Thaina matam amada leibak amagi mayai thangna leiba khulaikai amada masa piba tareki manungda masaningon amakakta poksaba chaba thak wataba suba nomba yamna kanba imung ama leirami. Ima aisu satke haibani tadoigi matung induna labukta laurang subado. Imagi kombirei nangbu ngarangda natro nabung taretna labukta phau phoirambadagi chairamba nganglambado napi phoyo ko hairamnaga phau ngakta phoidatlambagi nahagi dudi mi ai khangdabagini adurasu chake haibani ma masidi khanglani nabi masakto ai hab yawninge ba nungsyamna nungaini khungi inendon mayamgi marakta narang subudo nangnadi nanni nandon mayamgi marakta kulang isega saktana laurang subudo nungaini khanjariba yumda laknaga nabung taresina mari mathang amuk seibiba imadi taba ngamde ko imagi ko birei nupi oina poklabadi laurang subusu haisinggadabani aduna aishu yarogi daima imagi ko birei imabu ne sum sawalakanu ko aina yaroidana migi masani ko singdi magi labukta mabungo ba ko yagi marakta nokna khena laurang suba thabak suba loina yaw aidi yawhandi noinamta yawhande ba ho migi masam niol singdudi ne nanga manadi ye khangaba adunani nang labukta kumba yaroi thabak suba yaroi haribasi ima adudi noinaibu thabak suba yaroi labukta kumlaga laurang suba yaroi harabanina aikoigi umang sangoi asobasida imana sabagi lariba pisa khona sida phi saba tamgi adudi yabra imagi kombirei nangna asuk yamna thabak suninglibasibu karigino haibani aikoini yaroi harabadi yaroidana wayamna nanglakana ko amuk haibna gyan tanasi adudi noi mayamna ibulayo haribase imung mangonda nong phadok wai khra teiba ayuk numidangi chak nong phadok thongba atei matam ayambada ahi kasida phamungda adum tumaga layo sineba nasana soliba madu phawbane yamalabani khanglabra ho yare adudi nasa kombiregi kada ai changjarkhage chukjane chacharoi ma kada he dokjaroi kombirei se kada oina satlage bai haima kariya ngangnu ne masibo ngangdabo tokna wadori dai de waramani noidi yam aina labu sake haibada noni yadabagi waramani hai nabung thangse do magi kada laikhibani amuk jaibini ko wado kana nganganu imagi kombirei na ima adudi ai sinse
ꯌꯦꯇꯨꯝꯗ ꯂꯪ ꯍꯥꯞꯄꯒ ꯐꯣꯠꯆꯤꯟꯕꯤꯔꯣꯗꯅ ꯅꯣꯏ ꯃꯥꯄꯟꯅ ꯅꯨꯡꯁꯤꯗꯦꯃꯤ ꯍꯩ ꯅꯕꯨꯡ ꯊꯥꯡꯖ ꯊꯣꯛꯂꯛꯏ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯅꯪ ꯀꯔꯤꯅꯣ ꯏꯃꯥ ꯉꯁꯥꯏꯗꯒꯤ ꯏꯆꯟꯒ ꯏꯃꯥꯒꯅ ꯑꯗꯨꯛ ꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯣ ꯉꯨꯔꯨꯡ ꯉꯨꯔꯨꯡ ꯑꯇꯤꯌꯥ ꯃꯊꯛꯇ ꯅꯣꯡꯉꯝꯕꯁꯤ ꯃꯉꯥꯏ ꯍꯣ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯀꯣꯝꯕꯤꯔꯩ ꯃꯃꯥꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯒꯤ ꯃꯆꯤꯟꯗꯨ ꯁꯠ ꯃꯦꯟꯁꯤꯜꯂꯒ ꯃꯥꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯗꯥꯗꯥ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯔꯤꯕ ꯑꯩꯉꯣꯟꯗ ꯏꯃꯥꯗꯤ ꯀꯔꯤꯒꯤ ꯏꯆꯟꯗ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯁꯤꯗ ꯍꯩ ꯀꯣꯝꯕꯤꯔꯩ ꯏꯃꯥꯒꯤ ꯆꯤꯡꯃꯦꯜꯂꯤꯁꯦ ꯊꯥꯗꯣꯛꯎꯅꯦꯍꯦ ꯅꯪꯕꯣ ꯁꯤꯕ ꯇꯥꯔꯦ ꯑꯩꯕꯣ ꯁꯣꯔꯒꯁꯦ ꯍꯣꯟꯐꯝ ꯈꯪꯗ꯭ꯔꯦꯅꯦ ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯏꯃꯥꯗꯥꯗꯅ ꯍꯣꯏꯅꯦ ꯍꯥꯏꯗꯣꯛꯑꯦ ꯆꯤꯡꯃꯦꯜꯂꯤꯁꯦ ꯑꯝꯇ ꯊꯥꯗꯣꯛꯁꯦ ꯊꯥꯗꯣꯛꯑꯣꯏꯃꯤ ꯅꯪꯕꯣ ꯍꯣꯏ ꯀꯣꯝꯕꯤꯔꯩ ꯆꯪꯉꯣ ꯏꯃꯨꯡꯗ ꯑꯗꯨꯒ ꯄꯨꯟꯗꯒꯤ ꯏꯁꯤꯡ ꯑꯌꯤꯡꯕꯗꯣ ꯈꯤꯇ ꯀꯜꯂꯣ ꯃꯗꯨ ꯊꯛꯆꯤꯜꯂꯒ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯉꯥꯏꯍꯥꯛꯇ ꯌꯥꯎꯔꯨꯈꯤꯒꯦ ꯍꯩꯁ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯌꯥꯎꯔꯨꯒꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯇꯥꯗꯅ ꯍꯥꯏꯕꯗꯨꯕꯣ ꯑꯁ ꯑꯩꯗꯤ ꯂꯧꯕꯨꯛꯇ ꯆꯠꯅꯤꯡꯉꯝꯕꯗꯒꯤ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯌꯥꯎꯕ ꯑꯣꯏꯅ ꯑꯃꯨꯛ ꯆꯠꯅꯤꯡꯉꯦꯗ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯀꯣꯝꯕꯤꯔꯩꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯪꯈ꯭ꯔꯤꯁꯤꯗ ꯅꯪꯁꯨ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯩ ꯁꯨꯃꯥꯡꯁꯤ ꯂꯩꯔꯤꯁꯦ ꯊꯥꯡꯖꯥ ꯏꯃꯥ ꯏꯆꯥ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯤꯕꯁꯤꯅꯤ ꯗꯥꯗꯥ ꯏꯁꯤꯡ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯦ ꯀꯗꯥꯏ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦꯗꯀꯣ ꯏꯆꯟꯒꯤ ꯏꯁꯤꯡꯁꯤꯗꯤ ꯑꯁꯦꯡꯕꯔꯣ ꯗꯥꯗꯥ ꯍꯣꯏꯅꯦ ꯑꯁꯦꯡꯕꯅꯤꯅꯦ ꯑꯗꯨ ꯗꯥꯗꯥ ꯀꯅꯥꯒꯤ ꯄꯥꯠꯇꯅꯣ ꯗꯥꯗꯅ ꯉꯥ ꯐꯥꯕ ꯌꯥꯎꯔꯨꯗꯣꯏꯗꯣ ꯍꯩ ꯅꯪꯅ ꯈꯪꯉꯣꯏ ꯆꯠꯂꯨ ꯏꯃꯨꯡꯗ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯂꯧꯕꯨꯛꯇ ꯂꯧꯔꯥꯡ ꯁꯨꯕ ꯊꯕꯛ ꯑꯃ ꯇꯧꯕꯒꯤ ꯍꯥꯏꯅꯔꯗꯤ ꯅꯅꯥꯗꯣ ꯍꯦꯛꯇ ꯁꯤꯡꯂꯝꯒꯅꯤ ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ ꯑꯩꯒꯤ ꯀꯥꯗ ꯑꯗꯨꯒ ꯊꯣꯡꯁꯦ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯒ ꯂꯩꯖꯈ꯭ꯔꯒꯦ ꯑꯩ ꯊꯥꯡꯖꯥ ꯃꯃꯥꯗ ꯃꯥꯅ ꯏꯁꯤꯡ ꯊꯛꯄꯒꯤ ꯄꯥꯇ꯭ꯔꯗꯨ ꯄꯤꯔꯝꯂꯒ ꯄꯥꯠ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯏꯕꯦꯝꯆꯥꯁꯨ ꯃꯂꯝꯂꯤꯕ ꯍꯪꯒꯥꯝ ꯄꯣꯂꯥꯡꯗꯨ ꯄꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯈ꯭ꯔꯤ ꯀꯣꯝꯕꯤꯔꯩ ꯃꯥꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯧꯕꯨꯛ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯄ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯍꯩꯁ ꯑꯩꯁꯦ ꯉꯁꯤꯒꯤꯗꯤ ꯂꯧꯕꯨꯛꯇ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ ꯇꯥꯗꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠꯀꯗꯣ ꯁꯦꯠꯆꯤꯜꯂꯒ ꯀꯣꯌꯦꯠꯇꯨ ꯌꯦꯠꯁꯤꯜꯂꯒ ꯑꯗꯨ ꯑꯣꯏꯔꯗꯤ ꯕꯥꯖꯤ ꯍꯣꯏ ꯇꯥꯗ ꯍꯣꯏꯅꯁꯨ ꯑꯩꯁꯦ ꯈꯪꯉꯔꯣꯏ ꯈꯣꯟꯖꯦꯜꯁꯤꯅ ꯈꯔ ꯆꯥꯎꯔꯞꯀ ꯋꯥ ꯉꯥꯡꯂꯕ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯂꯣꯏꯅꯒ ꯆꯦꯟꯈ꯭ꯔꯒ ꯂꯣꯏꯔꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯨꯡ ꯑꯇꯣꯝꯕ ꯊꯥꯡꯖꯒꯤ ꯀꯥꯗꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠꯀꯗꯨ ꯂꯧꯔꯒ ꯃꯥꯒꯤ ꯀꯥꯗ ꯄꯨꯔꯛꯇꯨꯅ ꯁꯦꯠꯆꯤꯜꯂꯤ ꯁꯤꯗꯤ ꯇꯥꯗ ꯊꯥꯡꯖ ꯃꯥꯟꯈ꯭ꯔꯦꯗꯅ ꯁꯤꯗꯕꯨ ꯕꯥꯖꯤ ꯍꯣꯏꯅ ꯈꯪꯒꯗ꯭ꯔꯅꯦ ꯑꯩꯁꯦ ꯀꯣꯝꯕꯤꯔꯩꯅ ꯍꯥꯏꯕ ꯈꯪꯉꯣꯏꯗ ꯁꯤꯗ ꯈꯪꯉꯕ ꯍꯥꯏꯗꯨꯗꯤ ꯃꯣꯏꯗꯤ ꯂꯥꯏꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯅ ꯂꯥꯠꯄ ꯌꯥꯔꯅꯤ ꯀꯣꯝꯕꯤꯔꯩ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯂꯒ ꯃꯃꯥꯗ ꯍꯥꯏꯔꯝꯗꯕꯤ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯨꯝ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯑꯍꯜ ꯑꯃꯅ ꯀꯣꯝꯕꯤꯔꯩꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯊꯥꯡꯖꯥ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯂꯥꯜꯂꯒ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯌꯥꯎꯔꯝꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯄꯤꯆꯣꯜ ꯍꯨꯝꯂꯒ ꯂꯧꯕꯨꯛꯇ ꯑꯃꯨꯛ ꯀꯨꯝꯂꯛꯂꯤꯕꯁꯤꯕꯣ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ ꯇꯧꯔꯤꯗꯣ ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ ꯑꯩꯅ ꯀꯧꯔꯛꯀꯅꯤ ꯈꯟꯕꯒ ꯇꯧꯕꯒ ꯑꯃꯨꯛ ꯀꯧꯔꯤꯗꯣ ꯀꯥꯟꯅꯗꯦ ꯈꯣꯟꯖꯦꯜꯁꯦ ꯈꯔ ꯁꯦꯝꯂꯒ ꯈꯨꯝꯃꯒꯦꯗ ꯍꯦ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯊꯥꯡꯖꯥ ꯑꯩꯅ ꯍꯪꯕꯗ ꯑꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯃꯝꯍꯟ ꯑꯩꯗꯣ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯌꯥꯎꯕꯗꯣ ꯇꯜꯂꯕ ꯂꯩꯈꯣꯝ ꯃꯌꯥꯝ ꯑꯃ ꯇꯩꯔꯗꯧꯕ ꯑꯗꯨꯅ ꯂꯧꯕꯨꯛꯇ ꯂꯧꯔꯥꯡ ꯑꯣꯏꯅ ꯁꯨꯔꯒꯦ ꯈꯟꯗꯅ ꯍꯜꯂꯛꯏꯅꯦ ꯃꯝꯍꯟ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯊꯥꯡꯖꯥ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯀꯩꯗꯧꯔꯕ ꯅꯨꯄꯤꯗꯧꯅ ꯇꯧꯔꯤꯕꯗꯨꯕꯣ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯗꯤ ꯍꯩ ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯈꯤꯗꯕꯗꯥꯏꯅꯦ ꯅꯪ ꯉꯥꯡꯒꯟꯈ꯭ꯔꯕ ꯍꯅꯨꯕꯅꯤ ꯃꯁꯤꯒꯤ ꯑꯍꯟꯁꯦ ꯏ ꯀꯥꯔꯛꯇꯅ ꯏꯟꯊꯨꯅꯤꯀꯣ ꯉꯁꯤ ꯂꯝꯕꯤꯁꯤꯗ ꯏꯕꯨꯡꯉꯣ ꯊꯥꯡꯖꯥ ꯀꯩꯗꯧꯔꯒꯦꯅꯦ ꯇꯇꯣꯝꯇ ꯇꯨꯃꯤꯟꯅ ꯁꯣꯜꯂꯤꯕꯗꯨꯕꯣ ꯍꯣ ꯃꯝꯍꯟ ꯑꯩꯁꯦ ꯄꯥꯠꯀꯤ ꯂꯩꯈꯣꯝ ꯃꯌꯥꯝꯗꯣ ꯃꯗꯨ ꯎꯕꯗ ꯏꯁꯥꯁꯦ ꯂꯣꯛꯅ ꯈꯣꯟꯖꯦꯜꯁꯦ ꯑꯣꯟꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯅꯨꯄꯤ ꯃꯈꯣꯜ ꯃꯥꯜꯂꯤꯁꯦ ꯑꯁ ꯈꯝꯗꯧꯏ ꯈꯔ ꯃꯥꯜꯂꯤꯉꯩꯁꯤꯗ ꯆꯦꯜꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯆꯦꯟꯈꯤ ꯀꯣꯝꯕꯤꯔꯩ ꯀꯔꯤꯅꯣꯅꯦ ꯉꯁꯤꯒꯤ ꯃꯥꯒꯤ ꯊꯥꯡꯖꯥ ꯍꯥꯏꯕ ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤꯔ ꯀꯔꯤꯅꯣ ꯃꯤꯠꯁꯦ ꯃꯁꯦꯡ ꯃꯔꯝ ꯑꯣꯏꯅ ꯄꯪꯎꯗ ꯎꯔꯦ ꯊꯥꯡꯖꯁꯦ ꯅꯨꯄꯤ ꯃꯥꯅ ꯂꯣꯏꯅ ꯎꯔꯦ ꯁꯤꯅꯅꯤꯗꯅ ꯏꯆꯥ ꯏꯃꯧꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯄꯤꯔꯅꯨ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕꯗꯣ
ꯁꯣꯝꯗ ꯂꯧꯕꯨꯛꯇꯅ ꯀꯝꯗꯧꯔꯤ ꯀꯣꯝꯕꯤꯔꯩꯒꯤ ꯃꯕꯨꯡ ꯃꯔꯤ ꯑꯃꯅ ꯂꯧꯍꯣꯟ ꯍꯨꯜꯂꯤꯕ ꯂꯧ ꯐꯩꯗꯣꯝ ꯑꯗꯨꯗꯒꯤ ꯂꯧꯍꯣꯟ ꯐꯣꯏꯔꯤ ꯑꯗꯨꯒ ꯃꯕꯨꯡ ꯑꯅꯤ ꯑꯃꯅ ꯂꯧꯍꯣꯟ ꯑꯗꯨꯕꯨ ꯍꯣꯜꯂꯒ ꯑꯍꯥꯡꯕ ꯂꯧꯄꯥꯛ ꯑꯗꯨꯗ ꯆꯈꯥꯏꯗꯨꯅ ꯊꯝꯂꯤ ꯃꯄꯥ ꯁꯅꯥꯍꯟꯅ ꯂꯧꯔꯤꯗꯨ ꯏꯁꯤꯡ ꯌꯨꯗꯅꯕ ꯃꯑꯣꯡꯗ ꯂꯧꯔꯤ ꯀꯟꯅ ꯇꯥꯔꯤ ꯃꯗꯨ ꯎꯕꯗ ꯀꯣꯝꯕꯤꯔꯩꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯈꯣꯏꯅ ꯃꯥꯕꯨ ꯈꯪꯂꯔꯣꯏ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯑꯣꯟꯊꯣꯛꯅꯒꯅ ꯊꯕꯛ ꯁꯨꯔꯤꯅꯤ ꯇꯧꯔꯤꯁꯦ ꯏꯕꯨꯡ ꯇꯔꯨꯛꯀ ꯕꯥꯖꯤꯒꯁꯦ ꯑꯗꯨꯗꯤ ꯑꯩ ꯕꯥꯖꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯂꯧꯔꯤ ꯇꯥꯕ ꯌꯥꯎꯁꯤꯜꯂꯨꯔꯒꯦ ꯑꯗꯨꯒ ꯂꯧꯕꯨꯛꯀꯤ ꯂꯩꯈꯣꯝꯁꯦ ꯁꯥꯟꯅꯈꯤꯕ ꯍꯦꯛꯇ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯁꯅꯥꯍꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯧꯔꯤ ꯇꯥꯕꯗꯨ ꯌꯥꯎꯁꯤꯜꯂꯤ ꯃꯕꯨꯡ ꯇꯔꯨꯛ ꯑꯗꯨꯁꯨ ꯀꯣꯝꯕꯤꯔꯩꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯎ ꯑꯇꯣꯝꯕ ꯊꯥꯡꯖ ꯎꯔꯤꯕ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ ꯊꯥꯡꯖ ꯅꯃꯥꯗꯨꯕꯨ ꯆꯥꯛ ꯂꯣꯏꯍꯧꯔꯕ꯭ꯔꯣ ꯇꯧꯔꯣ ꯇꯧꯅꯤ ꯉꯁꯤ ꯅꯪꯁꯤꯁꯨꯕ ꯉꯁꯤ ꯅꯠꯇ꯭ꯔꯗꯤ ꯋꯥꯍꯪ ꯃꯇꯝꯁꯦ ꯂꯩꯔꯝꯗꯣꯔꯤꯕ ꯏꯔꯩꯃ ꯀꯔꯤꯅꯣ ꯊꯥꯡꯖ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯂꯧꯔꯤꯗꯨꯗ ꯅꯃꯥꯏꯗꯣ ꯅꯞꯁꯤꯟꯈꯩ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯣ ꯂꯧꯔꯤꯗ ꯀꯔꯤ ꯆꯪꯈ꯭ꯔꯒꯦꯅꯦ ꯕꯥꯖꯤ ꯆꯥꯛ ꯊꯣꯡꯕ ꯍꯧꯍꯧꯔꯕ꯭ꯔꯥ ꯍꯧꯍꯧꯗ꯭ꯔꯤꯕ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯄꯥꯠꯇꯒꯤꯅꯤ ꯌꯨꯝꯗꯒꯤ ꯅꯠꯇꯦ ꯏꯍꯦ ꯅꯪꯅ ꯄꯥꯠ ꯄꯜꯂꯛꯂꯒ ꯈꯪꯅꯤꯡꯕꯨ ꯅꯤꯡꯁꯤꯡꯂꯛꯏꯅꯦ ꯏꯄꯥꯗꯤ ꯅꯪ ꯈꯨꯔꯥ ꯆꯥꯎꯕꯒꯤ ꯄꯥꯠꯇꯣ ꯉꯁꯤ ꯁꯤꯠꯀꯅꯤ ꯑꯩꯈꯣꯏꯗꯒꯤ ꯅꯨꯄꯥ ꯑꯃ ꯉꯥ ꯐꯥꯕ ꯈꯔ ꯌꯥꯎ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯅꯤꯅꯦ ꯅꯍꯥꯟꯗꯣ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯃꯒ ꯏꯀꯥꯎ ꯀꯥꯎꯔꯤꯅ ꯇꯧꯔꯤꯁꯦ ꯍꯣ ꯆꯠꯂꯨꯔꯦ ꯏꯃꯥꯅ ꯉꯁꯥꯏ ꯉꯟꯇꯥ ꯍꯥꯏꯔꯛꯇꯅ ꯂꯩꯈꯣꯝ ꯌꯥꯝ ꯂꯩꯌꯦꯅ ꯇꯟꯗꯅ ꯍꯜꯂꯛꯄꯅꯤ ꯑꯩꯗꯤ ꯃꯣꯏꯒꯤ ꯄꯥꯠꯀꯤ ꯂꯩꯈꯣꯝ ꯃꯌꯥꯝꯗꯨ ꯎꯕꯗ ꯏꯁꯥꯁꯦ ꯂꯣꯛꯅ ꯌꯥꯗ꯭ꯔꯦ ꯕꯥꯖꯤ ꯈꯣꯟꯖꯦꯜꯒꯁꯦ ꯂꯣꯏꯅ ꯑꯣꯜꯂꯤꯁꯤꯅꯤ ꯀꯔꯤꯅꯣꯗ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯄꯥꯝꯖꯈ꯭ꯔꯕ ꯏꯆꯥꯅ ꯉꯁꯤ ꯍꯥꯏꯔꯛꯂꯤ ꯋꯥꯁꯤꯕꯣ ꯌꯥꯔꯦꯗ ꯕꯥꯖꯤ ꯂꯧꯔꯤꯗꯨ ꯇꯧꯔꯣ ꯈꯗꯥꯡꯗꯣ ꯊꯥꯗꯔ ꯂꯩꯔꯅꯨ ꯑꯩ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯋꯥꯏ ꯍꯣꯏ ꯏꯄꯥ ꯇꯨꯃꯤꯟ ꯂꯩꯔꯒꯦ ꯏꯆꯥ ꯒ꯭ꯌꯥꯟ ꯇꯥꯕꯅ ꯍꯥꯏꯔꯕꯅꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯜ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯀꯣꯝꯕꯤꯔꯩꯗꯤ ꯃꯄꯥꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯄꯥ ꯃꯕꯨꯡꯅ ꯎꯗ꯭ꯔꯤꯉꯩ ꯂꯧꯄꯥꯛꯇꯒꯤ ꯂꯩꯈꯣꯝꯗꯨ ꯑꯃꯨꯛꯁꯨ ꯁꯥꯟꯅꯗꯨꯅ ꯂꯧꯔꯤꯗꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯇꯥꯔꯤ ꯃꯥꯁꯨ ꯏꯄꯩ ꯄꯩꯔꯦ ꯂꯧꯔꯤ ꯇꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯔꯤꯕꯗꯨꯁꯨ ꯂꯧꯔꯤ ꯇꯥꯕ ꯍꯩꯈ꯭ꯔꯗꯥꯏꯅꯦ ꯊꯥꯡꯖ ꯅꯪꯕꯨ ꯑꯗꯨ ꯀꯔꯤꯅꯣ ꯂꯩꯔꯦꯟ ꯃꯊꯦꯛ ꯆꯠꯄꯒꯨꯝꯅ ꯂꯧꯔꯤꯗꯨꯕꯨ ꯇꯥꯔꯤꯕꯗꯨꯕꯨ ꯕꯥꯖꯤ ꯀꯥꯎꯊꯣꯛꯈꯤꯕꯅꯤ ꯇꯥꯔꯒꯦ ꯐꯖꯅ ꯕꯥꯖꯤꯒꯤ ꯑꯗꯨꯃꯥꯏꯅ ꯅꯤꯡꯊꯧꯀꯥꯕ ꯋꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝꯕꯗ ꯇꯥꯗ ꯉꯁꯥꯏꯗꯤ ꯂꯧꯍꯣꯟ ꯃꯌꯥꯝꯁꯦ ꯐꯣꯏꯕꯗ ꯋꯥꯔꯤ ꯈꯨꯗꯥꯡꯁꯦ ꯂꯣꯏꯅ ꯆꯣꯛꯊꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯥꯡꯖꯁꯦ ꯀꯧꯁꯤꯜꯂꯒ ꯃꯥꯕꯨ ꯐꯣꯏꯍꯜꯂꯁꯤ ꯃꯥꯗꯤ ꯍꯧꯖꯤꯛꯇ ꯀꯨꯝꯂꯛꯄꯗꯁꯨ ꯉꯥꯏꯔꯤ ꯋꯥꯁꯨ ꯋꯥꯔꯣꯏ ꯍꯥꯏꯕ ꯇꯥꯗ ꯅꯤꯡꯊꯧꯀꯥꯕ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯒꯟꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯉꯁꯥꯏꯗꯒꯤ ꯅꯅꯥꯎ ꯂꯩꯕꯥꯛ ꯄꯣꯛꯄ ꯌꯨꯝꯁꯀꯩꯁ ꯁꯒꯣꯜꯁꯦꯟ ꯏꯔꯥꯏ ꯋꯥꯝꯇ ꯍꯥꯏꯗꯨꯅ ꯂꯧꯍꯣꯟꯁꯤ ꯐꯣꯏꯔꯤ ꯍꯧꯖꯤꯛꯇ ꯂꯥꯛꯄ ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯀꯧꯁꯤꯜꯂꯒ ꯊꯕꯛ ꯁꯨꯍꯜꯂꯔꯣꯏꯁꯤ ꯕꯥꯖꯤꯒ ꯂꯧꯔꯤ ꯇꯥꯔꯤ ꯃꯥꯁꯨ ꯑꯥꯗ ꯇꯨ ꯂꯣꯏꯁꯨ ꯂꯣꯏꯒꯗꯧꯔꯦ ꯂꯧꯍꯣꯟ ꯐꯣꯏꯕꯁꯦ ꯍꯣꯏꯗ ꯐꯣꯏꯔꯒꯦ ꯏꯌꯥꯝꯕꯒꯤ ꯑꯊꯪꯅꯤ ꯀꯔꯤ ꯅꯨꯡꯒꯤ ꯌꯥꯏꯃ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅꯣ ꯈꯪꯗꯦ ꯑꯇꯣꯝꯕ ꯑꯣꯏꯅ ꯄꯣꯛꯂꯝꯃꯗꯤ ꯑꯩꯁꯨ ꯊꯕꯛ ꯌꯥꯝꯅ ꯁꯨꯕꯁꯦ ꯌꯥꯎꯔꯝꯂꯣꯏꯗꯕꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯀꯣꯝꯕꯤꯔꯩ ꯑꯣꯏꯅ ꯄꯣꯛꯂꯝꯕꯅ ꯐꯩ ꯌꯥꯔꯦꯗ ꯇꯥꯗ ꯅꯪꯁꯨ ꯇꯥꯗ ꯍꯟꯅ ꯍꯥꯏꯕ ꯇꯧꯔꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯋꯥꯅꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯀꯤꯕꯒꯤ ꯍꯥꯏꯗꯕ ꯈꯛꯇꯅꯤ ꯇꯥꯗ ꯍꯟꯗ ꯇꯨꯃꯤꯟ ꯂꯩꯌꯨ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯪ ꯈꯣꯏꯗꯧꯁꯦ ꯑꯔꯣꯏꯕꯤꯗꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯎꯅꯤꯡꯂꯤꯕꯁꯤ ꯇꯥꯗꯅ ꯈꯣꯏꯗꯧ ꯁꯥꯎꯒꯜꯂꯦ ꯍꯥꯏꯔꯕꯅꯤꯅ ꯅꯅꯥꯎ ꯍꯨꯃꯥꯏ ꯍꯨꯝꯖꯔꯣ ꯍꯥꯏꯕ꯭ꯔꯣ ꯇꯥꯗꯒꯤ ꯈꯣꯏꯗꯧ ꯃꯄꯥꯗꯨꯗ ꯃꯁꯤ ꯂꯧꯍꯣꯟꯁꯤꯅ ꯍꯦꯛ ꯊꯣꯝꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯥꯗꯗ ꯊꯣꯝꯃꯤ ꯂꯧꯍꯣꯟꯁꯤ ꯅꯤꯡꯊꯧꯀꯥꯕ ꯂꯩꯕꯥꯛ ꯄꯣꯛꯄꯒꯗꯨ ꯂꯧꯄꯥꯛ ꯑꯗꯨ ꯂꯩꯔꯤꯕ ꯑꯐꯣꯏꯕ ꯂꯧꯍꯣꯟꯗꯨ ꯍꯨꯟꯅꯔꯛꯏ ꯍꯦꯛꯇ ꯃꯌꯥꯝꯕ ꯅꯣꯡꯃꯥꯏꯁꯤꯡꯅ ꯊꯤꯅ ꯆꯩꯔꯛꯏ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯅꯤꯡꯊꯧꯀꯥꯕ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯈꯣꯏꯅꯤ ꯆꯠꯂꯣ ꯌꯨꯝꯁꯀꯩꯁꯒ ꯏꯔꯥꯏꯒꯅ ꯍꯣꯜꯂꯒ ꯆꯥꯏꯕ ꯂꯧꯍꯣꯟꯁꯦ ꯅꯈꯣꯏꯅꯤꯅ ꯍꯣꯜꯂꯒ ꯆꯥꯏꯔꯨꯆꯣ ꯆꯠꯂꯣ ꯂꯧꯄꯥꯛꯇ ꯍꯌꯦꯡ ꯂꯧꯂꯨꯟꯕꯤꯁꯤꯡꯅ ꯂꯤꯡꯕꯗ ꯅꯨꯡꯉꯥꯏꯅ ꯃꯑꯣꯡꯗ ꯅꯤꯡꯊꯧꯀꯥꯕ ꯆꯥꯎꯅ ꯂꯩꯕꯥꯛ ꯄꯣꯛꯄꯗ ꯌꯦꯡꯂꯒ ꯂꯧꯍꯣꯟ ꯐꯣꯏꯕ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯂꯧꯍꯣꯟ ꯍꯣꯜꯂꯒ ꯂꯧꯄꯥꯛꯇ ꯆꯥꯏꯕ ꯑꯃ ꯄꯤꯁꯜꯂꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯍꯦ ꯑꯉꯥꯡ ꯅꯪꯅ ꯋꯥ ꯉꯥꯡꯂꯛꯄꯒꯤꯅꯤ ꯈꯩꯄꯥ ꯁꯥꯗꯅ ꯑꯗꯨꯗꯤ ꯅꯪꯅ ꯈꯔ ꯌꯥꯝꯅ ꯍꯣꯟꯕ ꯇꯥꯔꯦꯗꯅ ꯑꯉꯥꯡꯅ ꯍꯟ ꯁꯥꯗꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯂꯕꯅꯤꯅ ꯅꯣꯏ ꯌꯥꯏꯃꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯦ ꯑꯃ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤꯕꯀꯣ ꯑꯃꯒꯤ ꯃꯊꯪꯗ ꯑꯃꯃꯨꯛ ꯌꯥꯊꯪ ꯇꯧꯊꯕꯁꯦ ꯑꯗꯨꯅꯤ ꯑꯍꯟꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯂꯕꯗꯤ ꯀꯣꯝꯕꯤꯔꯩ ꯃꯕꯨꯡ ꯌꯥꯏꯃꯒ ꯑꯍꯨꯝ ꯁꯨꯕꯒꯅ ꯂꯧꯍꯣꯟ ꯍꯣꯜꯂꯒ ꯆꯥꯏꯕꯗꯨ ꯎꯕꯗ ꯑꯃꯨꯛ ꯆꯥꯏꯅꯤꯡꯉꯛꯏ ꯑꯁ ꯇꯥꯗ ꯌꯥꯏꯃꯒ ꯇꯥꯗ ꯑꯍꯨꯝ ꯁꯨꯕꯒꯅ ꯂꯧꯍꯣꯟ ꯍꯣꯜꯂꯒ ꯆꯥꯏꯔꯤꯁꯦ
ꯑꯩ ꯑꯗꯨꯝ ꯌꯥꯎꯅꯤꯡꯉꯤ ꯑꯁꯤꯗꯤ ꯂꯩꯈꯣꯝꯁꯤꯗ ꯂꯧꯍꯣꯟ ꯃꯄꯨꯅ ꯄꯨꯟꯁꯤꯅꯒ ꯇꯨꯞ ꯇꯨꯞ ꯊꯥꯗꯕꯁꯤꯗꯤ ꯌꯦꯡꯕꯗ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯦ ꯌꯦꯡꯕꯗ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯊꯕꯛꯁꯤꯗꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯗꯗꯤ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈ꯭ꯋꯥꯡꯁꯤꯁꯨ ꯅꯣꯟꯊꯕꯗ ꯋꯥꯔꯤꯌꯦꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯕꯥꯖꯤꯁꯤꯁꯨ ꯌꯨꯝꯗ ꯀꯥꯔꯁꯤꯒ ꯑꯝꯇ ꯍꯥꯏꯔꯛꯇꯦꯍꯦ ꯊꯥꯡꯖ ꯀꯥꯔꯁꯤ ꯌꯨꯝꯗ ꯆꯥꯛ ꯂꯥꯝꯃꯦꯅꯦ ꯏꯄꯥꯗꯤ ꯍꯣꯏ ꯕꯥꯖꯤ ꯀꯥꯔꯁꯤ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯃ ꯄꯣꯠꯅꯤ ꯄꯨꯛꯀꯥꯁꯦ ꯒꯨꯔꯨ ꯒꯨꯔꯨ ꯈꯣꯡꯕ ꯀꯨꯏꯔꯦ ꯂꯣꯛꯀ ꯊꯨꯡꯕꯗꯨꯗ ꯅꯪꯗꯤ ꯆꯥꯕꯕꯨ ꯌꯥꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯅꯃꯥꯅ ꯊꯣꯡꯉꯝꯒꯗꯣꯔꯤꯕ ꯏꯟꯁꯥꯡ ꯑꯗꯨꯕꯨ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯉꯝꯒꯅꯤ ꯍꯥꯏꯒꯦ ꯏꯃꯥꯅ ꯏꯟꯁꯥꯡꯗꯨꯕꯨ ꯑꯩꯅ ꯆꯒꯦꯝ ꯄꯣꯝꯂꯝꯃꯨ ꯍꯥꯏꯔꯝꯕꯅꯤ ꯑꯣ ꯕꯥꯖꯤ ꯍꯩꯁ ꯑꯩ ꯈꯣꯡ ꯍꯥꯝꯅꯤꯡꯉꯦ ꯍꯥꯏꯔꯒ ꯍꯥꯟꯅ ꯀꯥꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯃꯣꯏꯅ ꯑꯩ ꯈꯪꯈ꯭ꯔꯅꯤ ꯕꯥꯖꯤ ꯑꯩ ꯈꯣꯡ ꯌꯥꯝꯅ ꯍꯥꯝꯅꯤꯡꯂꯦ ꯑꯗꯨꯅ ꯌꯨꯝꯗ ꯈꯔ ꯍꯥꯟꯅ ꯀꯥꯔꯝꯃꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯟꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯀꯣꯝꯕꯤꯔꯩ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯊꯥꯡꯖꯥꯏꯕ ꯑꯉꯥꯡꯁꯤꯅ ꯃꯇꯨꯡ ꯊꯪꯒ ꯀꯩ ꯆꯦꯟꯈ꯭ꯔꯤꯕꯁꯤꯅ ꯍꯣꯏ ꯍꯥꯏꯕ ꯐꯥꯎꯕ ꯅꯪꯍꯧꯗꯦ ꯍꯥꯏ ꯋꯥꯅꯤ ꯏꯆꯥꯁꯥ ꯌꯨꯝꯗ ꯀꯥꯔꯁꯤ ꯅꯃꯥꯁꯨ ꯆꯥꯛ ꯂꯣꯏꯔꯝꯂꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯨꯡꯁꯥꯁꯤ ꯅꯦꯝꯊꯔꯀꯥꯟꯗ ꯑꯃꯨꯛ ꯀꯨꯝꯃꯁꯤ ꯅꯣꯡꯃꯥꯏꯆꯤꯡꯅ ꯍꯣꯏ ꯕꯥꯖꯤ ꯂꯥꯛꯂꯒꯦ ꯕꯥꯖꯤ ꯍꯥꯟꯅ ꯀꯥꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯁꯨ ꯀꯥꯔꯛꯂꯒꯦ ꯃꯁꯤꯒꯤ ꯂꯧꯍꯣꯟ ꯈꯨꯗꯥꯞꯁꯦ ꯐꯥꯖꯤꯜꯂꯝꯃꯒ ꯃꯅꯥꯎ ꯃꯉꯥꯗꯨꯗꯤ ꯐꯣꯡꯅ ꯍꯥꯏꯕꯗꯤ ꯉꯝꯖꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯃꯆꯤꯟꯗ ꯄꯣꯝꯊꯣꯛꯇꯨꯅ ꯃꯨꯔꯨ ꯃꯨꯔꯨ ꯁꯣꯟꯅꯗꯨꯅ ꯂꯧꯍꯣꯟ ꯐꯣꯏꯕꯗꯨ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯤ ꯀꯣꯝꯕꯤꯔꯩ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯧꯕꯨꯛꯇ ꯆꯠꯄꯗ ꯁꯦꯠꯂꯨꯔꯤꯕ ꯃꯐꯤꯗꯨ ꯍꯣꯡꯗꯣꯛꯂꯒ ꯁꯨꯗꯣꯛꯂꯝꯗꯨꯅ ꯃꯄꯥ ꯃꯃꯥ ꯃꯕꯨꯡꯁꯤꯡꯅ ꯈꯪꯗꯅꯕ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯍꯧꯖꯤꯜꯂꯝꯂꯒ ꯇꯨꯃꯤꯟꯅ ꯌꯦꯅꯈꯥꯗꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯕꯥꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯡꯒ꯭ꯔꯥ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯂꯒ ꯖꯣꯝ ꯖꯣꯝ ꯆꯥꯏꯊꯗꯨꯅ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯇꯨꯃꯤꯟꯅ ꯃꯃꯥ ꯎꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯃꯥꯅ ꯉꯁꯥꯏ ꯁꯦꯠꯂꯝꯕ ꯐꯤꯗꯨ ꯑꯃꯨꯛ ꯍꯣꯡꯗꯣꯛꯏ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇ ꯂꯩꯕ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯕ ꯂꯧꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩꯕ ꯊꯕꯛ ꯁꯨꯕꯁꯨ ꯌꯥꯝꯅ ꯀꯟꯖꯕ ꯁꯥꯐꯕ ꯀꯧꯕ ꯅꯍꯥ ꯄꯥꯈꯪ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯁꯥꯐꯕꯅ ꯀꯣꯝꯕꯤꯔꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯝꯕꯤꯔꯩ ꯃꯥꯗꯤ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯕ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯏꯊꯛ ꯏꯔꯥꯡ ꯈꯪꯗꯕ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯅ ꯁꯥꯐꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯔꯕꯁꯨ ꯈꯪꯂꯝꯗꯦ ꯁꯥꯐꯕꯁꯤ ꯀꯣꯝꯕꯤꯔꯩꯒꯤ ꯃꯕꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕ ꯊꯥꯡꯖꯒꯁꯨ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ ꯏꯇꯥꯎ ꯁꯥꯐ ꯑꯩ ꯀꯥꯔꯒꯦ ꯉꯁꯤꯒꯤꯗꯤ ꯆꯥꯛꯁꯨ ꯂꯥꯝꯕ ꯂꯣꯏꯔꯦ ꯍꯌꯦꯡꯗꯣ ꯑꯩꯈꯣꯏꯒꯤ ꯂꯧ ꯂꯤꯡꯕꯅꯤ ꯂꯥꯛꯄꯃꯨꯛ ꯀꯥꯎꯅꯤꯀꯣ ꯀꯥꯎꯔꯣꯏꯗ ꯏꯇꯥꯎ ꯀꯔꯤ ꯀꯥꯎꯗꯣꯏꯅꯣ ꯏꯇꯥꯎꯒꯤ ꯂꯧ ꯁꯨꯕꯗꯨꯕꯨ ꯉꯁꯤꯗꯒꯤ ꯂꯥꯛꯑꯁꯨ ꯍꯦꯛꯇ ꯂꯥꯛꯑꯒꯦ ꯏꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯍꯦꯃꯟꯇ꯭ꯔꯣ ꯅꯪꯒꯤ ꯇꯨꯝꯐꯝꯒ ꯂꯩꯇꯦ ꯑꯩꯈꯣꯏ ꯐꯥꯎꯕꯗ ꯆꯤꯡꯈ꯭ꯔꯕꯗꯨꯗ ꯅꯪ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯑꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯕꯥꯖꯤꯒꯅ ꯏꯁꯧ ꯂꯥꯡꯕ ꯂꯣꯏꯔꯅꯤ ꯆꯥꯛꯀ ꯄꯤꯖꯗꯕ ꯇꯥꯔꯦ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤꯗ ꯏꯇꯥꯎ ꯑꯩꯁꯨ ꯂꯩꯅꯤꯡꯗꯦ ꯅꯣꯏꯗꯒ ꯂꯩꯅꯤꯡꯗꯦꯕ ꯑꯩ ꯃꯤꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯣꯏꯒꯤ ꯅꯤꯡꯉꯣꯜ ꯃꯋꯥꯁꯦ ꯂꯦꯛꯄ ꯆꯥꯕ ꯍꯧꯔꯦ ꯍꯥꯏꯗꯅ ꯉꯥꯡꯅꯒꯗꯕꯗꯣ ꯇꯥꯕ ꯉꯝꯂꯣꯏ ꯑꯩ ꯌꯥꯔꯦ ꯏꯇꯥꯎꯒꯤ ꯈꯗꯥꯡꯗꯣ ꯑꯃꯨꯛ ꯊꯥꯗꯕꯤꯔꯅꯨ ꯇꯟꯖꯥꯁꯤꯗ ꯑꯩ ꯀꯥꯔꯦꯀꯣ ꯌꯨꯝꯗ ꯃꯃꯣꯟꯗꯨ ꯂꯥꯛꯑꯗꯤ ꯑꯩ ꯌꯨꯝꯗ ꯀꯥꯈ꯭ꯔꯦꯅ ꯈꯔ ꯇꯝꯕꯤꯌꯨ ꯏꯇꯥꯎꯅ ꯉꯥꯔꯧ ꯑꯣꯏꯅꯅꯕ ꯉꯥ ꯃꯆꯥ ꯈꯔꯁꯤꯗꯤ ꯄꯨꯈ꯭ꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯆꯥꯛ ꯆꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯀꯔꯤꯒꯤ ꯉꯥ ꯃꯆꯥꯅꯣ ꯑꯆꯧꯕ ꯈꯔꯁꯤꯁꯨ ꯍꯥꯞꯈꯣꯁꯦ ꯑꯗꯣ ꯏꯇꯥꯎ ꯑꯩꯅ ꯍꯥꯞꯂꯤꯕ ꯉꯥ ꯑꯆꯧꯕꯁꯦ ꯀꯣꯝꯕꯤꯔꯩꯒꯤ ꯁꯔꯨꯛꯅꯤꯀꯣ ꯌꯥꯔꯦꯗ ꯏꯇꯥꯎ ꯁꯥꯐ ꯅꯪꯁꯨ ꯅꯨꯡꯁꯤꯔꯛꯇꯕ ꯑꯃ ꯌꯥꯎꯁꯤꯜꯂꯦ ꯇꯤꯟꯅꯕꯅ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯔꯒ ꯏꯆꯟ ꯅꯨꯄꯤ ꯀꯣꯝꯕꯤꯔꯩ ꯇꯧ ꯂꯩꯔꯗꯤ ꯉꯁꯤ ꯂꯩꯈꯣꯝ ꯃꯔꯛꯁꯤꯗ ꯅꯝꯅꯅꯤꯀꯣ ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯒꯦ ꯏꯇꯥꯎ ꯅꯪꯒꯤꯁꯨ ꯉꯥ ꯁꯔꯨꯛ ꯌꯥꯎꯕꯅꯤ ꯀꯣꯝꯕꯤꯔꯩꯒꯤ ꯑꯩꯅ ꯍꯥꯞꯂꯤꯕ ꯉꯥꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯄꯦꯅꯥ ꯈꯣꯡꯕꯤꯗꯣ ꯑꯩꯅ ꯍꯥꯞꯈ꯭ꯔꯕꯅꯤ ꯃꯈꯣꯡ ꯃꯈꯨꯠ ꯁꯦꯡꯅ ꯍꯥꯝꯗꯣꯛꯅꯔꯕ ꯃꯇꯨꯡ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯅꯕ ꯆꯥꯛꯁꯪ ꯆꯪꯅꯔꯛꯇꯨꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯅꯔꯝꯃꯤ ꯁꯅꯥꯍꯟ ꯃꯆꯥ ꯑꯇꯣꯝꯕ ꯊꯥꯡꯖꯅ ꯆꯥꯛ ꯆꯥꯕ ꯌꯥꯎꯕ ꯎꯗꯕꯗꯨꯗ ꯍꯥꯏꯔꯛꯏ ꯃꯃꯥ ꯊꯥꯡꯖꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯆꯥꯛ ꯆꯥꯕ ꯌꯥꯎꯗ꯭ꯔꯤꯕꯁꯤꯅ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯌꯥꯎꯕ ꯆꯠꯈꯤꯕꯅꯤ ꯀꯥꯎꯕꯤꯔꯕ꯭ꯔꯣ ꯃꯣꯏ ꯕꯥꯖꯤꯅ ꯉꯁꯥꯏ ꯍꯥꯏꯔꯝꯕꯗꯨꯕꯣ ꯑꯗꯨꯒ ꯉꯁꯥꯏ ꯂꯧꯕꯨꯛꯇ ꯑꯩꯒ ꯂꯧꯔꯤ ꯇꯥꯃꯤꯟꯅꯔꯝꯕꯗꯨꯅ ꯀꯔꯝꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯊꯥꯡꯖꯒꯅꯣ ꯅꯆꯥ ꯀꯣꯝꯕꯤꯔꯩꯒꯤ ꯁꯥꯏꯌꯣꯟ ꯊꯥꯡꯖꯗꯣ ꯑꯗꯨꯅꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯕꯨꯡ ꯇꯔꯨꯛꯇꯨ ꯆꯥꯛ ꯆꯥꯔꯤꯕ ꯀꯣꯝꯕꯤꯔꯩꯗ ꯃꯤꯠꯌꯦꯡ ꯂꯣꯏꯅ ꯊꯝꯂꯛꯏ ꯀꯣꯝꯕꯤꯔꯩ ꯃꯃꯥꯏꯗꯨ ꯁꯠ ꯅꯣꯡꯈꯠꯂꯛꯂꯒ ꯃꯥꯅ ꯀꯩꯁꯨ ꯇꯧꯔꯨꯗꯕꯒꯨꯝ ꯍꯥꯏꯔꯛꯏ ꯇꯥꯗ ꯇꯔꯨꯛꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏꯗꯣ ꯀꯩꯒꯤꯅꯣ ꯑꯩ ꯆꯥꯛ ꯆꯥꯐꯝ ꯈꯪꯗ꯭ꯔꯤ ꯅꯣꯡꯃꯥꯏꯆꯤꯡꯅ ꯀꯣꯝꯕꯤꯔꯩ ꯅꯪ ꯅꯕꯨꯡ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯏꯟꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯤꯡꯊꯧꯀꯥꯕꯅ ꯑꯃꯨꯛ ꯇꯥꯗ ꯉꯥꯡꯕꯤꯔꯨꯔꯅꯨ ꯌꯥꯔꯦ ꯑꯉꯥꯡꯗ ꯑꯩꯈꯣꯏꯅ ꯐꯅ ꯉꯥꯡꯂꯕꯁꯨ ꯃꯥꯅ ꯑꯗꯨꯝ ꯂꯣꯟ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕꯁꯦ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯂꯛꯀꯅꯤ ꯇꯥꯗ ꯌꯥꯏꯃꯒ ꯇꯥꯗ ꯃꯉꯥ ꯁꯨꯕꯒ ꯑꯩꯈꯣꯏꯅꯤ ꯈꯛꯇꯅꯤ
ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯪꯕꯤꯔꯤꯁꯤ ꯑꯇꯩꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯂꯩꯕꯥꯛ ꯄꯣꯛꯄꯅ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯅꯤ ꯑꯉꯥꯡ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧ ꯂꯤꯡꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯎꯀꯥꯏ ꯇꯛꯊꯒꯦ ꯀꯔꯤ ꯍꯥꯏꯕ ꯇꯥꯗ ꯏꯔꯣꯏꯒꯤ ꯃꯍꯨꯠ ꯑꯩꯕꯨ ꯎꯀꯥꯏ ꯇꯛꯀꯦ ꯍꯥꯏꯕ ꯏꯔꯥꯏꯅꯕꯨ ꯌꯥꯔꯦꯗ ꯇꯨꯃꯤꯟꯅ ꯆꯥꯅꯔꯣ ꯆꯥꯛꯇꯣ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯤꯅ ꯄꯣꯠ ꯍꯨꯔꯥꯟꯈꯤꯕꯒ ꯑꯝꯇ ꯈꯪꯍꯧꯗꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯌꯨꯛꯇꯒꯤ ꯍꯧꯗꯨꯅ ꯈꯨꯟꯒꯤ ꯃꯧ ꯂꯩꯁꯥꯕꯤ ꯈꯔꯅ ꯂꯧꯗꯨ ꯂꯤꯡꯕ ꯍꯧꯔꯤ ꯀꯣꯝꯕꯤꯔꯩ ꯃꯥꯒꯤ ꯀꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯆꯩꯇꯦꯛ ꯑꯃ ꯄꯥꯏꯗꯨꯅ ꯂꯧ ꯂꯤꯡꯕꯒꯤ ꯃꯑꯣꯡꯗ ꯂꯩꯃꯥꯏ ꯑꯗꯨꯗ ꯆꯨꯛ ꯌꯨꯡꯂꯒ ꯂꯧ ꯂꯤꯡꯕꯒꯤ ꯃꯑꯣꯡꯒ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯁꯤꯗ ꯑꯃꯨꯛ ꯂꯤꯡꯂꯕ ꯂꯧꯍꯣꯟꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯂꯧꯍꯣꯟꯁꯤꯒꯤ ꯃꯄꯥ ꯆꯥꯅ ꯂꯧꯍꯣꯟ ꯑꯃꯁꯤꯅ ꯑꯃꯨꯛ ꯂꯤꯡꯂꯕ ꯁꯨꯃꯥꯏꯅ ꯍꯩꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯐꯖꯔꯦꯗꯅ ꯁꯨꯃꯥꯏꯅꯅꯦꯕ ꯂꯧꯄꯥꯛ ꯑꯍꯥꯡꯕꯗꯨꯗ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯏꯆꯦ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯂꯧ ꯂꯤꯡꯂꯝꯗꯣꯏꯗꯣ ꯑꯗꯒꯤ ꯏꯔꯣꯏꯗꯨꯅ ꯀꯣꯝꯕꯤꯔꯩ ꯅꯪꯕꯨ ꯏꯃꯥꯅ ꯆꯥꯛꯁꯪꯁꯤꯗ ꯀꯥꯡꯍꯧ ꯉꯧꯔꯤꯕ ꯆꯥ ꯂꯣꯜꯂꯤꯕꯁꯦ ꯃꯇꯦꯡ ꯈꯖꯤꯛꯇ ꯄꯥꯡꯁꯤꯜꯂꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯪꯒꯤ ꯀꯥꯗꯨꯗ ꯂꯧ ꯂꯤꯡꯕꯗꯨꯅ ꯑꯣꯏꯕ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯏꯃꯥ ꯋꯥ ꯌꯥꯝꯅ ꯉꯥꯡꯀꯅꯨꯀꯣ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯀꯥꯗ ꯑꯗꯨꯝ ꯂꯩꯌꯣ ꯍꯥꯏꯕꯗꯥꯏꯅꯦ ꯂꯩꯔꯣ ꯅꯪ ꯂꯩꯔꯣꯀꯣ ꯑꯗꯨꯝ ꯂꯩꯔꯣ ꯊꯣꯛ ꯊꯥꯛ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯇꯣ ꯇꯧꯔꯒ ꯅꯪꯒꯤ ꯀꯥꯗꯨꯗ ꯑꯗꯨꯝ ꯂꯩꯌꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯣꯏ ꯑꯩ ꯂꯧ ꯀꯟꯅ ꯂꯤꯡꯉꯤ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨ ꯂꯧ ꯂꯤꯡꯐꯝꯒ ꯈꯪꯗ꯭ꯔꯦ ꯁꯤꯒꯤ ꯑꯍꯥꯡꯕꯁꯤꯡꯗ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯃꯨꯛ ꯂꯤꯡꯁꯤꯜꯂꯕ ꯑꯗꯨꯒ ꯁꯤꯒꯤꯁꯤꯗ ꯑꯃꯃꯨꯛ ꯂꯤꯡꯁꯤꯜꯂꯗꯤ ꯑꯗꯨꯏꯗꯤ ꯐꯖꯔꯅꯤ ꯃꯁꯤ ꯉꯥꯎꯔꯒ ꯆꯠꯇꯧꯔꯤꯕ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ ꯏꯆꯦ ꯍꯣꯏ ꯏꯆꯦ ꯀꯣꯝꯕꯤꯔꯩ ꯇꯥꯗꯕ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯃꯅꯥꯁꯤꯕꯣ ꯏꯕꯣ ꯏꯆꯦ ꯀꯣꯝꯕꯤꯔꯩꯕꯨ ꯂꯩꯇꯕ꯭ꯔꯣ ꯏꯕꯣ ꯆꯥꯎꯕꯤꯔꯥ ꯃꯄꯥꯟꯗ ꯀꯧꯔꯤꯕꯗꯨꯕꯣ ꯃꯥꯅꯤꯕꯣ ꯂꯩꯈꯤꯕꯅꯤ ꯃꯥꯒꯤ ꯀꯥꯗ ꯂꯧ ꯀꯟꯅ ꯂꯤꯡꯈꯤꯕꯅꯤ ꯀꯣꯝꯕꯤꯔꯩ ꯁꯨꯃꯥꯡꯗ ꯄ꯭ꯔꯕꯞ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯆꯥꯎꯕꯤ ꯃꯇꯥꯡ ꯆꯥꯗꯈꯩ ꯂꯥꯛꯏꯁꯤꯅ ꯃꯤ ꯑꯩ ꯂꯧ ꯀꯟꯅ ꯂꯤꯡꯉꯤ ꯏꯃꯨꯡꯗ ꯌꯥꯔꯦ ꯏꯆꯦ ꯅꯪꯒꯤ ꯂꯧꯗꯣ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯐꯖꯅ ꯂꯤꯡꯉꯣ ꯈꯣꯡꯕꯥꯟ ꯃꯌꯥꯒꯤ ꯄꯨꯡꯗꯣꯟꯗꯣ ꯌꯥꯝ ꯐꯖꯅ ꯄꯥꯟꯕ ꯎꯔꯛꯏ ꯉꯁꯥꯏꯗꯣ ꯑꯗꯨꯅ ꯄꯨꯡꯗꯣꯟ ꯆꯥꯔꯨꯁꯦꯅ ꯍꯧꯕ ꯂꯥꯛꯏꯅꯤ ꯊꯨꯝ ꯃꯣꯔꯣꯛꯇꯤ ꯌꯥꯎꯔꯕꯣ ꯅꯣꯏꯕꯣ ꯂꯣꯏ ꯌꯥꯎꯔꯛꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯆꯦ ꯍꯣꯏ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯈꯔ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯈꯣꯡꯕꯥꯟ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯄꯨꯡꯗꯣꯟ ꯆꯥꯕ ꯂꯥꯛꯂꯝꯃꯤ ꯄꯨꯡꯗꯣꯟ ꯈꯨꯄꯥꯟꯗꯨ ꯎꯕꯗ ꯀꯣꯝꯕꯤꯔꯩ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤꯗꯨꯗ ꯀꯥꯈꯠꯈ꯭ꯔꯒ ꯄꯨꯡꯗꯣꯟ ꯑꯃꯨꯟꯕ ꯃꯌꯥꯝ ꯑꯃ ꯈꯟ ꯍꯦꯛꯂꯒ ꯊꯥꯗꯔꯛꯏ ꯂꯩꯃꯥꯏꯗ ꯅꯣꯏ ꯄꯨꯡꯗꯣꯟꯗꯣ ꯐꯖꯅ ꯈꯨꯜꯂꯨꯀꯣ ꯑꯃ ꯍꯦꯛ ꯋꯥꯠꯂꯝꯕꯗ ꯑꯩꯅ ꯅꯅꯥꯗꯨ ꯂꯩꯔꯒ ꯈꯨꯕꯥꯛꯅ ꯊꯥꯒꯗꯕꯅꯤ ꯈꯪꯉꯣ ꯑꯩꯅ ꯋꯥꯔꯤꯈꯩ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤꯁꯦ ꯀꯥꯔꯒ ꯍꯦꯛꯂꯒꯀꯣ ꯏꯆꯦ ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯉꯥꯡꯃꯟꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯁꯨꯝ ꯄꯤꯁꯤꯜꯂꯛꯏꯗꯣ ꯈꯨꯜꯂꯤꯌꯦ ꯉꯁꯥꯏꯗꯒꯤ ꯑꯩꯁꯨ ꯏꯆꯦꯅ ꯊꯥꯗꯔꯛꯄꯗꯣ ꯄꯨꯡꯗꯣꯟ ꯃꯌꯥꯝꯗꯨ ꯆꯥꯅ ꯀꯣꯝꯕꯤꯔꯩ ꯎꯊꯛꯇꯒꯤ ꯌꯦꯡꯊꯔꯛꯄꯗ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯍꯦꯛꯂꯒ ꯊꯥꯗꯈ꯭ꯔꯤꯕ ꯄꯨꯡꯗꯣꯟ ꯃꯌꯥꯝ ꯑꯗꯨꯗꯤ 5-6 ꯈꯛꯇ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯆꯥꯎꯕꯤ ꯀꯩꯅꯣ ꯅꯣꯏ ꯇꯧꯏꯗꯨꯕꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯦꯛꯈ꯭ꯔꯤꯕ ꯄꯨꯡꯗꯣꯟ ꯃꯌꯥꯝꯗꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯇꯣꯝꯆꯥꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯀꯣꯝꯕꯤꯔꯩ ꯑꯩꯒꯤ ꯑꯁꯤꯒꯤ ꯌꯥꯝ ꯃꯅꯨꯡꯗ ꯄꯨꯡꯗꯣꯟ ꯃꯌꯥꯝ ꯍꯥꯞꯄꯒ ꯊꯝꯈ꯭ꯔꯦ ꯊꯣꯔꯥꯏ ꯃꯆꯥ ꯅꯣꯏꯅ ꯐꯨꯔꯒ ꯐꯗꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯥꯟꯅꯔꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯀꯣꯝꯕꯤꯔꯩꯅ ꯐꯪꯗꯅꯕ ꯃꯅꯤꯡ ꯇꯦꯛꯊꯣꯛꯇꯨꯅ ꯀꯟꯅ ꯆꯦꯟꯅꯔꯤ ꯃꯥꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯌꯥꯡꯅ ꯏꯕꯦꯝꯆꯥ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯃꯆꯥꯅꯨꯄꯤ ꯀꯣꯝꯕꯤꯔꯩꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯀꯣꯝꯕꯤꯔꯩ ꯍꯣꯏꯗꯤ ꯊꯨꯝ ꯃꯣꯔꯣꯛ ꯑꯗꯨ ꯇꯧꯔꯒ ꯍꯩ ꯆꯥꯕ ꯂꯣꯏꯕꯒ ꯇꯥꯏꯅꯕꯤ ꯂꯧꯀꯣꯜꯗ ꯋꯥꯏꯈꯨ ꯐꯥꯗꯨꯅ ꯂꯩꯔꯝꯃꯤ ꯀꯣꯝꯕꯤꯔꯩꯅ ꯁꯤꯗ ꯋꯥꯏꯈꯨ ꯑꯃ ꯂꯩꯔꯤ ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯤ ꯁꯤꯁꯦ ꯑꯩꯒꯤꯅꯤꯀꯣ ꯅꯣꯏ ꯆꯪꯀꯅꯨ ꯁ꯭ꯋꯥꯏ ꯆꯪꯀꯅꯨꯕ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯑꯉꯥꯡ ꯑꯃꯅ ꯏꯆꯦ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯒ ꯅꯕꯨꯛ ꯐꯠꯇꯕ ꯇꯧꯔꯛꯀꯅꯨꯗ ꯀꯩꯅꯣ ꯑꯉꯥꯡ ꯅꯕꯨꯛ ꯐꯠꯇꯕ ꯇꯧꯔꯛꯀꯅꯨ ꯀꯥꯏꯗꯦ ꯑꯉꯥꯡꯁꯤꯡꯗꯨꯒ ꯈꯠꯅꯗꯨꯅ ꯋꯥꯏꯈꯨ ꯐꯥꯔꯤꯉꯩ ꯈꯪꯍꯧꯗꯅ ꯂꯥꯛꯂꯒ ꯇꯨꯡꯗꯒꯤ ꯃꯃꯥꯏꯕꯦꯝꯆꯥꯅ ꯆꯩꯅ ꯁꯦꯠ ꯂꯥꯎꯅ ꯀꯜꯂꯛꯂꯝꯃꯤ ꯍꯩ ꯆꯟꯗꯥꯅꯨꯕꯤ ꯅꯪꯗ ꯍꯥꯠꯂꯒꯦ ꯑꯁꯨꯛ ꯊꯕꯛ ꯆꯤꯜꯂꯕ ꯀꯥꯟꯁꯤꯗ ꯆꯤꯠ ꯂꯤꯊꯣꯛꯂꯒ ꯑꯉꯥꯡꯁꯤꯡꯁꯤꯒ ꯋꯥꯏꯈꯨ ꯐꯥꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯃꯦ ꯍꯩꯋꯥꯅꯤ ꯊꯕꯛ ꯂꯩꯇ꯭ꯔꯒꯅ ꯍꯪꯆꯠ ꯍꯦꯛ ꯆꯠꯅꯤꯡꯕ ꯈꯪꯇꯧ ꯇꯧꯅꯤꯡꯕ ꯊꯕꯛꯁꯦ ꯊꯕꯛ ꯂꯩꯔꯒꯅ ꯆꯤꯠ ꯂꯤꯊꯣꯛꯄꯁꯦ ꯅꯕꯨꯡꯁꯤꯡꯗꯣ ꯃꯌꯥꯎꯒꯩ ꯁꯥꯎꯕꯅꯤ ꯆꯠꯂꯣ ꯃꯤ ꯃꯥꯡ ꯊꯥꯎ ꯃꯤ ꯏꯃꯥ ꯆꯩꯗꯨ ꯀꯜꯂꯛꯀꯅꯨ ꯏꯃꯥꯅ ꯆꯩ ꯃꯆꯥꯗꯨꯅ ꯐꯅ ꯀꯜꯂꯕꯁꯨ ꯑꯩꯗꯤ ꯀꯩꯁꯨ ꯁꯤꯔꯣꯏꯌꯦ ꯅꯥꯕꯨꯗꯤ ꯅꯥꯏ
ꯁꯤꯅ ꯐꯨꯒꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯍꯧꯕ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯆꯧꯕꯗꯣ ꯑꯗꯨꯗꯣ ꯐꯨꯛꯂꯒ ꯀꯟꯕꯤꯌꯨ ꯅꯁꯥꯗ ꯅꯍꯥꯟꯈꯩꯅ ꯂꯧꯔꯥꯡ ꯁꯨꯕ ꯆꯠꯀꯦ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯒ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯕ ꯌꯥꯝꯅ ꯌꯥꯎꯍꯟꯅꯤꯡꯉꯝꯃꯅꯤ ꯅꯣꯏꯀꯣ ꯑꯩꯅ ꯆꯠꯅꯤꯡꯗꯀꯥꯟꯁꯤꯗ ꯐꯨꯃꯟꯗꯅ ꯆꯩꯁꯦ ꯈꯥꯡꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯃꯁꯦ ꯏꯃꯥ ꯅꯥꯏ ꯍꯥꯏꯕꯅꯦ ꯃꯊꯛ ꯄꯣꯝꯃꯤ ꯀꯝꯂꯥꯒ ꯈꯨꯠꯀꯁꯦ ꯇꯥꯗꯗ ꯍꯥꯏꯗꯣꯛꯀꯤ ꯅꯨꯡꯉꯥꯏꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯒ ꯆꯠꯈ꯭ꯔꯦ ꯀꯣꯝꯕꯤꯔꯩꯗꯣ ꯑꯩꯕꯨ ꯀꯔꯝꯅ ꯉꯥꯡꯅꯁꯤꯒꯦ ꯏꯃꯥꯒꯤ ꯀꯣꯝꯕꯤꯔꯩ ꯅꯪꯁꯤꯕꯣ ꯊꯥꯖ ꯌꯣꯟꯖꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕ ꯐꯥꯎꯕ ꯉꯥꯎꯗꯨꯅ ꯂꯥꯡꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯂꯩꯔꯤꯕꯁꯤꯕꯨ ꯍꯩꯆꯥꯎꯕꯤ ꯇꯥꯕ꯭ꯔꯥ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯏꯕꯣꯛꯅ ꯍꯧꯖꯤꯛ ꯏꯆꯦ ꯀꯣꯝꯕꯤꯔꯩ ꯊꯥꯖ ꯌꯣꯟꯖꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕ ꯐꯥꯎꯕ ꯉꯥꯎꯗꯨꯅ ꯂꯥꯡꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯂꯩꯔꯤꯁꯤꯕꯨ ꯍꯥꯏꯕꯗꯨꯔꯣ ꯇꯥꯕ꯭ꯔꯥ ꯍꯥꯏꯔꯤꯗꯣ ꯇꯤꯟꯅꯕꯗꯣ ꯊꯣꯛꯅ ꯃꯇꯤꯛ ꯆꯥꯏꯗꯀꯣ ꯅꯆꯦꯒ ꯅꯈꯣꯏ ꯃꯌꯥꯝꯁꯤꯒ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ ꯑꯧ ꯇꯥꯏꯌꯦꯕꯣ ꯍꯌꯦꯡꯈꯩꯅꯦ ꯅꯆꯦ ꯀꯣꯝꯕꯤꯔꯩ ꯍꯧꯕ ꯂꯥꯛꯀꯅꯨꯀꯣ ꯍꯦꯛ ꯂꯥꯛꯑꯕ ꯑꯩꯅ ꯐꯨꯕ ꯈꯨꯐꯨꯗꯤ ꯅꯣꯏ ꯌꯦꯡꯉꯣ ꯍꯣꯏ ꯏꯕꯣꯛ ꯂꯥꯛꯑꯔꯣꯏꯒꯦ ꯏꯕꯣꯛ ꯂꯩꯇꯕ ꯃꯇꯝꯗ ꯑꯣꯏꯅ ꯂꯥꯛꯀꯦ ꯏꯆꯦ ꯀꯣꯝꯕꯤꯔꯩ ꯍꯧꯕ ꯀꯔꯤ ꯍꯥꯏꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯆꯥꯎꯕꯤ ꯏꯕꯣꯛ ꯀꯩꯁꯨ ꯍꯥꯏꯗꯤꯌꯦ ꯑꯩꯈꯣꯏ ꯂꯥꯛꯑꯔꯣꯏꯒꯦ ꯍꯥꯏꯕ ꯑꯗꯨꯅꯤ ꯑꯩꯒꯤ ꯈꯨꯐꯨꯗꯣ ꯀꯥꯎꯕ ꯇꯧꯖꯅꯨꯀꯣ ꯅꯣꯏ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯦꯝꯆꯥꯁꯨ ꯆꯠꯈ꯭ꯔꯦ ꯀꯣꯝꯕꯤꯔꯩ ꯃꯃꯥ ꯃꯄꯥ ꯃꯕꯨꯡꯅ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯗꯕ ꯃꯈꯩ ꯃꯥꯒꯤ ꯉꯥꯎꯐꯝ ꯊꯣꯛꯄ ꯉꯥꯎꯔꯤ ꯂꯪꯐꯝ ꯊꯣꯛꯄ ꯂꯥꯡꯂꯤ ꯃꯕꯨꯡꯁꯤꯡꯅ ꯍꯥꯏꯕꯅ ꯑꯃ ꯃꯥꯅ ꯇꯧꯊꯣꯔꯛꯄꯅ ꯑꯃ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯦ ꯑꯃꯨꯛ ꯀꯧꯕꯗ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯅꯔꯒꯦ ꯍꯣꯏ ꯏꯃꯥ ꯍꯩ ꯅꯣꯡꯃꯥꯏꯖꯤꯡ ꯏꯃꯥ ꯅꯥ ꯄꯪꯗꯦꯅꯦ ꯇꯞꯅ ꯑꯗꯨꯝ ꯀꯧꯔꯒ ꯆꯪꯉꯛꯎ ꯌꯥꯗꯕ꯭ꯔꯣ ꯏꯃꯥ ꯃꯪꯒꯣꯟꯗ ꯐꯅꯦꯛ ꯁꯥꯔꯤꯕꯁꯤ ꯎꯗ꯭ꯔꯣ ꯑꯍꯟ ꯑꯣꯏꯔꯕ ꯑꯩꯈꯣꯏꯗꯒꯤꯗꯤ ꯅꯪꯅ ꯍꯦꯟꯅ ꯑꯗꯨꯝ ꯃꯤꯠ ꯎꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣꯝ ꯇꯧꯔꯤꯌꯦ ꯏꯃꯥ ꯐꯅꯦꯛ ꯁꯥꯕ ꯃꯤꯠ ꯎꯕꯒ ꯂꯥꯛꯏ ꯑꯩꯈꯣꯏ ꯀꯣꯝꯕꯤꯔꯩꯅ ꯑꯩꯈꯣꯏꯒꯤ ꯏꯔꯣꯏ ꯂꯥꯞꯄꯗꯣ ꯄꯨꯊꯔꯒ ꯃꯤꯒꯤ ꯂꯧꯗꯣ ꯎꯀꯥꯏ ꯇꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯤꯡꯕ ꯂꯣꯏꯈ꯭ꯔꯕ ꯂꯧꯗꯨꯕꯨ ꯂꯣꯏꯅ ꯏꯔꯣꯏꯅ ꯄꯤꯖꯊꯣꯛꯂꯦ ꯍꯥꯏꯔꯤꯅꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯣꯡꯃꯥꯏꯖꯤꯡ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯏꯔꯣꯏ ꯁꯦꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯗꯥꯏꯅꯦ ꯑꯩꯈꯣꯏ ꯀꯣꯝꯕꯤꯔꯩꯗꯨꯕꯣ ꯏꯔꯣꯏ ꯁꯦꯟꯕ ꯅꯠꯇꯤꯌꯦ ꯃꯥꯅ ꯆꯠꯂꯤꯗꯣꯏꯃ ꯃꯤꯒꯤ ꯂꯧ ꯎꯀꯥꯏ ꯇꯛꯄꯅꯤ ꯎꯀꯥꯏ ꯇꯛꯏꯅ ꯍꯥꯏꯅ ꯇꯧꯔꯤꯗꯨꯁꯨ ꯃꯥꯒꯤ ꯏꯔꯣꯏꯒꯅ ꯃꯤꯒꯤ ꯂꯧꯗꯣ ꯅꯩꯊꯦꯛꯇꯅ ꯃꯥꯡꯍꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯃꯥ ꯀꯅꯥꯒꯤ ꯂꯧꯅꯣꯅꯦ ꯃꯥꯅ ꯅꯩꯊꯦꯛ ꯍꯥꯏꯔꯤꯕ ꯂꯧꯐꯝ ꯑꯗꯨꯕꯣ ꯈꯨꯔꯥꯇꯣꯟ ꯆꯥꯎꯕꯒ ꯑꯩꯈꯣꯏ ꯊꯪꯅꯕ ꯂꯧꯗꯣ ꯍꯩꯃꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯗꯨꯁꯨ ꯌꯥꯎꯔꯝꯗꯅꯅꯦ ꯑꯁꯤ ꯑꯝꯇ ꯆꯠꯂꯣ ꯅꯣꯡꯃꯥꯏꯖꯤꯡ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯗꯣ ꯈꯔ ꯊꯨꯅ ꯑꯝꯇ ꯆꯠꯂꯣꯃꯤ ꯍꯣꯏꯃ ꯍꯥꯏ ꯅꯤꯡꯊꯧꯀꯥꯕ ꯂꯩꯕꯥꯛꯄꯣꯛꯄ ꯌꯨꯝꯖꯀꯩꯁꯥ ꯁꯒꯣꯜꯁꯦꯟ ꯏꯔꯥꯏ ꯊꯥꯡꯖꯥ ꯅꯌꯥꯝꯕꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯥꯗ꯭ꯔꯣꯅꯦ ꯅꯈꯣꯏꯒꯤ ꯅꯅꯥꯁꯤꯡꯗꯣ ꯑꯝꯇ ꯅꯨꯄꯥ ꯇꯔꯨꯛꯇꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯆꯪꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯤꯡꯊꯧꯀꯥꯕꯅ ꯁꯤꯗ ꯊꯣꯛꯇꯅꯕ ꯅꯍꯥꯟ ꯑꯩꯗꯤ ꯃꯌꯨꯝ ꯄꯥꯜꯍꯟꯈ꯭ꯔꯁꯦ ꯍꯥꯏꯖꯕꯅꯤꯀꯣ ꯏꯃꯥꯒ ꯃꯆꯤꯒꯗ ꯌꯨꯝꯁꯀꯩꯁꯥꯅ ꯑꯃꯨꯛ ꯑꯩꯗꯤ ꯅꯍꯥꯟ ꯍꯥꯏꯖꯕꯅꯤ ꯂꯧꯁꯦ ꯂꯣꯏꯔꯕꯅꯤꯅ ꯏꯔꯣꯏꯁꯦ ꯌꯣꯟꯈ꯭ꯔꯁꯦ ꯍꯥꯏꯗꯅ ꯁꯒꯣꯜꯁꯦꯟ ꯑꯃꯨꯛ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯅꯥꯎꯅꯨꯄꯥꯅ ꯑꯩꯈꯣꯏ ꯀꯣꯝꯕꯤꯔꯩꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯑꯣꯏꯅ ꯊꯥꯖꯈ꯭ꯔꯁꯤ ꯊꯥꯡꯖꯥ ꯃꯃꯤꯠ ꯀꯟꯅ ꯂꯥꯎꯊꯣꯛꯂꯒ ꯃꯌꯥꯝꯕ ꯁꯒꯣꯜꯁꯦꯟ ꯍꯥꯏꯔꯛꯏ ꯀꯔꯤ ꯇꯥꯗ ꯃꯗꯨ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯁꯥꯐꯕꯗ ꯏꯆꯟꯅꯨꯄꯤ ꯀꯣꯝꯕꯤꯔꯩꯁꯦ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤ ꯑꯩꯗꯤ ꯃꯥꯅ ꯄꯤꯔꯛꯄ ꯉꯥꯆꯥꯛ ꯃꯌꯥꯝ ꯑꯃ ꯆꯥꯏꯗ꯭ꯔꯤ ꯅꯣꯏꯁꯨ ꯏꯃꯥꯕꯁꯤ ꯇꯥꯗ ꯑꯍꯟꯗꯁꯨ ꯋꯥꯅꯣꯝꯂꯒ ꯊꯝꯈ꯭ꯔꯕꯅꯤ ꯑꯩꯅ ꯅꯍꯥꯟꯅ ꯅꯪꯒꯤ ꯋꯥꯗꯣ ꯌꯥꯔꯣꯏ ꯊꯥꯡꯖꯥ ꯂꯩꯀꯥꯏꯗ ꯌꯨꯝ ꯄꯥꯟꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯌꯦꯡꯋꯥꯏ ꯃꯤꯅꯁꯨ ꯌꯥꯝ ꯐꯖꯅ ꯉꯥꯡꯅꯔꯛꯇꯕꯅꯤ ꯍꯦꯔꯥ ꯇꯥꯗ ꯃꯗꯨ ꯌꯥꯔꯣꯏꯗ ꯑꯩꯈꯣꯏꯅ ꯃꯤꯠꯀ ꯈꯣꯡꯅ ꯎꯕ ꯃꯐꯝꯁꯤꯗ ꯂꯩꯖꯕꯅ ꯐꯠꯇ꯭ꯔꯣ ꯃꯤꯅ ꯎꯁꯤꯜꯂꯛꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯂꯒ ꯍꯦꯛꯇ ꯐꯨꯔꯨꯕ ꯌꯥꯕ ꯂꯩꯀꯥꯏ ꯑꯣꯏꯔꯕꯁꯨ ꯌꯥꯝꯅ ꯅꯛꯄ ꯃꯔꯤꯁꯨ ꯅꯠꯇꯦꯗꯅ ꯌꯥꯔꯣꯏ ꯅꯪꯒꯤꯗꯨ ꯁꯨꯛꯌꯥ ꯌꯥꯔꯣꯏꯀꯣ ꯊꯥꯡꯖꯥ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯇꯥꯗꯒꯤ ꯃꯃꯥꯟꯅꯕ ꯁꯨꯅꯤꯡꯗꯕ ꯃꯤꯠꯁꯦꯞꯀꯤ ꯃꯅꯥꯎꯅꯨꯄꯥ ꯁꯨꯅꯤꯡꯗꯕ ꯃꯤꯁꯥꯡ ꯀꯣꯔꯣꯛ ꯀꯥꯕ ꯑꯃ ꯂꯩꯕꯗꯨꯗ ꯏꯆꯟꯁꯦ ꯄꯤꯁꯤꯜꯂꯒ ꯋꯥꯍꯟꯒꯦ ꯍꯥꯏꯔꯣ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯁꯥꯐꯕꯗꯤ ꯊꯕꯛ ꯀꯌꯥꯝ ꯐꯔꯗꯅ ꯊꯕꯛ ꯀꯌꯥꯝ ꯐꯔꯒꯦꯕ ꯂꯩꯀꯥꯏꯁꯤꯗ ꯂꯧꯁꯤꯡ ꯂꯩꯕ ꯃꯁꯥ ꯐꯕ ꯊꯕꯛ ꯁꯨꯅꯤꯡꯕꯗ ꯃꯃꯤꯡ ꯁꯦꯒꯥꯛ ꯈꯥꯏꯒꯠ ꯆꯠꯂꯤꯕ ꯑꯩꯒꯤ ꯏꯇꯥꯎ ꯁꯥꯐꯕꯕꯨ ꯇꯥꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯍꯩ ꯆꯟꯗꯥꯅꯅꯤ ꯅꯈꯣꯏꯅꯤ ꯁꯨꯃꯥꯡꯁꯦ ꯂꯦꯞꯂꯒ ꯈꯠꯅꯔ ꯂꯥꯎ ꯍꯥꯏꯗꯅ ꯀꯧꯕ ꯅꯠꯇꯦꯅꯦ ꯅꯆꯟꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯨ ꯍꯥꯏꯕꯅꯤꯅꯦ ꯂꯦꯞꯇꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕ ꯅꯌꯥꯝꯕ ꯅꯅꯥꯎ ꯅꯈꯣꯏꯁꯨꯅꯦ
ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯇꯥꯗ꯭ꯔꯣ ꯅꯅꯥ ꯅꯅꯥꯁꯤꯡꯗꯨꯕꯣ ꯑꯣꯏ ꯏꯃꯩꯃ ꯑꯩꯈꯣꯏꯁꯨ ꯆꯠꯀꯦ ꯇꯧꯔꯤꯗꯅ ꯇꯥꯗꯒ ꯏꯅꯥꯎꯒꯅ ꯈꯠꯅꯕ ꯌꯦꯡꯉꯩꯗ ꯀꯥꯎꯊꯣꯛꯏꯅꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯣꯝꯕꯤꯔꯩꯗꯨ ꯃꯈꯣꯏ ꯊꯪꯅꯕꯒꯤ ꯂꯧꯐꯝꯗ ꯂꯧ ꯎꯀꯥꯏ ꯇꯛꯄꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯔꯣꯏ ꯑꯗꯨꯒ ꯃꯥꯒꯅ ꯂꯩꯅꯥꯡ ꯇꯥꯕ ꯃꯈꯩ ꯅꯩꯈꯥꯏꯗꯨꯅ ꯁꯥꯟꯅꯔꯤ ꯐꯧ ꯃꯁꯛ ꯐꯥꯎꯕ ꯎꯗꯕ ꯃꯈꯩ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯃꯈꯣꯏꯒꯤ ꯂꯧꯐꯝꯗꯨꯗꯁꯨ ꯅꯩꯈꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯉꯁꯤꯗꯤ ꯇꯥꯗ ꯏꯔꯣꯏ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ ꯇꯥꯗ ꯁꯤꯡꯒ ꯕꯥꯖꯤ ꯏꯃꯥꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯉꯁꯤꯗꯤ ꯏꯅꯤꯡꯇꯝꯅ ꯂꯧꯒꯁꯦ ꯎꯀꯥꯏ ꯇꯛꯈꯥꯏꯔꯁꯤ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅ ꯍꯣꯔꯦꯟ ꯃꯣꯏꯅ ꯉꯥꯡꯂꯒꯅ ꯇꯨꯃꯤꯟꯅ ꯀꯤꯁꯤꯟꯅꯔꯒ ꯂꯩꯔꯁꯤꯀꯣ ꯇꯥꯗ ꯏꯔꯣꯏ ꯑꯗꯨꯁꯨ ꯈꯜꯂꯤ ꯋꯥꯈꯜꯗ ꯉꯥꯡꯊꯣꯛꯄꯗꯤ ꯉꯝꯗꯅ ꯏꯆꯟ ꯀꯣꯝꯕꯤꯔꯩ ꯅꯪꯅꯗꯤ ꯍꯔꯥꯎꯖꯔꯤꯕ ꯑꯩꯁꯨ ꯍꯥꯎꯕꯨꯗꯤ ꯍꯔꯥꯎꯏ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨꯗꯤ ꯆꯩ ꯆꯥꯕ ꯁꯣꯏꯔꯣꯏ ꯇꯥꯗ ꯑꯍꯟꯒꯤ ꯅꯠꯇ꯭ꯔꯒ ꯕꯥꯖꯤꯒꯤ ꯅꯪꯕꯨꯗꯤ ꯀꯞꯁꯤꯟꯅꯔꯒ ꯀꯤꯁꯤꯟꯅꯔꯒ ꯂꯩꯈ꯭ꯔꯅꯤ ꯑꯩꯗꯤ ꯏꯅꯝꯁꯦ ꯄꯣꯛꯄ ꯃꯈꯩ ꯆꯩ ꯆꯥꯗꯧꯔꯤꯕꯅꯤ ꯍꯣꯏꯗ ꯅꯣꯡ ꯐꯥꯗꯣꯛ ꯏꯆꯟꯒ ꯁꯥꯟꯅꯕꯗ ꯆꯩ ꯆꯥꯕꯕꯨ ꯀꯩꯗꯧꯋꯦꯒꯦ ꯇꯥꯗ ꯏꯔꯣꯏ ꯅꯪꯅ ꯋꯥꯈꯜ ꯋꯥꯔꯤꯗꯣ ꯅꯆꯟ ꯑꯩꯁꯨ ꯈꯪꯉꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨꯁꯦ ꯃꯗꯨꯒꯤꯗꯤ ꯅꯆꯟ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯁꯤꯒꯤ ꯃꯇꯥꯏꯁꯤꯗ ꯋꯥꯏꯈꯨ ꯐꯥꯔꯨꯁꯤ ꯂꯥꯛꯑꯣ ꯏꯔꯣꯏ ꯑꯃꯗꯤ ꯀꯣꯝꯕꯤꯔꯩ ꯃꯈꯣꯏꯒꯤ ꯂꯧꯐꯝꯒꯤ ꯂꯧꯁꯤꯗꯨꯗ ꯋꯥꯏꯈꯨꯗꯨ ꯑꯃꯨꯛ ꯐꯥ ꯑꯃꯨꯛ ꯊꯥꯗꯣꯛ ꯏꯔꯣꯏꯒꯤ ꯃꯅꯪꯒꯟꯗ ꯑꯃꯨꯛ ꯇꯣꯡꯍꯟ ꯃꯆꯤꯟꯅ ꯋꯥꯏꯈꯨꯗꯨꯕꯨ ꯑꯃꯨꯛ ꯆꯨꯞꯄꯤ ꯑꯗꯨꯝ ꯇꯧꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯀꯣꯝꯕꯤꯔꯩ ꯃꯁꯥꯒꯗ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯂꯩꯈꯣꯝ ꯁꯥꯟꯅꯕꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯇꯩꯈ꯭ꯔꯦ ꯂꯩꯈꯣꯝ ꯃꯌꯥꯝꯗꯣ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯂꯣꯏꯔꯦ ꯅꯣꯡꯃꯥꯏꯖꯤꯡ ꯂꯧꯕꯨꯛ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤ ꯀꯣꯝꯕꯤꯔꯩꯕꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯊꯤꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯂꯝꯗꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯅ ꯀꯗꯣꯝꯗꯕꯨ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯏꯔꯣꯏꯗꯨꯅ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯩꯃꯥ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯗ ꯋꯥꯏꯈꯨ ꯐꯥꯗꯨꯅ ꯁꯥꯟꯅꯔꯤꯕꯁꯤꯕꯨ ꯀꯣꯝꯕꯤꯔꯩ ꯅꯠꯇꯕ꯭ꯔꯅꯦ ꯃꯥꯅꯤꯗ ꯃꯁꯤ ꯀꯣꯝꯕꯤꯔꯩꯅꯤ ꯀꯣꯝꯕꯤꯔꯩ ꯇꯥꯗꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯀꯣꯝꯕꯤꯔꯩ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯅ ꯇꯧꯔꯤꯁꯤꯅ ꯊꯪꯅꯕꯒꯤ ꯂꯧꯁꯤꯁꯨ ꯂꯩꯈꯣꯝ ꯃꯔꯛꯇ ꯂꯣꯏꯅ ꯂꯩꯔꯦꯅ ꯇꯧꯔꯤꯁꯦ ꯃꯕꯨꯡ ꯑꯍꯟꯅ ꯀꯧꯕ ꯇꯥꯕꯗꯨꯗ ꯀꯣꯝꯕꯤꯔꯩ ꯐꯧ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯀꯣꯛꯇꯨ ꯂꯩꯈꯠꯇꯨꯅ ꯌꯦꯡꯂꯛꯏ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯗ ꯑꯍꯟꯅꯤꯅ ꯇꯨꯡꯗꯅ ꯇꯥꯗ ꯃꯊꯪ ꯆꯦꯜꯂꯛꯂꯤꯕ ꯑꯩ ꯐꯨꯕ ꯁꯣꯏꯔꯣꯏ ꯉꯁꯤ ꯃꯣꯏ 7-9 ꯐꯨꯕꯗ ꯑꯩ ꯄꯣꯞꯂꯅꯤ ꯑꯗꯨꯅ ꯃꯤꯒꯤ ꯃꯌꯨꯝ ꯑꯃꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯣꯠꯂꯨꯕꯅ ꯐꯔꯅꯤ ꯁꯤꯗꯤ ꯇꯥꯗ ꯏꯔꯣꯏ ꯍꯧꯒꯠꯂꯨ ꯆꯦꯜꯂꯁꯤ ꯇꯥꯗ ꯇꯔꯦꯠꯁꯦ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ ꯃꯈꯣꯏꯅ ꯎꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯔꯣꯏ ꯑꯗꯨꯕꯨ ꯍꯣꯏꯔꯒ ꯃꯕꯨꯡꯁꯤꯡꯅ ꯎꯗ꯭ꯔꯤꯉꯩ ꯇꯨꯃꯤꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯉꯁꯤꯗꯤ ꯃꯕꯨꯡ 8ꯇꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯛ ꯋꯥꯅ ꯊꯥꯈꯤꯕ ꯐꯧꯁꯤꯡꯗꯨ ꯂꯣꯏꯅ ꯅꯩꯈꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯈꯣꯏꯒꯤꯗ ꯅꯠꯇꯅ ꯊꯪꯅꯕꯒꯤ ꯐꯧꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯕꯗꯨꯗ ꯅꯣꯡꯃꯥꯏꯖꯤꯡ ꯁꯥꯎꯅ ꯃꯅꯥꯎꯁꯤꯡꯗ ꯍꯥꯏꯔꯛꯏ ꯏꯅꯥꯎꯆꯥ ꯀꯣꯝꯕꯤꯔꯩ ꯐꯪꯅꯕ ꯊꯤꯌꯨ ꯃꯍꯥꯛ ꯍꯦꯛ ꯐꯪꯕꯒ ꯂꯧꯐꯝꯁꯤꯗ ꯄꯨꯔꯛꯎ ꯆꯠꯂꯣ ꯍꯣꯏ ꯊꯤꯖꯔꯛꯀꯦ ꯇꯥꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯥꯎ ꯇꯔꯨꯛꯇꯨ ꯃꯐꯝ ꯆꯥꯏꯊꯣꯛꯅꯕ ꯍꯧꯔꯛꯂꯝꯃꯤ ꯀꯣꯝꯕꯤꯔꯩꯕꯨ ꯊꯤꯕ ꯁꯥꯐꯕ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯅꯥꯄꯤ ꯐꯣꯏꯔꯒ ꯍꯜꯂꯛꯄꯗ ꯀꯣꯝꯕꯤꯔꯩꯅ ꯃꯈꯣꯏꯒꯤ ꯏꯔꯣꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯩꯈꯣꯝ ꯂꯩꯅꯥꯝ ꯏꯇꯩ ꯇꯩꯕ ꯃꯈꯩ ꯃꯐꯤ ꯃꯔꯣꯜꯒꯗꯨ ꯏꯆꯣꯠ ꯆꯣꯠꯇꯨꯅ ꯄꯥꯈꯠꯅ ꯂꯝꯕꯤꯗꯨꯗ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯍꯪꯂꯛꯏ ꯀꯣꯝꯕꯤꯔꯩ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯗꯨ ꯀꯟꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕꯗꯨꯕꯣ ꯇꯥꯗ ꯁꯥꯐꯕ ꯅꯪ ꯑꯣꯏꯔꯦ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ ꯑꯩꯈꯣꯏꯒꯤ ꯇꯥꯗ ꯑꯣꯏꯔꯨꯔꯦ ꯈꯜꯂꯨꯔꯦ ꯑꯗꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯕꯅꯤꯅꯦ ꯀꯣꯝꯕꯤꯔꯩ ꯅꯪꯕꯣ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯋꯥꯔꯤꯗꯣ ꯑꯩꯅ ꯄꯥꯡꯕ ꯉꯝꯕ ꯃꯇꯦꯡ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯄꯥꯡꯒꯦꯕ ꯑꯗꯨꯗꯤ ꯇꯥꯗ ꯁꯥꯐ ꯅꯣꯏꯗ ꯍꯥꯟꯅ ꯑꯩꯕꯨ ꯄꯨꯕꯤꯔꯣ ꯑꯗꯨꯒ ꯅꯣꯏꯗ ꯋꯥꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯂꯤꯔꯒꯦꯕ ꯀꯣꯟꯅ ꯍꯣꯏ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩ ꯍꯣꯏꯕꯤꯔꯛꯂꯒꯦ ꯏꯔꯣꯏꯗꯣ ꯍꯣꯏ ꯁꯥꯐꯕꯅ ꯏꯔꯣꯏꯗꯨ ꯍꯣꯏꯔꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯀꯣꯝꯕꯤꯔꯩꯒ ꯄꯨꯟꯅ ꯁꯅꯥꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯆꯪꯉꯛꯄꯗꯨꯗ ꯃꯣꯃꯣ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅꯒꯅ ꯅꯨꯄꯤ ꯆꯦꯜꯂꯛꯏꯗꯀꯣ ꯂꯧꯕꯨꯛꯇ ꯅꯥꯄꯤ ꯐꯣꯏꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯅꯨꯄꯤ ꯄꯨꯔꯒ ꯑꯣꯏꯅ ꯂꯥꯛꯑꯦꯃꯤ ꯐꯔꯦꯗ ꯁꯤꯅꯗꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯊꯩꯗꯨꯅ ꯇꯧꯗ꯭ꯔꯕꯁꯨ ꯃꯤꯔꯣꯟꯒ ꯂꯩꯖꯗꯕꯁꯤꯗ ꯏꯃꯥ ꯏꯆꯥꯒꯤꯗꯤ ꯏꯃꯥ ꯅꯪꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯋꯥ ꯌꯥꯝ ꯉꯥꯡꯕꯤꯗꯣ ꯇꯧꯔꯛꯂꯅꯨ ꯃꯇꯥꯡꯁꯤꯗ ꯀꯣꯝꯕꯤꯔꯩꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯃꯐꯤꯁꯦ ꯑꯃꯨꯛ ꯍꯥꯟꯅ ꯍꯣꯡꯗꯣꯛꯍꯟꯕꯤꯌꯨ ꯅꯥꯕꯨ ꯇꯥꯔꯦ ꯃꯁꯥꯁꯦ ꯂꯣꯏꯅ ꯆꯣꯠꯂꯤ ꯍꯣꯏꯅꯦꯍꯦ ꯏꯃꯥꯗꯤ ꯎꯕꯨ ꯎꯔꯨꯗꯦ ꯅꯃꯥꯏ ꯅꯃꯤꯠꯀꯁꯦ ꯂꯩꯈꯣꯝ ꯂꯩꯅꯥ ꯉꯥꯛꯇ ꯅꯥꯄꯤꯁꯤꯁꯨ ꯂꯣꯏꯅ ꯆꯣꯠꯂꯦꯅꯦ ꯕꯦꯝꯃ ꯀꯣꯝꯕꯤꯔꯩ ꯂꯥꯎ ꯏꯃꯥꯒꯤ ꯏꯃꯨꯡꯗ ꯆꯪꯂꯒꯅꯦ ꯅꯥꯄꯤꯗꯣ ꯍꯣꯡꯗꯣꯛꯂꯨꯁꯤ ꯂꯥꯎ
ꯍꯣꯏꯅꯦ ꯏꯅꯦ ꯍꯥꯏꯅꯤ ꯅꯪꯕꯣ ꯏꯃꯥ ꯍꯥꯏꯅ ꯀꯧꯋꯣ ꯑꯩꯁꯦ ꯅꯪ ꯇꯥꯗ ꯁꯥꯐꯕꯒꯤ ꯃꯃꯥꯅꯤ ꯑꯗꯨꯅ ꯏꯃꯥ ꯀꯧ ꯀꯣꯝꯕꯤꯔꯩꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯕꯅꯤꯅ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯥꯔꯝꯃꯤ ꯁꯅꯥꯇꯣꯝꯕꯤ ꯀꯣꯝꯕꯤꯔꯩꯕꯨ ꯐꯖꯅ ꯏꯔꯨꯖꯊꯣꯛꯍꯜꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯂꯒ ꯎꯄꯨꯗꯒꯤ ꯃꯧ ꯑꯅꯧꯕꯤꯅ ꯁꯦꯠ ꯆꯥꯒꯗꯕ ꯑꯅꯧ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯄꯨꯊꯣꯛꯇꯨꯅ ꯀꯣꯝꯕꯤꯔꯩꯗ ꯌꯦꯡꯍꯜꯂꯝꯃꯤ ꯁꯦꯠꯍꯜꯂꯝꯃꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯃꯧꯁꯦ ꯁꯤꯅꯅꯤꯗꯅ ꯑꯩꯒꯤ ꯏꯆꯥ ꯁꯥꯐꯕꯅ ꯉꯥꯎꯔꯤꯕꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯁꯤ ꯏꯃꯥ ꯍꯥ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯏꯃꯥ ꯏꯃꯥ ꯐꯤ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯗꯤ ꯂꯝꯌꯥꯏꯒꯁꯤ ꯊꯣꯛꯂꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯣꯏ ꯊꯣꯛꯂꯛꯑꯒꯦ ꯉꯥꯏꯍꯝꯈꯤꯗ꯭ꯔꯦꯗꯀꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯁꯦ ꯅꯄꯥꯅ ꯑꯩ ꯆꯦꯜꯂꯛꯄꯗ ꯉꯥꯏꯍꯝꯈꯤꯗꯕꯗꯣ ꯑꯗꯨꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗꯀꯣ ꯏꯃꯥ ꯇꯥꯗ ꯁꯥꯐ ꯏꯕꯥꯅꯤꯗꯤ ꯆꯦꯜꯂꯛꯄ ꯅꯠꯇꯦ ꯈꯣꯡꯅ ꯁꯨꯝ ꯂꯥꯛꯄꯅꯤ ꯆꯦꯜꯂꯛꯑꯗꯤ ꯋꯥꯕꯅ ꯁꯤꯔꯅꯤꯗ ꯑꯩꯗꯤ ꯍꯣꯏꯗ ꯏꯃꯥꯁꯨ ꯈꯪꯉꯤ ꯅꯈꯣꯏ ꯑꯅꯤ ꯆꯦꯜꯂꯛꯄ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯈꯣꯏ ꯑꯅꯤꯒꯤꯁꯦ ꯆꯦꯜꯂꯛꯄ ꯀꯧꯏꯀꯣ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯑꯣ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯏꯔꯣꯏ ꯑꯃ ꯇꯧꯔꯒ ꯂꯝꯕꯤꯗ ꯂꯥꯛꯃꯤꯟꯅꯕꯁꯦ ꯆꯦꯜꯂꯛꯄ ꯀꯧꯕꯣꯏꯔꯦ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯉꯁꯤꯗꯒꯤ ꯈꯪꯉꯅꯤ ꯏꯃꯥ ꯊꯣꯛꯅ ꯀꯨꯏꯈ꯭ꯔꯦꯗꯀꯣ ꯍꯩ ꯊꯣꯔꯦꯅꯦꯍꯦ ꯀꯔꯤꯅꯣ ꯃꯁꯤꯕꯣ ꯂꯝꯌꯥꯏ ꯀꯥꯗꯨꯗ ꯊꯥꯔꯤꯕ ꯃꯣꯔꯥꯗꯨꯗ ꯐꯝꯂꯒ ꯉꯁꯤ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯁꯥꯐꯕꯒꯤ ꯃꯃꯥ ꯃꯆꯥꯗ ꯀꯣꯝꯕꯤꯔꯩꯅ ꯁꯅꯥꯇꯣꯝꯕꯤꯗꯤ ꯁꯤꯗ ꯅꯣꯛꯂꯤ ꯀꯣꯝꯕꯤꯔꯩꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨꯗ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯝꯃꯤ ꯃꯥꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯏꯆꯝ ꯆꯝꯖꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯁꯥꯐꯕꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯁꯨ ꯁꯥꯐꯕ ꯅꯨꯄꯤ ꯆꯦꯜꯂꯛꯂꯦ ꯇꯥꯕꯗ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯃꯤꯠ ꯇꯥꯔꯕ ꯐꯥꯎꯕ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯆꯟꯅꯨꯄꯤ ꯀꯣꯝꯕꯤꯔꯩ ꯐꯪꯗ꯭ꯔꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯋꯥꯅꯔꯝꯃꯤ ꯀꯗꯥꯏꯗꯅꯣ ꯏꯃꯥꯒꯤ ꯀꯣꯝꯕꯤꯔꯩ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯝꯒꯗꯕꯁꯤꯕꯣ ꯏꯃꯥꯗꯤ ꯏꯆꯥꯒꯤ ꯁꯛꯇꯝ ꯎꯗꯕꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯁꯅꯥꯍꯟ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯄꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯤ ꯇꯣꯛꯂꯨ ꯀꯞꯄꯗꯣ ꯏꯆꯥꯗꯣ ꯐꯠꯇꯅꯨꯡꯗ ꯀꯔꯤꯁꯨ ꯊꯣꯛꯂꯝꯂꯣꯏ ꯍꯥꯏꯕ ꯃꯄꯥ ꯑꯩꯅ ꯊꯥꯖꯩ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕꯤ ꯃꯆꯟꯅꯨꯄꯤ ꯀꯣꯝꯕꯤꯔꯩ ꯊꯤꯕ ꯐꯪꯗꯕꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯨꯃꯤꯟꯅ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯊꯪ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯏꯃꯥꯒꯤ ꯀꯣꯝꯕꯤꯔꯩ ꯏꯃꯥ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯀꯣꯡꯗꯣ ꯎꯅꯤꯡꯕꯅ ꯉꯥꯎꯔꯤ 이마기 낙달락도봐 이마기 꼬미레이 낭보 야라시마 갑라노 까다 쌍라가 포타로 라오 당자 파무다 롱니 힙라가 와칼다 칼리 아이부 이따우 사파버기다 잣라가 아무것도 항루시려네 아이코이 꼬미레이 락브라 하이드나 응? 하잉 농알라고 오이나 항루르게다 자기 잣루라가 아무것 라음드라디 이와나나바니 ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯣꯝꯕꯤꯔꯩ ꯃꯥꯗꯤ ꯃꯥꯅ ꯄꯥꯝꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯁꯥꯐꯕꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯃꯥ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯂꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯤꯅ ꯅꯥꯀꯟ ꯏꯟꯁꯥꯡ ꯁꯦꯝꯕꯤꯔꯤ ꯐꯨꯡꯒꯥꯗꯨꯗꯅ ꯁꯥꯐꯕ ꯃꯩ ꯇꯤꯛꯇꯨꯅ ꯂꯩꯔꯤ ꯏꯃꯥ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡꯁꯦ ꯀꯔꯤ ꯊꯣꯡꯗꯣꯏꯅꯣ ꯉꯁꯤꯗꯤꯅꯦ ꯏꯃꯧ ꯂꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯁꯥꯒꯩꯒꯤ ꯅꯥꯅꯦ ꯑꯃꯅ ꯉꯥ ꯆꯧꯕ ꯄꯤꯔꯝꯃꯤ ꯃꯗꯨ ꯊꯣꯡꯗꯣꯏꯅꯤ ꯑꯗꯣ ꯏꯃꯥ ꯉꯥꯗꯨꯁꯨ ꯑꯩꯅ ꯊꯣꯡꯒꯦꯀꯣ ꯍꯣꯏ ꯊꯣꯡꯗꯣꯏꯅꯤ ꯏꯃꯧꯗꯣ ꯊꯣꯡꯗꯣꯏꯅꯤ ꯉꯥꯁꯤꯁꯨ ꯆꯥꯕ ꯌꯥꯔꯅꯤ ꯀꯣꯝꯕꯤꯔꯩ ꯅꯪꯅ ꯊꯣꯡꯉꯗꯤ ꯉꯥꯒꯗꯣ ꯅꯪꯕꯨ ꯑꯥꯅ ꯌꯨꯝꯗ ꯆꯥꯛꯄꯨ ꯀꯌꯥꯔꯛ ꯊꯣꯡꯖꯔꯛꯀꯦ ꯀꯣꯝꯕꯤꯔꯩꯅ ꯃꯈꯨꯠ ꯊꯦꯛꯂꯒ 10ꯃꯨꯛꯇꯤ ꯊꯣꯡꯉꯝꯒꯅꯤꯗ ꯑꯗꯨꯁꯨ ꯏꯟꯁꯥꯡꯗꯤ ꯑꯝꯇ ꯊꯣꯡꯍꯟꯗꯦꯗ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ ꯇꯥꯗ ꯍꯣꯏꯅ ꯕꯥꯖꯤꯗꯤ ꯊꯣꯡꯕ ꯇꯝꯃꯨ ꯍꯥꯏꯌꯦ ꯅꯨꯄꯤꯅꯤ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩꯇ꯭ꯔꯗꯤ ꯆꯥꯅꯔꯣꯏ ꯍꯥꯏꯗꯅ ꯑꯗ ꯏꯟꯁꯥꯡ ꯑꯃꯨꯛꯐꯥꯎ ꯊꯣꯡꯉꯛꯇꯕ ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯉꯥ ꯊꯣꯡꯗꯣꯔꯤꯕ ꯆꯥꯕ ꯌꯥꯔꯅꯤ ꯍꯥꯎꯕꯅ ꯂꯣꯏꯔꯅꯤꯀꯣ ꯑꯩꯕꯨ ꯇꯨꯝꯍꯧꯕꯅ ꯐꯗꯣꯏꯖꯥꯠꯂꯥ ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯨꯝꯃꯨꯔꯗꯅ ꯍꯦꯛ ꯍꯩ ꯁꯥꯐꯕ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯅꯦꯝ ꯑꯩꯅꯅꯦ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯏꯃꯧꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯏꯃꯥ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯆꯨ ꯊꯛꯆꯤꯟꯖꯅꯨꯀꯣ ꯅꯨꯄꯥꯒꯤ ꯊꯧꯔꯝ ꯅꯠꯇꯦꯀꯣ ꯁꯦ ꯃꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯩ ꯅꯪ ꯈꯪꯖꯔꯕ꯭ꯔꯣ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯩꯅꯣ ꯑꯩꯁꯦ ꯁꯅꯥꯇꯣꯝꯕꯤ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯊꯣꯛꯅ ꯐꯩꯗꯀꯣ ꯅꯃꯧ ꯅꯨꯄꯤ ꯆꯦꯜꯂꯛꯄꯗ ꯅꯃꯧ ꯅꯨꯄꯤꯅ ꯏꯔꯣꯏ ꯑꯆꯧꯕ ꯂꯥꯕ ꯃꯆꯨ ꯄꯨꯔꯒ ꯆꯦꯜꯂꯦꯅ ꯍꯥꯏꯅꯔꯤꯕꯅꯤꯅꯦ ꯏꯃꯥ
ꯇꯥꯗ ꯁꯥꯐꯒ ꯑꯩꯒ ꯑꯩꯈꯣꯏꯒꯤ ꯏꯔꯣꯏꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯉꯁꯥꯏ ꯂꯥꯛꯃꯤꯟꯅꯕꯗꯣ ꯆꯦꯜꯂꯛꯇꯦ ꯍꯥꯏꯕ ꯈꯣꯡꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯃꯤꯟꯅꯩꯌꯦꯃꯤ ꯍꯣꯏꯅꯦꯍꯦ ꯀꯥꯎꯏꯅꯦꯍꯦ ꯏꯃꯧꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦꯀꯣ ꯈꯣꯡꯅ ꯂꯥꯛꯏ ꯆꯦꯜꯂꯛꯇꯦ ꯍꯥꯏꯗꯅ ꯉꯥꯗꯨ ꯃꯃꯥ ꯁꯅꯥꯇꯣꯝꯕꯤꯅ ꯇꯥꯛꯄꯤꯔꯒ ꯐꯖꯅ ꯍꯥꯎꯅ ꯊꯣꯡꯈ꯭ꯔꯦ ꯀꯣꯝꯕꯤꯔꯩꯅ ꯉꯁꯤꯗꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯥꯡꯖꯗꯨ ꯃꯇꯥꯎ ꯁꯥꯐꯕꯒꯤꯗ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯁꯥꯐꯕꯒꯤ ꯀꯣꯟꯊꯣꯡꯗꯨ ꯍꯦꯛ ꯆꯪꯂꯛꯄꯒ ꯎꯔꯦ ꯃꯆꯟꯅꯨꯄꯤ ꯀꯣꯝꯕꯤꯔꯩꯅ ꯃꯧ ꯑꯅꯧꯕꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯇꯨꯜꯁꯤꯕꯣꯡ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯤꯕꯗꯨ ꯀꯣꯝꯕꯤꯔꯩ ꯅꯪꯗꯤ ꯀꯩꯗꯧꯏꯕ ꯁꯥꯐꯕ ꯌꯨꯝꯁꯤꯗ ꯑꯦ ꯗꯥꯗꯥ ꯅꯪꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯕꯁꯤꯗ ꯑꯩ ꯂꯣꯠꯂꯤꯅꯤ ꯇꯥꯗ ꯁꯥꯐꯕꯒꯤ ꯌꯨꯝꯗ ꯅꯣꯏꯅ ꯐꯨꯔꯅꯤꯅ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯕꯨ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯃꯤ ꯇꯨꯜꯁꯤꯕꯣꯡꯒꯁꯤ ꯋꯥꯏꯒ ꯇꯩꯗꯨꯅ ꯇꯧꯏꯅꯤ ꯑꯗꯨꯕꯨꯔꯣ ꯇꯥꯗ ꯑꯩꯅ ꯇꯩꯒꯦ ꯍꯥꯏꯕ ꯏꯃꯥꯗ ꯑꯗꯨꯒꯤ ꯏꯃꯥꯅ ꯇꯥꯛꯄꯤꯔꯒ ꯋꯥꯏ ꯇꯩꯔꯝꯕꯅꯤ ꯑꯗꯒꯤ ꯏꯃꯥꯅ ꯋꯥꯏ ꯇꯩꯒꯦꯁꯨ ꯄꯥꯛꯅ ꯌꯥꯗꯦ ꯑꯥꯗꯗꯤ ꯑꯗꯨꯅ ꯑꯩ ꯍꯩꯇꯦꯗꯅ ꯁꯤꯗꯗꯤ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯏꯃꯥꯅ ꯂꯣꯏꯅ ꯇꯧꯍꯜꯂꯤ ꯑꯗꯨꯁꯨ ꯏꯃꯥꯅ ꯇꯥꯛꯄꯤꯔꯒ ꯑꯗꯨ ꯇꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤ ꯊꯕꯛ ꯇꯧꯕꯁꯤ 이봉기 꼼비래 ꯅꯪꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯅꯦ ꯃꯐꯝꯁꯤ ꯂꯩꯕꯁꯤꯕꯣ ꯇꯥꯗ ꯂꯩꯕꯒꯦ ꯍꯥꯏꯔꯗꯤ 아ꯗꯒꯤ 시ꯗꯅꯤ ꯍꯦꯟꯅ ꯌꯥꯝ ꯍꯦꯜꯂꯤꯗ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯅꯤ ꯇꯥꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯣ ꯑꯩꯅ ꯉꯥ ꯊꯣꯡꯉꯤ ꯑꯗꯨꯁꯨ ꯃꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯤꯅ ꯑꯩ ꯆꯦꯜꯂꯛꯄꯒꯤꯅ ꯍꯥꯏꯗꯅ ꯄꯤꯔꯛꯄ ꯉꯥꯗꯣ ꯑꯣꯍꯣ ꯌꯥꯝ ꯍꯩꯅ ꯆꯦꯜꯂꯝꯃꯤꯗ ꯏꯇꯥꯎ ꯁꯥꯐꯕꯅ ꯁꯤꯗꯤ ꯐꯅꯗꯨꯝ ꯐꯔꯦꯗ ꯁꯤꯅꯗꯨꯝ 이전기 mafo makhangna leikibasina tada ngarang aina nga thongmagi ko ngaren khar lehawi charawan minakro ta saphaga walorege kombire masigi tadase isena mafamsida nungai leirebanina nabungsu chalage ko tada cha thakhu imada takhallaga ai chalolage yareda kona thagi tada chalage ko hoi tada adudi hayigoina tha oko sado hoi ꯑꯗꯣ ꯇꯥꯗ ꯑꯩꯈꯣꯏꯒꯤ ꯏꯔꯣꯏꯁꯦ ꯂꯧꯕ ꯂꯥꯛꯀꯅꯨꯀꯣ ꯑꯩꯒꯤ ꯑꯣꯏꯔꯒꯦꯕ ꯁꯤꯃꯗꯤ ꯍꯣꯏ ꯑꯣꯏꯖꯔꯣ ꯄꯤꯔꯕꯅꯤ ꯅꯕꯨꯡꯅ ꯇꯥꯗ ꯏꯔꯣꯏꯁꯦ ꯂꯧꯕ ꯂꯥꯛꯑꯣꯏ ꯍꯥꯏꯔꯒ ꯂꯧꯕ ꯂꯥꯛꯑꯗꯤ ꯑꯩꯗꯤ ꯀꯥꯡꯈꯗ ꯂꯣꯠꯀꯅꯤꯀꯣ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯃꯃꯥ ꯃꯄꯥ ꯃꯌꯥꯝꯕꯁꯤꯡꯗ ꯋꯥꯔꯤ ꯄꯨꯃꯤ ꯂꯤꯔꯝꯃꯤ ꯃꯃꯥ ꯃꯄꯥꯗꯤ ꯐꯅꯗꯨꯝ ꯐꯔꯦ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯕꯤꯔꯒ ꯂꯨꯍꯣꯡꯕꯤꯈ꯭ꯔꯁꯤ ꯁꯤꯗ ꯂꯩꯔꯒ ꯃꯤꯋꯥ ꯇꯥꯟꯅꯕꯒꯤ ꯁꯔꯨꯛ ꯅꯨꯄꯥ ꯃꯌꯨꯝꯗ ꯃꯅꯦꯝꯒ ꯃꯄꯨꯔꯣꯏꯕꯒꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯅꯨꯡꯉꯥꯏ ꯂꯩꯖꯔꯁꯅꯤ ꯍꯥꯏꯗꯨꯅ ꯁꯒꯣꯜꯁꯦꯟ ꯃꯌꯥꯝꯕ ꯃꯅꯥꯎ ꯃꯄꯥ ꯃꯃꯥꯅ ꯏꯃꯨꯡ ꯍꯦꯛ ꯆꯪꯈꯤꯕꯒ ꯍꯥꯏꯔꯛꯏ ꯊꯥꯡꯖꯗ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗ ꯄꯤꯅꯤ ꯍꯥꯏꯔꯨꯕꯗꯒꯤ ꯅꯪꯅ ꯑꯩꯈꯣꯏ ꯀꯣꯝꯕꯤꯔꯩꯗꯣ ꯁꯥꯐꯕꯗ ꯄꯤꯁꯤꯜꯂꯨꯔꯤ ꯅꯠꯇ꯭ꯔꯣ ꯇꯥꯗ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡ ꯀꯥꯏꯒꯗ ꯋꯥꯗꯣ ꯉꯥꯡꯕꯤꯒꯅꯨ ꯉꯔꯥꯡ ꯑꯩꯕꯨ ꯌꯨꯝꯗꯒꯤ ꯈꯨꯀꯥꯞ ꯃꯐꯩ ꯑꯃ ꯐꯥꯎꯕ ꯀꯥꯟꯊꯣꯛꯇꯨꯅ ꯆꯠꯄ꯭ꯔꯣ ꯌꯨꯝꯗꯒꯤ ꯆꯠꯀꯦꯔ ꯆꯠꯂꯣꯏꯔ ꯅꯪꯅ ꯑꯩ ꯎꯁꯤꯠꯇꯗꯅ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯇꯥꯗꯍꯟ ꯇꯥꯗ ꯁꯒꯣꯜꯁꯦꯟꯅ ꯈꯠꯅꯕ ꯁꯨꯝ ꯍꯧꯔ ꯂꯩꯔꯦ ꯑꯩꯈꯣꯏ ꯀꯣꯝꯕꯤꯔꯩꯗꯣ ꯑꯩꯅ ꯆꯦꯜꯍꯟꯕꯅꯦ ꯍꯥꯏꯗꯅ ꯍꯩ ꯁꯒꯣꯜꯁꯦꯟ ꯏꯃꯨꯡꯗ ꯆꯪꯉꯧ ꯂꯥꯎ ꯁꯨꯃꯥꯡꯗꯨꯗ ꯅꯆꯤꯟ ꯏꯅꯥꯎ ꯈꯠꯅꯅ ꯂꯩꯔꯅꯨ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯤ ꯂꯥꯛꯅꯔꯅꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯁꯥꯐꯕꯗ ꯀꯣꯝꯕꯤꯔꯩꯗꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯇꯔꯦꯠꯅ ꯑꯋꯣꯡ ꯑꯋꯣꯟ ꯃꯌꯥꯝ ꯑꯃ ꯇꯝꯕꯤꯗꯨꯅ ꯀꯣꯝꯕꯤꯔꯩ ꯁꯥꯐꯕꯒꯤ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯃꯅꯦꯝꯕꯣꯛ ꯁꯅꯥꯇꯣꯝꯕꯤꯅꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯖꯔꯝꯃꯤ ꯑꯁꯨꯝꯅ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯃꯉꯥꯎ ꯊꯤꯕꯤ ꯃꯕꯨꯡ ꯇꯔꯦꯠꯀꯤ ꯃꯅꯨꯡꯗ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯌꯨꯝꯗ ꯊꯕꯛ ꯑꯃꯠꯇ ꯐꯥꯎꯕ ꯍꯩꯖꯔꯛꯇꯕꯤ ꯀꯣꯝꯕꯤꯔꯩ ꯇꯥꯏꯕꯪꯒꯤ ꯁꯤꯟꯊꯥ ꯄꯨꯝꯕ ꯃꯅꯦꯝ ꯁꯅꯥꯇꯣꯝꯕꯤꯅ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯅꯤꯡꯊꯤꯖꯅ ꯍꯩꯔꯝꯃꯤ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯄꯥꯟꯈꯤꯔꯝꯃꯤ ꯆꯍꯤ 3,000ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯈꯨꯜ ꯑꯃꯗ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯃꯤꯡꯅ ꯂꯣꯏꯉꯝꯕꯤ ꯀꯧꯔꯝꯃꯤ ꯂꯣꯏꯉꯝꯕꯤꯗꯨ ꯑꯃꯥꯏꯕꯤ ꯑꯐꯥꯎꯕꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯂꯣꯏꯉꯝꯕꯤꯗꯨ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯈꯔꯁꯨ ꯆꯦꯜꯂꯝꯃꯤ ꯃꯔꯝꯁꯤꯅ ꯂꯣꯏꯉꯝꯕꯤꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯣꯏꯉꯝꯕꯤꯒꯤ ꯈꯨꯜ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯅꯨꯄꯥ ꯄꯣꯛꯂꯝꯗꯦ ꯅꯨꯄꯥ ꯐꯥꯎꯕ ꯃꯁꯛ ꯈꯪꯗꯕ ꯌꯥꯎꯔꯝꯃꯤ ꯅꯣꯡꯃ ꯂꯣꯏꯉꯝꯕꯤꯗꯨ ꯃꯥꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯏꯃꯨꯡ ꯑꯃꯗ ꯑꯅꯥꯕ ꯅꯨꯄꯤ ꯑꯍꯜ ꯑꯃ ꯂꯥꯌꯦꯡꯂꯝꯃꯤ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯂꯣꯏꯉꯝꯕꯤꯗ ꯅꯪ ꯈꯛꯇ ꯂꯥꯛꯄ꯭ꯔꯥ ꯍꯥꯏ ꯕꯦꯝꯃ 이복 이돔다 라이 ꯑꯗꯨ ꯅꯪꯕꯨ ꯑꯃꯥꯏꯕꯤ ꯃꯁꯤꯡ ꯈꯔ ꯌꯥꯝꯅ ꯁꯦꯝꯒꯠꯂꯨꯅꯦ ꯃꯤ ꯈꯔ ꯌꯥꯝꯅ ꯂꯥꯌꯦꯡꯕ ꯑꯃꯗꯤ ꯀꯟꯕ ꯉꯝꯅꯕ ꯅꯪꯅ ꯑꯃꯗꯃꯨꯛ ꯅꯪꯅꯕ ꯆꯦꯟ ꯑꯃꯗꯃꯨꯛ ꯅꯪꯅꯕ ꯆꯦꯜꯂꯤꯅꯤ ꯃꯊꯛ ꯀꯥꯕꯅ ꯍꯥꯟꯕ ꯍꯅꯨꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯝꯕꯅꯤ ꯌꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯈꯥꯔꯣꯝꯒꯤ ꯌꯨꯝꯁꯤꯗ ꯀꯥꯡꯕꯨ ꯑꯃꯁꯨ ꯀꯞꯅꯔꯛꯂꯤꯗꯣ ꯍꯩ ꯅꯣꯏꯕꯨ
ꯑꯩ ꯀꯤꯍꯜꯂꯛꯀꯅꯨꯅꯦ ꯃꯤ ꯁꯣꯝꯗ ꯊꯋꯥꯏ ꯐꯥꯔꯤꯉꯩ ꯀꯥꯟꯁꯤꯗ ꯍꯥꯅꯨꯕꯤꯗꯨꯒꯤ ꯏꯃꯨꯡꯒꯤ ꯅꯨꯄꯤ ꯑꯃꯅ ꯏꯃꯥ ꯍꯨꯏ ꯁꯤꯕꯒꯤ ꯀꯞꯄꯅꯤ ꯌꯥꯝ ꯍꯦꯟꯖꯟꯅꯁꯨ ꯈꯟꯖꯜꯂꯨꯈꯤꯅꯨꯀꯣ ꯍꯩ ꯃꯁꯥ ꯃꯇꯣꯝꯗ ꯈꯟꯖꯔꯛꯄꯕꯨ ꯑꯩꯅꯔꯅꯦ ꯇꯧꯕꯨꯗꯤ ꯃꯇꯝꯅꯕꯨ ꯌꯧꯔꯛꯂꯕꯗꯤ ꯑꯃꯥꯏꯕꯤꯅꯒ ꯀꯟꯕ ꯉꯝꯒꯗꯧꯕꯨꯗꯤ ꯅꯠꯄꯣꯟꯇꯦꯗ ꯅꯥꯀꯜꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯏꯃꯥ ꯏꯃꯥ ꯕꯨꯕꯣꯛꯁꯤ ꯁꯤꯔꯗꯤ ꯃꯥꯒꯤ ꯐꯃꯨꯡꯁꯦ ꯍꯥꯡꯗꯣꯏꯔꯣ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯃꯤ ꯀꯩꯝ ꯇꯧꯔꯣꯏ ꯑꯃꯥꯏꯕꯤ ꯂꯥꯛꯂꯒ ꯂꯥꯌꯦꯡꯂꯤ ꯅꯕꯣꯛꯁꯦ ꯊꯨꯅ ꯐꯔꯗꯧꯅꯤ ꯂꯣꯏꯉꯝꯕꯤꯗꯤ ꯅꯣꯛꯂꯒ ꯑꯍꯜꯗꯨ ꯃꯔꯥꯏꯕꯛꯇ ꯍꯤꯗꯥꯛ ꯊꯥꯔꯤ ꯍꯅꯨꯕꯤꯗꯨꯅ ꯑꯉꯥꯡꯗꯨꯗ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯃꯊꯛ ꯍꯦꯛ ꯀꯥꯈꯤꯕꯒ ꯑꯩꯒꯤ ꯐꯃꯨꯡꯁꯦ ꯄꯨꯝꯍꯥꯡ ꯍꯦꯛ ꯍꯥꯡꯍꯧꯔꯗꯧꯅꯤ ꯄꯨꯈꯝꯁꯨ ꯍꯥꯡꯂꯅꯤꯗꯣ ꯇꯦꯡꯀꯣꯠꯁꯨ ꯍꯥꯡꯂꯅꯤꯗꯣ ꯅꯪꯅ ꯕꯨꯕꯣꯛ ꯕꯨꯕꯣꯛ ꯀꯧꯕꯗꯨꯁꯨ ꯀꯧꯅꯤꯡꯉꯥꯏ ꯂꯩꯔꯔꯣꯏꯗꯣ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯔꯤꯃꯠꯇ ꯂꯩꯍꯧꯔꯣꯏꯗꯕꯅꯤ ꯃꯐꯝꯁꯤꯗ ꯂꯣꯏꯉꯝꯕꯤꯅ ꯏꯕꯣꯛ ꯀꯩꯁꯨ ꯇꯧꯔꯤꯁꯦ ꯅꯄꯨꯛꯅꯤꯡꯗꯣ ꯅꯨꯡꯁꯤꯕ ꯇꯧꯒꯅꯨ ꯕꯤꯃꯥ ꯕꯨꯕꯣꯛꯀꯤ ꯆꯨꯖꯥꯛ ꯐꯨꯠꯂꯝꯕꯗꯣ ꯑꯝꯇ ꯄꯨꯔꯧꯁꯦ ꯃꯔꯃꯛꯄ꯭ꯔ ꯌꯦꯡꯒꯦ ꯑꯉꯥꯡꯗꯨꯅ ꯑꯩꯈꯣꯏ ꯕꯨꯕꯣꯛꯇꯤ ꯃꯌꯥ ꯌꯥꯎꯗꯕꯅꯤ ꯆꯨꯖꯥꯛꯁꯨ ꯅꯨꯡꯗ ꯁꯨꯒꯥꯏꯔꯒ ꯆꯥꯕꯅꯤ ꯍꯣꯏ ꯍꯣꯏ ꯁꯨꯒꯥꯏꯔꯒ ꯄꯤꯖꯅꯕ ꯆꯨꯖꯥꯛꯇꯣ ꯂꯧꯔꯨꯁꯦ ꯅꯤꯅꯦ ꯑꯩꯈꯣꯏ ꯕꯨꯕꯣꯛꯇꯤ ꯌꯦꯟ ꯃꯔꯨꯁꯨ ꯁꯨꯒꯥꯏꯔꯒ ꯆꯥꯕꯅꯤ ꯍꯅꯨꯕꯤꯗꯨꯅ ꯍꯦꯛ ꯃꯁꯤꯂꯁꯤ ꯀꯌꯥꯗ ꯊꯤꯔꯤꯕꯅꯣ ꯃꯁꯦ ꯅꯪꯅ ꯑꯩ ꯁꯤꯍꯟꯅꯤꯡꯕꯁꯦ ꯁꯤꯍꯟꯅꯤꯡꯉꯤꯗ ꯏꯕꯦꯝꯃ ꯃꯁꯤ ꯉꯁꯤꯀꯣ ꯑꯩ ꯗꯣꯛ ꯂꯥꯎꯅ ꯁꯤꯗꯣꯛꯈꯤꯅꯤꯀꯣ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥꯅ ꯑꯉꯥꯡꯗꯨ ꯃꯅꯥ ꯂꯩꯔꯒ ꯄꯨꯁꯤꯟꯈ꯭ꯔꯦ ꯂꯣꯏꯉꯝꯕꯤꯅ ꯑꯍꯜꯗꯨꯗ ꯏꯕꯣꯛ ꯍꯧꯖꯤꯛꯇꯤ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯝꯂꯅꯤ ꯈꯔ ꯅꯨꯡꯉꯥꯏꯔꯤ ꯏꯕꯦꯝꯃ ꯑꯣ ꯑꯩꯒꯤꯁꯨ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯦꯀꯣ ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯒ ꯂꯣꯏꯅ ꯁꯤꯈꯤꯗꯣꯏ ꯉꯥꯛꯇꯅꯤꯀꯣ ꯍꯣꯏꯗ ꯆꯍꯤ ꯐꯅ ꯌꯥꯝꯃꯤ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯤꯔꯕꯁꯨ ꯌꯥꯔꯦꯗ ꯍꯤꯡꯃꯟꯗꯅ ꯋꯥꯁꯤꯜꯂꯛꯂꯦ ꯑꯇꯩ ꯍꯅꯨꯕꯤ 100 ꯆꯅꯤ ꯍꯦꯟꯅ ꯃꯊꯛꯇ ꯂꯣꯏꯅ ꯀꯥꯟꯅꯈ꯭ꯔꯕꯅꯤ ꯈꯨꯜꯁꯤ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯑꯁꯨꯝꯅ ꯂꯣꯏꯅ ꯁꯤꯈꯤꯗꯣꯏꯅꯤꯀꯣ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯈꯨꯜ ꯑꯁꯦ ꯇꯥꯏꯕꯪ ꯃꯤ ꯂꯩꯇꯕ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ ꯈꯨꯡꯒꯪ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯅꯤꯀꯣ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯔꯣꯜꯁꯨ ꯌꯧꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯁꯤꯗ ꯑꯗꯣ ꯅꯄꯨꯗꯧ ꯁꯧꯔꯥꯡꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯁꯗꯥꯅꯧꯗ ꯑꯃꯨꯛꯇꯪ ꯁꯟꯗꯣꯛꯄꯤꯕ ꯉꯝꯂꯕꯗꯤ ꯇꯥꯏꯕꯪ ꯃꯤꯁꯦ ꯃꯨꯠꯂꯣꯏꯗꯧꯕꯅꯤꯀꯣ ꯉꯥꯏꯈꯣ ꯑꯩ ꯁꯤꯕ ꯌꯥꯗ꯭ꯔꯤ ꯎꯍꯩꯁꯦ ꯄꯥꯏꯔꯒ ꯏꯅꯥꯛꯇ ꯂꯥꯏꯅꯤꯡꯊꯧ ꯀꯨꯝꯊꯔꯛꯄ ꯑꯩ ꯉꯥꯏꯒꯗꯧꯔꯤꯕꯅꯤ ꯃꯥ ꯍꯥꯠꯂꯒ ꯁꯤꯗꯣꯏꯅꯤ 이봐, 누빠 하이시부 그이노. 오, 낭수 누빠 하이브세 까리노 까우크라보이레고. ngasiꯗꯒꯤ chahi kayagi mamanggi warini. Pare, aina nangwanda nupa haibasi karino haiba taklagi. Aduga khul asida nupa haibasi kari maramgi leramdribano haibadusu ai wari liraklagi. Nang wari si taruko. Noi miyam wari si tumina munna taruko. Hanubidu magi wari tu lirai. Ngasidagi sahi kharagi mamangi warini matam maduda Chunglak khul asi nupi ngaktana khundaba mafam ama oirami. Aduga nupi singduna pokadoriba ngang singdusu orang kauba upambi amagi mahi saraga nupi singdu hai mahi aduna mirol halaga angang poklami. Aduga angang sing adusu nupi ngakta poklami. Noma khul adugi nupi singdu yengkhatpagi loiba naidaba angang paphangna saraba orang kauba upambi dugi makhongda leplaga sorarimbi kaubi nupi amana mataroi singda. Itasing orang kauba aikogi upambise kayagi matik sauraba sandokriba umasasing asi yengo khulase pungkuku khidori upambisigi makhongsidasu yumasobu yankayena saraga laiba yarani aduna hayengdagi yum sajinba horasi usek waya singsina uhai singse loina sathokradi handakungi sanaba amata lairaroi kainobi kaubi nupi amana adunita usek singsina wai singsa loina sathok labanina usek marum sisu choil kangdana marum kok laga leire aduna atop top sa usek singsu wai se heksabaga mirol habase moidi khangba natte do maram sidagi hojikti makoi singsa charabu uma thaksida karaga chabada haraba wai mai singsa pangsada saraga
ꯃꯈꯣꯏꯁꯦ ꯌꯥꯝ ꯊꯨꯅ ꯊꯨꯅ ꯃꯤꯔꯣꯜꯂꯤ ꯑꯗꯨꯒ ꯃꯆꯥꯁꯨ ꯄꯪꯄꯣꯛꯇ ꯄꯣꯛꯂꯒ ꯂꯩꯔꯤ ꯁꯣꯔꯥꯔꯦꯝꯕꯤꯅ ꯑꯗꯨꯅꯤ ꯏꯇꯥ ꯎꯍꯩꯁꯤꯁꯨ ꯀꯦꯟꯕꯨ ꯀꯦꯟꯈ꯭ꯔꯕꯗꯤ ꯃꯤꯔꯣꯜꯍꯟꯕ ꯉꯝꯕꯒꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯂꯣꯏꯅ ꯃꯥꯡꯈꯤ ꯁꯥꯅꯨ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯗꯨꯗꯤ ꯏꯇꯥꯁꯥ ꯁꯥ ꯎꯆꯦꯛꯁꯤꯡꯁꯤꯅ ꯃꯁꯤꯡ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯐꯪꯂꯛꯇꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯎꯍꯩꯁꯤꯡꯁꯦ ꯀꯟꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ ꯎꯍꯩ ꯄꯥꯟꯕ ꯎ ꯃꯊꯛꯁꯤꯗ ꯀꯥꯔꯤꯕ ꯁꯥꯁꯤꯡꯁꯦ ꯀꯥꯍꯟꯗꯅꯕ ꯄꯥꯝꯕꯩ ꯊꯤꯁꯤ ꯁꯣꯔꯥꯔꯦꯝꯕꯤꯅ ꯏꯇꯥ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯎꯁꯤꯗ ꯁꯥ ꯎꯆꯦꯛ ꯀꯥꯕ ꯊꯤꯡꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯇꯣꯞꯄ ꯀꯔꯤ ꯄꯥꯝꯕꯩ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯇꯥꯟꯅꯁꯤ ꯃꯣꯏꯅ ꯂꯩꯔꯤꯕ ꯎꯖꯥꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯃꯣꯏ ꯅꯨꯄꯤ 1,200,000ꯗꯨ ꯋꯥ ꯈꯟꯅꯔꯤ ꯁꯣꯔꯥꯔꯦꯝꯕꯤꯅ ꯃꯌꯥꯝ ꯎꯖꯥꯎ ꯄꯥꯝꯕꯤꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯂꯩꯁꯤꯜꯂꯕꯗꯤ ꯁꯥ ꯎꯆꯦꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯗ ꯈꯔ ꯃꯈꯩꯗ ꯀꯤꯅꯤ ꯑꯗꯨꯅ ꯎꯖꯥꯎ ꯃꯈꯣꯡꯁꯤꯗ ꯉꯁꯤꯗꯒꯤ ꯌꯨꯝ ꯁꯥꯖꯤꯟꯕ ꯍꯧꯔꯁꯤ ꯑꯗꯨꯒ ꯁꯥ ꯎꯆꯦꯛꯁꯤꯡꯁꯦ ꯇꯥꯜꯂꯁꯤ ꯅꯨꯄꯤ ꯑꯃꯅ ꯁꯥ ꯎꯆꯦꯛꯇꯤ ꯇꯥꯜꯂꯣꯏꯁꯤ ꯃꯈꯣꯏꯁꯤꯡꯁꯨ ꯎꯄꯥꯜꯁꯤꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯍꯤꯡꯖꯔꯤꯕꯅꯤ ꯏꯇꯥ ꯀꯩꯅꯧꯕꯤ ꯀꯧꯕꯤ ꯅꯨꯄꯤꯗꯨꯅ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯁꯤꯅ ꯎꯁꯥꯁꯤꯡꯁꯦ ꯅꯣꯡꯕꯗ ꯎꯍꯩ ꯂꯣꯏꯅ ꯀꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯆꯥꯒꯗꯕꯁꯤꯡꯁꯦ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯀꯦꯜꯂꯤ ꯑꯩꯈꯣꯏꯗꯤ ꯂꯩꯃꯥꯏꯗ ꯀꯦꯟꯕ ꯎꯍꯩ ꯆꯥꯔꯒ ꯑꯉꯥꯡ ꯃꯤꯔꯣꯜꯍꯟꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯑꯉꯥꯡ ꯃꯤꯔꯣꯟꯗ꯭ꯔꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯗꯤ ꯃꯨꯠꯈꯤꯕ ꯇꯥꯕ ꯃꯣꯏ ꯃꯌꯥꯝꯗꯨ ꯑꯃꯒ ꯑꯃꯒ ꯋꯥ ꯇꯥꯅꯔꯤꯉꯩ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ 10ꯃꯨꯛ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯅꯨꯕꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯎꯖꯥꯎꯁꯤꯗ ꯁꯩꯗꯥꯡꯂꯤꯕ ꯁꯥ ꯎꯆꯦꯛ ꯃꯆꯥ ꯃꯆꯥꯁꯤꯡ ꯍꯥꯏꯕꯗꯤ ꯈꯩꯔꯣꯏ ꯍꯧꯗꯣꯡ ꯅꯨꯃꯤꯠ ꯌꯨꯡꯕꯤꯅꯆꯤꯡꯕ ꯁꯥ ꯃꯆꯥ ꯃꯆꯥꯁꯤꯡꯁꯦ ꯇꯥꯜꯂꯨꯕ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯎꯍꯩꯁꯤꯡꯁꯤꯁꯨ ꯃꯈꯣꯏꯅ ꯆꯥꯕ ꯊꯤꯡꯗꯕꯗꯤ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯎꯖꯥꯎ ꯃꯈꯣꯡꯁꯤꯗ ꯌꯨꯝ ꯁꯥꯖꯤꯜꯂꯒ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏ ꯂꯩꯔꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯥꯒꯗꯕ ꯎꯍꯩ ꯃꯈꯩ ꯑꯁꯤꯅ ꯎꯊꯛꯇ ꯄꯥꯟꯕꯁꯦ ꯆꯥꯔꯁꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯥꯅꯕꯁꯤꯡ ꯑꯁꯤꯅ ꯂꯩꯃꯥꯏꯗ ꯀꯦꯜꯂꯤꯕꯁꯤꯡ ꯑꯁꯤ ꯄꯤꯖꯔꯁꯤ ꯃꯌꯥꯝꯗꯨ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯕ ꯋꯥꯗꯨ ꯂꯣꯏꯅ ꯌꯥꯅꯔꯝꯃꯤ ꯅꯨꯄꯤ ꯃꯌꯥꯝꯁꯨ ꯎꯖꯥꯎ ꯃꯈꯣꯡꯗ ꯌꯨꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯅ ꯂꯝ ꯀꯣꯏꯕ ꯅꯨꯄꯥ ꯑꯃꯈꯛ ꯎꯖꯥꯎ ꯍꯧꯕ ꯆꯣꯡꯂꯛ ꯈꯨꯜ ꯀꯧꯕ ꯈꯨꯜ ꯑꯗꯨꯝꯗ ꯂꯥꯛꯂꯝꯃꯤ ꯅꯨꯄꯥꯗꯨ ꯂꯝꯍꯥꯡ ꯑꯃꯗ ꯄꯣꯊꯥꯔꯝꯃꯤ ꯅꯨꯄꯥꯗꯨ ꯎꯈꯣꯡ ꯑꯃꯗ ꯉꯥꯔꯒ ꯐꯝꯂꯤ ꯅꯨꯄꯥꯗꯨ ꯃꯇꯣꯝꯇ ꯑꯥꯗ ꯎꯔꯤꯕꯁꯤꯕꯨ ꯎ ꯅꯠꯇ꯭ꯔꯅꯦ ꯎꯁꯨ ꯃꯥꯜꯂꯤ ꯂꯩꯆꯤꯜꯁꯨ ꯃꯥꯜꯂꯤ ꯎ ꯑꯣꯏꯔꯗꯤ ꯆꯥꯎꯃꯟꯗ꯭ꯔꯅꯦ ꯀꯟꯅꯗꯦ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ ꯈꯨꯜ 1,000 ꯍꯦꯜꯂꯝꯂꯅꯤ ꯑꯩꯅ ꯂꯦꯞꯇꯅ ꯐꯥꯎꯔꯒ ꯂꯥꯛꯂꯤꯕꯁꯦ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇꯁꯨ ꯊꯦꯡꯅꯗꯦ ꯉꯁꯤ ꯐꯥꯎꯕ ꯆꯥꯛꯁꯨ ꯊꯥ ꯑꯃ ꯍꯥꯏꯔꯛꯂꯦ ꯆꯥꯔꯛꯇ꯭ꯔꯤꯕꯁꯦ ꯅꯨꯄꯥꯗꯨ ꯎꯏꯅ ꯎꯏꯅ ꯃꯇꯣꯝꯇ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯎꯆꯦꯛ 2 ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯎꯆꯦꯛꯇꯨ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯃꯈꯣꯡ ꯍꯥꯝꯖꯤꯜꯂꯛꯏ ꯑꯗꯨꯒ ꯎꯆꯦꯛ ꯑꯃꯗꯨꯅ ꯑꯃꯨꯛꯇ ꯃꯔꯨꯝ 10ꯃꯨꯛ ꯀꯣꯛꯁꯤꯜꯂꯛꯏ ꯅꯨꯄꯥꯗꯨ ꯃꯃꯤꯠ ꯁꯠ ꯂꯥꯎꯅ ꯄꯥꯡꯊꯣꯔꯛꯂꯒ ꯎꯆꯦꯛꯅꯤꯅꯦ ꯀꯔꯤ ꯎꯆꯦꯛꯅꯣꯅꯦ ꯑꯃꯨꯛꯇ ꯃꯔꯨꯝ 10ꯃꯨꯛ ꯀꯣꯛꯁꯤꯜꯂꯝꯂꯒ ꯑꯃꯨꯛ ꯄꯥꯏꯈ꯭ꯔꯤꯁꯤꯅ ꯎꯆꯦꯛꯁꯤꯗꯤ ꯑꯥꯗꯒꯤ ꯎ ꯄꯥꯝꯕꯤ ꯃꯥꯟꯕ ꯑꯃ ꯎꯔꯤꯕꯁꯦ ꯑꯁꯣꯝꯗ ꯄꯥꯏꯈ꯭ꯔꯤꯅꯦ ꯑꯣ ꯎꯆꯦꯛ ꯑꯅꯤꯁꯦ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯎꯍꯩ ꯃꯔꯨ ꯌꯥꯎꯕ ꯑꯃꯥꯡꯕ ꯐꯥꯏꯗꯣꯛꯂꯝꯂꯤꯕꯁꯤꯅ ꯂꯥꯕ ꯑꯣꯏꯗꯣꯏꯅꯤꯅꯦ ꯐꯟꯅꯕꯨ ꯐꯔꯦ ꯎꯆꯦꯛ ꯃꯔꯨꯝꯁꯦ ꯍꯦꯛꯇ ꯊꯛꯇꯣꯛꯂꯒꯦ ꯅꯨꯄꯥꯗꯨ ꯎꯆꯦꯛ ꯃꯔꯨꯝ ꯑꯃ ꯂꯧꯔꯒ ꯊꯨꯒꯥꯏꯔꯒ ꯊꯛꯄꯒ ꯏꯁ ꯎꯆꯦꯛ ꯃꯔꯨꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯁꯤꯗꯤ ꯂꯣꯏꯅ ꯍꯦꯛꯇ ꯊꯛꯇꯣꯛꯂꯒꯦꯗ ꯀꯔꯤꯅꯣꯅꯦ ꯎꯆꯦꯛ ꯃꯔꯨꯝꯕꯨ ꯁꯨꯃꯥꯏꯅ ꯀꯣꯛꯅꯕ꯭ꯔꯅꯦ ꯅꯣꯡꯃꯒꯤ ꯃꯔꯨꯝ ꯑꯃꯃꯝ ꯀꯣꯛꯀꯗꯕꯗꯨ ꯑꯃꯨꯛꯇ 10 ꯀꯣꯛꯂꯤꯁꯤꯕꯨ ꯎꯆꯦꯛ ꯂꯥꯕꯁꯤꯅ ꯐꯥꯏꯗꯣꯛꯂꯝꯕ ꯎꯆꯦꯛ ꯃꯊꯤꯁꯤꯁꯨ ꯎꯆꯦꯛ ꯃꯔꯨꯝꯒ ꯃꯅꯝ ꯃꯥꯟꯅꯔꯤꯅꯦ ꯅꯨꯄꯥꯗꯨ ꯎꯆꯦꯛ ꯑꯅꯤꯗꯨꯅ ꯄꯥꯏꯈꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯕꯒ ꯑꯇꯣꯞꯄ ꯃꯈꯜ ꯑꯃꯒꯤ ꯎꯆꯦꯛ ꯑꯃꯃꯨꯛ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯐꯝꯂꯤꯕ ꯎꯄꯥꯝꯕꯤꯗꯨꯒꯤ ꯃꯊꯛꯇ ꯁꯥꯔꯤꯕ ꯎꯆꯦꯛ ꯃꯀꯣꯜꯗꯨꯗ ꯇꯣꯡꯂꯒ ꯎꯆꯦꯛ ꯃꯔꯨꯝꯗꯨ ꯑꯃꯨꯛ ꯀꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯎꯆꯦꯛꯇꯨ ꯑꯃꯨꯛ ꯎꯖꯥꯎ ꯄꯥꯝꯕꯤꯔꯣꯝꯗ ꯄꯥꯏꯈꯤꯔꯝꯃꯤ ꯅꯨꯄꯥꯗꯨ ꯎꯆꯦꯛ ꯃꯀꯣꯜ ꯁꯥꯕ ꯎꯄꯥꯝꯕꯤ ꯃꯊꯛꯇꯨꯗ ꯌꯦꯡꯂꯒ ꯃꯁꯤꯒꯤ ꯎꯆꯦꯛꯁꯤꯁꯨ ꯃꯔꯨꯝ ꯀꯣꯛꯂꯝꯂꯒ ꯑꯁꯣꯝꯗ ꯑꯃꯨꯛ ꯄꯥꯏꯈ꯭ꯔꯦꯅꯦ ꯎꯆꯦꯛ ꯃꯔꯨꯝ 10ꯁꯤꯅ ꯄꯨꯛ ꯊꯟꯗꯧꯕ ꯅꯠꯇꯦ ꯎ ꯃꯊꯛꯀꯤ ꯃꯔꯨꯝꯁꯤꯁꯨ ꯊꯛꯇꯣꯛꯂꯨꯒꯦ ꯑꯁ ꯉꯝꯈ꯭ꯔꯕꯗꯤ ꯃꯁꯤ ꯐꯥꯎꯕ ꯂꯦꯡꯅꯤꯡꯗꯦꯅ ꯇꯧꯔꯤꯕꯁꯦ ꯈꯨꯠꯅ ꯅꯝꯂꯒ ꯍꯦꯛꯇ ꯍꯧꯒꯠꯂꯒꯦ ꯅꯨꯄꯥꯗ ꯍꯧꯒꯠꯂꯛꯂꯒ ꯎꯄꯥꯝꯕꯤ ꯃꯊꯛꯇꯨꯗ ꯀꯥꯔꯝꯃꯤ ꯑꯗꯨꯒ ꯎ ꯃꯇꯣꯜꯒꯤ ꯎꯁꯥ ꯑꯃꯗ ꯐꯝꯂꯒ ꯎꯆꯦꯛ ꯃꯔꯨꯝꯁꯤꯡꯗꯨ ꯑꯃꯃꯝ ꯊꯨꯒꯥꯏꯔꯒ ꯊꯛꯂꯝꯃꯤ ꯅꯨꯄꯥꯗꯨ ꯎꯆꯦꯛ ꯃꯔꯨꯝꯗꯨ ꯊꯛꯅ ꯊꯛꯅ
ꯀꯔꯤ ꯎꯆꯦꯛ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯃꯔꯨꯝ ꯆꯥꯝꯃꯨꯛ ꯌꯥꯎꯔꯝꯃꯤꯕꯁꯤꯕꯣ ꯃꯥꯁꯨ ꯑꯃꯨꯛꯇ ꯃꯔꯨꯝ ꯇꯔꯥ ꯀꯣꯛꯄꯤ ꯎꯆꯦꯛ ꯑꯣꯏꯔꯖꯥꯠꯂ ꯃꯥꯡꯗ ꯂꯥꯞꯅ ꯎꯔꯤꯕꯁꯦ ꯎꯍꯩ ꯄꯥꯟꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ ꯎ ꯄꯥꯝꯕꯤꯁꯤꯗꯒꯤ ꯄꯥꯏꯊꯣꯔꯛꯂꯤꯕ ꯎꯆꯦꯛꯁꯤꯡꯁꯦ ꯐꯅꯗꯤ ꯌꯥꯝꯅꯩ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯦ ꯃꯐꯝꯁꯤꯗ ꯁꯪꯇꯞ ꯑꯃ ꯁꯥꯔꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯎꯆꯦꯛ ꯄꯥꯏꯊꯣꯔꯛꯂꯤꯕ ꯃꯐꯝꯁꯤꯗ ꯍꯦꯛꯇ ꯆꯪꯂꯒꯦ ꯅꯨꯄꯥꯗꯨ ꯁꯪꯇꯞ ꯑꯃ ꯁꯥꯔꯒ ꯃꯐꯝ ꯑꯗꯨꯗ ꯄꯣꯊꯥꯔꯝꯃꯤ ꯁꯣꯝꯗ ꯅꯨꯄꯤ ꯃꯌꯥꯝꯗꯨꯁꯨ ꯎꯖꯥꯎ ꯄꯥꯝꯕꯤꯒꯤ ꯃꯈꯣꯡꯗ ꯌꯨꯝ ꯀꯌꯥ ꯁꯥꯕ ꯍꯧꯔꯝꯃꯤ ꯑꯗꯨꯒ ꯎꯖꯥꯎ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯅꯨꯄꯤ ꯈꯔ ꯑꯃꯁꯨ ꯑꯉꯥꯡ ꯎꯅꯔꯝꯃꯤ ꯁꯣꯔꯥꯔꯦꯝꯕꯤꯅ ꯀꯔꯤꯅꯣ ꯃꯥꯏꯄꯣꯝꯕꯤꯁꯤꯅ ꯎꯍꯩ ꯀꯌꯥꯝ ꯆꯥꯁꯤꯜꯂꯨꯕꯖꯥꯠꯅꯣ ꯑꯉꯥꯡꯁꯤꯕꯨ ꯄꯪꯄꯣꯛꯇ ꯄꯣꯛꯂꯤꯕꯁꯤꯕꯣ ꯃꯥꯒꯤ ꯑꯉꯥꯡ ꯈꯛꯇꯗ ꯃꯁꯤꯡ 10 ꯍꯦꯜꯂꯕꯅꯤꯅꯦ ꯃꯃꯥ ꯃꯆꯥꯒꯤ ꯈꯨꯜ ꯑꯅꯧꯕ ꯑꯃ ꯁꯦꯝꯕꯕꯨ ꯌꯥꯔꯅꯤ ꯇꯧꯔꯤꯁꯦ ꯀꯩꯅꯧꯕꯤꯅ ꯊꯤꯕꯣꯡ ꯈꯔ ꯌꯥꯎꯕꯅ ꯈꯔ ꯌꯥꯝꯅ ꯐꯩ ꯍꯥꯏꯕꯗꯣ ꯆꯨꯝꯕꯖꯥꯠꯅꯤꯗ ꯎꯍꯩꯅꯦꯅ ꯃꯨꯜꯂꯤ ꯈꯪꯗꯦ ꯃꯨꯟꯗꯤ ꯈꯪꯗꯦ ꯄꯪꯆꯥꯗ ꯆꯥꯅꯤ ꯑꯗꯨꯒ ꯑꯉꯥꯡꯅꯤꯅ ꯎꯍꯩ ꯃꯔꯨ ꯃꯥꯟꯕ ꯉꯥꯛꯇ ꯄꯪꯄꯣꯛꯇ ꯄꯣꯛꯂꯛꯀꯅꯤ ꯑꯗꯨꯏꯇ ꯑꯩꯈꯣꯏꯁꯨ ꯃꯁꯤꯒꯤ ꯎꯍꯩꯁꯤ ꯆꯥꯔꯒ ꯄꯣꯛꯂꯛꯄ ꯑꯣꯏꯔꯖꯥꯠꯂꯣ ꯁꯣꯔꯥꯔꯦꯝꯕꯤꯅ ꯑꯣꯏꯕ ꯇꯥꯕꯅꯤꯗ ꯑꯩꯈꯣꯏꯁꯨ ꯑꯍꯜꯁꯤꯡꯁꯤꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯉꯥꯛꯇꯅꯤ ꯑꯁ ꯑꯃꯁꯦ ꯑꯉꯥꯡ ꯄꯣꯛꯄ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯀꯟꯅ ꯂꯥꯎꯔꯛꯏ ꯀꯔꯤꯅꯣ ꯅꯨꯄꯤ ꯀꯌꯥꯅ ꯑꯉꯥꯡ ꯀꯌꯥ ꯄꯣꯛꯏꯅꯣ ꯃꯣꯏꯁꯤꯕꯣ ꯎꯆꯦꯛ ꯃꯔꯨꯝꯗꯧꯅ ꯑꯃꯨꯛꯇ 10ꯃꯨꯛꯀ ꯄꯣꯛꯑꯖꯥꯠꯂꯣ ꯇꯧꯔꯤꯁꯤꯡꯁꯤꯕꯣ ꯑꯃꯨꯛꯇ ꯆꯪꯉꯨꯁꯤ ꯂꯥꯎꯏꯗ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯈꯨꯜꯗꯨꯗ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯑꯃꯁꯨ ꯎꯖꯥꯎ ꯄꯥꯝꯕꯤꯔꯣꯝꯗ ꯎ ꯋꯥ ꯍꯣꯟꯗꯨꯅ ꯌꯨꯝ ꯑꯅꯧꯕ ꯀꯌꯥ ꯑꯃꯁꯨ ꯁꯥꯒꯠꯅꯔꯛꯂꯤ ꯈꯨꯜꯁꯨ ꯇꯞꯅ ꯇꯞꯅ ꯆꯥꯎꯊꯣꯔꯛꯂꯤ ꯎꯖꯥꯎ ꯄꯥꯝꯕꯤꯗꯨ ꯌꯨꯝꯅ ꯀꯣꯏꯅ ꯁꯥꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯎꯖꯥꯎ ꯄꯥꯝꯕꯤꯒꯤ ꯃꯈꯣꯡꯗꯨꯗ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯈꯨꯟꯗꯤꯟꯅꯐꯝ ꯑꯣꯏꯍꯜꯂꯤ ꯍꯅꯨꯕꯤ ꯇꯔꯥꯗꯨꯁꯨ ꯎꯖꯥꯎ ꯄꯥꯝꯕꯤ ꯃꯈꯣꯡꯗꯨꯗ ꯐꯝꯂꯒ ꯋꯥꯇꯥꯅꯔꯤ ꯍꯅꯨꯕꯤ ꯑꯃꯅ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯗ ꯂꯩꯕꯗꯤ ꯌꯥꯔꯛꯂꯣꯏꯅꯤ ꯏꯆꯦ ꯍꯅꯨꯕꯤ ꯑꯍꯜꯗꯨꯅ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯇꯔꯥꯗꯤ ꯂꯥꯏꯒꯤ ꯅꯨꯄꯤꯅꯤ ꯎꯖꯥꯎ ꯄꯥꯝꯕꯤꯁꯤꯁꯨ ꯃꯥꯅ ꯊꯥꯔꯝꯕꯅꯤ ꯃꯇꯝ ꯑꯃꯗ ꯇꯥꯏꯕꯪ ꯃꯤꯒ ꯂꯥꯏꯒ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯔꯛꯇꯕ ꯇꯥꯟꯖꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯂꯥꯏ ꯏꯄꯨꯔꯣꯏꯕꯅ ꯃꯔꯝꯗꯤ ꯑꯩꯅ ꯇꯥꯏꯕꯪ ꯃꯤ ꯅꯈꯣꯏ ꯇꯔꯥꯕꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯨꯕꯒꯤꯗꯃꯛ ꯂꯥꯏꯌꯥꯝꯅ ꯑꯩꯉꯣꯟꯗ ꯁꯥꯎꯕ ꯂꯩ ꯍꯧꯖꯤꯛ ꯂꯥꯏꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝ ꯑꯃꯗꯤ ꯑꯩꯅ ꯁꯤꯈ꯭ꯔ ꯃꯇꯨꯡ ꯎꯖꯥꯎ ꯄꯥꯝꯕꯤꯁꯤꯒꯤ ꯎꯍꯩꯁꯤꯡ ꯑꯁꯤ ꯆꯥꯔꯒ ꯇꯥꯏꯕꯪ ꯃꯤꯒꯤ ꯆꯥꯗꯥꯅꯧꯗ ꯁꯟꯗꯣꯛꯎ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯇꯔꯥꯒꯤ ꯏꯄꯨꯔꯣꯏꯕ ꯂꯥꯏ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯇꯣꯝꯕꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯃꯥꯂꯦꯝꯁꯤꯗ ꯑꯩꯈꯣꯏ ꯈꯛꯇ ꯍꯤꯡꯂꯝꯒꯗ꯭ꯔꯅꯤ ꯏꯆꯦ ꯑꯍꯜ ꯄꯧꯔꯥ ꯀꯧꯕ ꯃꯐꯝ ꯑꯃꯈꯛꯇ ꯇꯥꯏꯕꯪ ꯃꯤ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯇꯔꯥꯁꯦ ꯂꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯄꯨꯔꯛꯄꯅꯤ ꯍꯅꯨꯕꯤ ꯌꯥꯏꯃꯅ ꯀꯔꯝ ꯍꯥꯏꯅꯣ ꯏꯆꯦ ꯄꯧꯔꯥ ꯀꯧꯕ ꯃꯐꯝ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝꯗꯨꯁꯨ ꯂꯥꯏꯒ ꯃꯤꯒ ꯌꯥꯅꯗꯕꯗꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯗꯤ ꯂꯥꯏꯒ ꯑꯀꯟꯕ ꯂꯥꯟ ꯑꯃ ꯁꯣꯛꯅꯔꯝꯃꯤ ꯃꯇꯝꯗꯨꯗ ꯅꯈꯣꯏ ꯃꯄꯜꯁꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯉꯥꯛꯇ ꯑꯣꯏꯔꯤ ꯑꯩꯗꯤ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯤ ꯑꯩꯈꯣꯏ ꯇꯔꯥꯕꯨ ꯑꯩꯈꯣꯏ ꯇꯔꯥꯒꯤ ꯏꯄꯨꯔꯣꯏꯕ ꯂꯥꯏꯗꯨꯅ ꯃꯐꯝꯁꯤꯗ ꯂꯣꯟꯅ ꯄꯨꯔꯛꯂꯒ ꯃꯨꯠꯈ꯭ꯔꯒꯗꯕ ꯇꯥꯏꯕꯪ ꯃꯤꯁꯦ ꯂꯣꯟꯅ ꯑꯃꯨꯛ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯣꯏꯅ ꯄꯤꯛꯂꯤꯉꯩ ꯑꯩꯅꯁꯨ ꯏꯄꯨꯔꯣꯏꯕꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕ ꯃꯇꯨꯡ ꯅꯥꯎꯄꯨꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯇꯔꯥꯒꯤ ꯏꯄꯨꯔꯣꯏꯕ ꯂꯥꯏꯗꯣ ꯇꯥꯏꯕꯪ ꯃꯤꯒꯤ ꯅꯨꯄꯥ ꯑꯣꯏꯈꯤꯗꯧꯔꯦ ꯇꯥꯏꯕꯪ ꯃꯤ ꯁꯦꯝꯒꯠꯈꯤꯗꯧꯔꯦ ꯍꯥꯏꯗꯨꯅ ꯂꯥꯏꯁꯤꯡꯅ ꯐꯥꯔꯒ ꯂꯥꯏꯔꯩꯕꯥꯛꯇ ꯄꯨꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯍꯥꯛ ꯂꯥꯏꯁꯤꯡꯅ ꯍꯥꯠꯂꯝꯂꯅꯤ ꯂꯥꯏꯒꯤ ꯅꯨꯄꯤ ꯑꯍꯨꯝꯁꯨꯕꯤꯅ ꯑꯗꯨꯒ ꯎꯖꯥꯎ ꯄꯥꯝꯕꯤꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯊꯥꯔꯝꯂꯤꯕ ꯏꯆꯦ ꯑꯩꯈꯣꯏ ꯇꯔꯥꯒꯤ ꯏꯄꯨꯔꯣꯏꯕ ꯂꯥꯏꯗꯨꯅ ꯃꯥꯕꯨ ꯐꯥꯕ ꯂꯥꯛꯀꯗꯕ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗ ꯊꯥꯔꯝꯕ ꯎ ꯄꯥꯝꯕꯤꯅꯤ ꯃꯥꯅ ꯅꯨꯃꯤꯗꯥꯡꯗꯣ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯇꯔꯥꯕꯨ ꯇꯥꯏꯕꯪ ꯃꯤꯔꯣꯜꯍꯟꯕꯁꯨ ꯉꯝꯂꯣꯏꯗꯧꯔꯦ ꯑꯗꯨꯅ ꯑꯩꯅ ꯊꯥꯔꯝꯂꯤꯕ ꯎ ꯑꯁꯦ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯀꯥꯟ ꯎꯖꯥꯎ ꯑꯁꯤꯒꯤ ꯃꯍꯩ ꯆꯥꯔꯒ ꯇꯥꯏꯕꯪ ꯃꯤꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯃꯨꯛ ꯁꯟꯗꯣꯛꯎ ꯍꯥꯏꯔꯝꯃꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯎꯍꯩ ꯑꯁꯤ ꯆꯥꯔꯒ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯑꯃꯠꯇ ꯄꯣꯛꯄꯗꯤ ꯉꯝꯈꯤꯗ꯭ꯔꯦ ꯍꯅꯨꯕꯤ ꯑꯇꯣꯝꯕꯤꯅ ꯃꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯆꯦ ꯂꯥꯏ ꯅꯤꯡꯊꯧꯒꯤ ꯃꯍꯥꯛꯀꯤ ꯁꯥꯞꯅꯤ ꯎ ꯑꯁꯤꯗ ꯐꯪꯍꯧꯔꯤꯕꯁꯦ ꯃꯥꯅ ꯑꯩꯈꯣꯏ ꯇꯔꯥꯒꯤ ꯏꯄꯨꯔꯣꯏꯕ ꯐꯥꯈ꯭ꯔꯕ ꯃꯇꯨꯡ
ꯂꯥꯏ ꯅꯤꯡꯊꯧꯗꯣ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯒ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯉꯣꯟꯗ ꯂꯥꯏꯅ ꯄꯤꯈ꯭ꯔꯕ ꯈꯨꯗꯣꯜꯗꯤ ꯂꯥꯏ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏ ꯇꯔꯥꯒꯤ ꯇꯥꯏꯕꯪ ꯃꯤ ꯁꯟꯗꯣꯛꯄ ꯉꯝꯕ ꯎ ꯄꯥꯝꯕꯤ ꯑꯁꯤ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯎꯍꯩ ꯄꯥꯝꯕꯤꯁꯤꯒꯤ ꯎꯍꯩꯁꯤ ꯆꯥꯔꯒ ꯅꯈꯣꯏ ꯇꯔꯥ ꯃꯤꯔꯣꯟꯕꯗꯤ ꯂꯣꯏꯅ ꯉꯝꯖꯧ ꯑꯗꯨꯕꯨ ꯇꯧꯏꯒꯨꯝꯁꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒꯁꯨ ꯅꯨꯄꯥ ꯑꯃꯠꯇꯗꯤ ꯄꯣꯛꯇꯕ ꯑꯣꯏꯌꯨ ꯅꯈꯣꯏ ꯑꯁꯨꯝꯅ ꯂꯥꯏ ꯅꯤꯡꯊꯧꯅ ꯎ ꯑꯁꯤꯗ ꯁꯥꯞ ꯇꯧꯔꯝꯃꯤ ꯏꯅꯥꯎꯁꯤꯡ ꯁꯣꯝꯗ ꯁꯣꯔꯥꯔꯦꯝꯕꯤꯗꯨ ꯃꯣꯏ ꯇꯔꯥꯅ ꯐꯝꯂꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯅꯥꯛꯇ ꯂꯩꯕ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯁꯦꯝꯕꯗ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯁꯣꯔꯥꯔꯦꯝꯕꯤꯗꯨ ꯃꯇꯣꯝꯇ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯨꯄꯥ ꯍꯥꯏꯁꯦ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯎꯍꯩ ꯃꯈꯜ ꯑꯃ ꯑꯣꯏꯔꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯑꯣꯏꯔꯖꯥꯠꯅꯣ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯁꯨ ꯈꯪꯕ ꯁꯥꯔꯒ ꯏꯕꯦꯟꯗꯧꯗꯒꯤ ꯈꯪꯗꯣꯛꯀꯦ ꯅꯨꯄꯥ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯁꯣꯝꯗ ꯅꯨꯄꯥ ꯑꯃ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯈꯤꯕꯗꯨ ꯎꯆꯦꯛ ꯃꯀꯣꯜ ꯁꯥꯕ ꯎꯈꯣꯡ ꯑꯗꯨꯗ ꯁꯪ ꯑꯃ ꯁꯥꯔꯒ ꯇꯣꯛꯑꯣꯗ ꯅꯣꯡꯃ ꯅꯤꯅꯤꯃꯨꯛꯇꯒ ꯂꯩꯊꯣꯛꯈꯤꯒꯦ ꯎꯆꯦꯛ ꯃꯔꯨꯝꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯏ ꯎꯁꯤꯗꯁꯨ ꯎꯍꯩ ꯐꯖꯅ ꯄꯥꯜꯂꯤ ꯅꯥꯀꯜꯗ ꯏꯁꯤꯡ ꯄꯨꯈ꯭ꯔꯤ ꯑꯔꯨꯕ ꯐꯖꯕ ꯑꯃꯁꯨ ꯂꯩꯔꯤ ꯍꯣꯔꯦꯟꯗꯤ ꯐꯃꯨꯡ ꯐꯖꯕ ꯑꯃ ꯁꯥꯔꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯕꯨ ꯍꯧꯔꯒꯦ ꯁꯣꯝꯗꯁꯨ ꯁꯣꯔꯥꯔꯦꯝꯕꯤꯗꯨ ꯂꯥꯏꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯗ ꯀꯔꯝ ꯍꯥꯏꯅ ꯅꯨꯄꯥꯒꯤ ꯋꯥꯔꯤ ꯍꯧꯗꯣꯛꯁꯤꯒꯦ ꯍꯥꯏꯕꯗꯨ ꯀꯣꯛꯀꯅ ꯊꯥꯗꯔꯤ ꯁꯣꯔꯥꯔꯦꯝꯕꯤꯗꯨ ꯃꯇꯣꯝꯇ ꯑꯩꯅ ꯌꯥꯝꯅ ꯈꯪꯕ ꯁꯥꯔꯒ ꯋꯥꯒ ꯉꯥꯡꯂꯨꯔꯒ ꯑꯃꯨꯛ ꯀꯩꯝꯇ ꯈꯪꯂꯝꯗ꯭ꯔꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯅ ꯆꯣꯞꯇꯣꯏꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯄꯥ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯏ ꯁꯦꯡꯅ ꯍꯪꯕꯅ ꯐꯗꯣꯏꯖꯥꯠꯂꯥ ꯈꯪꯗꯕꯗꯨꯗꯤ ꯈꯪꯗꯦ ꯁꯦꯡꯅ ꯍꯥꯏꯇꯥꯕꯅꯤ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯑꯩꯅ ꯈꯪꯗ꯭ꯔꯦꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟꯃꯨꯛ ꯇꯥꯛꯁꯤꯜꯂꯛꯂꯗꯤ ꯐꯔꯦ ꯑꯩ ꯊꯣꯛꯄ ꯇꯧꯔꯒꯦ ꯁꯣꯔꯥꯔꯦꯝꯕꯤꯗꯨ ꯃꯇꯣꯝꯗ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯂꯥꯏꯒꯤ ꯅꯨꯄꯤ ꯑꯍꯜꯗꯨ ꯁꯣꯔꯥꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯁꯣꯔꯥꯔꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯂꯥꯎ ꯂꯥꯎ ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯃꯑꯣꯡ ꯃꯇꯧ ꯇꯥꯛꯀꯦ इबेन नोई वरीदो ताहौरे अदुगा इबेनबु चही यामना पुनसिरक्ले हारिबसिबु चही कया पुनसिरके अदुगी वरीदुनी आइना नंगोंदा ममुत ताना लिगदौरिबसे लाउनी नंगो हो इबेन अदु इबेन नंग हिंजाबी को साइबी गादी नतेको मिंगोंदा मनम नमनमगा मिगी पुनसि सुमलथोपिदुदी नंग नतेको हाइदी कुइना पुनसिरबनिना तुमी लैबु हे आइनी हिंसा को साइबी ओइरगबु नोइनि सिदि हिंलिबसे हिंखिगद्रो हा लाइगी नुपी इबेन अहलगा सोरारेंबीगदु उजाउ पांबीदुगी मखोंगदा फमली सोरारेंबीना इबेन वारी लिगे हायरगा उथक्तुदा अदुम येंगलगा लैरिदो उथक्ता कै लैरगे है उसे नबुदौ लाइदुना आइगी खुदोल तंबीरंबनिने अदुगी नुक्सीदना येंगलिबनिने इस नान मखैसु अदुम उरिदुदी बेन नुमित खुदिंगी उरसु ngasiनि हेना नुसीनि उजाउसे नोंगालमदाय माना आई थादोकलमदाय लाइनिंग थौना मफमसे यौरमदाय इपुरोइबा लाइना आइंगोंदा सीबा नाइगनु हाइना कोकदा नांतबिरमी अदो सीबाबुदी नाइगनिदा आई अहल ओइसिलक्लबसिदी अदुगा उहै पांबिसिना ताइबंग मिगी सदानौदा संदोकपा ngambo oijau hairami kawini nangbu taibung miyoiba nupagi mawong kamai tawi haibado ai leibaksida yeklaga taklage ko kadai nanakta tariba sektik to amta piro aduga leibaksida uphul khra chaisilo madugi oya patpado khara lamna hondoko tumi ka ngakta ngaire iben tumi se ai hungi nang nupadu yu ayam khangninगेबा होइने होइने येकदबनी से येक पाउरके सीने मकोक सीने मंग सीना मको तु येंगो मिकु खरगी मतुंगदा लाइगी नुपी अहलदुना सोरारेंबीदा तु मसीनी नुपा हारिबसी कइनु बेन सिदी उरोकनी इबेनी येकलिसी इ मसीबु उरोकलने हा फरे फरे नुपा येकपीरगे कदाई मकोक्सिना मथक्ता हापगा मखोंग मखुत से येकी येंगुसे कदाई बेन
ꯀꯩꯅꯣ ꯏꯕꯦꯟ ꯁꯤꯗꯤ ꯍꯪꯉꯣꯏꯅꯤ ꯌꯤꯛꯏꯁꯦ ꯏꯕꯦꯟ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯒ ꯂꯩꯔꯦ ꯑꯩ ꯁꯥꯎꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯂꯥꯎꯅꯦ ꯁꯤꯗ ꯐꯝꯂꯨ ꯂꯥꯎꯁꯦ ꯁꯣꯔꯥꯔꯦꯝꯕꯤꯗꯨ ꯁꯥꯎꯔꯤ ꯂꯥꯏꯒꯤ ꯅꯨꯄꯤ ꯑꯍꯜꯗꯨꯅ ꯅꯨꯄꯥ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯁꯨ ꯇꯥꯏꯕꯪ ꯃꯤꯅꯤ ꯅꯪ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯁꯥ ꯎꯆꯦꯛꯇꯁꯨ ꯂꯥꯕ ꯑꯃꯣꯝ ꯂꯩꯗꯅ ꯑꯁꯨꯝ ꯍꯥꯏꯅ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯁꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯑꯃꯣꯝꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯍꯥꯏꯔꯕꯁꯤꯅ ꯇꯥꯏꯕꯪ ꯃꯤ ꯂꯥꯕꯅꯤ ꯑꯣ ꯅꯨꯄꯥ ꯍꯥꯏꯁꯦ ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯎꯍꯩ ꯆꯥꯔꯒ ꯄꯣꯛꯄ ꯅꯠꯇ꯭ꯔꯣ ꯏꯕꯦꯟ ꯃꯥꯅꯤ ꯅꯣꯏ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯁꯨꯊꯥꯡ ꯁꯨꯔꯣꯟ ꯉꯥꯛꯇꯅꯤ ꯑꯗꯣ ꯏꯕꯦꯟꯗꯤ ꯁꯤꯕ ꯅꯥꯏꯗꯕ ꯑꯗꯨꯝ ꯑꯣꯏꯔꯒ ꯂꯩꯍꯧꯔꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯕꯁꯨ ꯑꯩꯗꯤ ꯍꯤꯡꯕꯕꯨ ꯄꯥꯝꯗ꯭ꯔꯦꯗ ꯍꯤꯡꯕꯁꯦ ꯋꯥꯔꯦ ꯑꯩꯒꯤ ꯁꯤꯕ ꯅꯥꯏꯗꯕ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯅꯪꯉꯣꯟꯗ ꯄꯤꯔꯝꯂꯒꯦ ꯈꯜꯂꯛꯂꯦ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯃꯨꯛ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯈꯨꯜꯁꯦ ꯉꯥꯛꯁꯦꯜꯍꯧꯅꯕ ꯑꯗꯣ ꯏꯕꯦꯟꯅ ꯁꯤꯕ ꯅꯥꯏꯗꯕ ꯃꯇꯤꯛ ꯃꯌꯥꯏꯗꯣ ꯑꯩꯉꯣꯟꯗꯁꯨ ꯄꯤꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒ ꯏꯕꯦꯟꯁꯨ ꯁꯤꯈ꯭ꯔꯕꯗꯤ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅ ꯃꯨꯠꯈ꯭ꯔꯅꯤꯀꯣ ꯎꯁꯤꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯨꯟꯁꯤ ꯂꯣꯏꯔꯛꯀꯅꯤꯀꯣ ꯅꯪꯗꯤ ꯎꯁꯤꯒꯤ ꯃꯄꯨꯟꯁꯤ ꯂꯣꯏꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯏꯕꯦꯟꯒꯤ ꯋꯥꯔꯤ ꯈꯪꯅꯤꯡꯕ ꯍꯧꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏꯅ ꯎꯖꯥꯎ ꯄꯥꯝꯕꯤꯁꯤꯗ ꯌꯨꯝ ꯍꯣꯡꯖꯤꯟꯅꯕ ꯌꯨꯝ ꯁꯥꯕ ꯍꯧꯔꯛꯄ ꯅꯨꯃꯤꯠꯀ ꯏꯕꯦꯟꯅ ꯃꯇꯣꯝꯇ ꯂꯦꯞꯄꯒ ꯎꯖꯥꯎ ꯄꯥꯝꯕꯤꯗ ꯌꯦꯡꯂꯒ ꯃꯇꯣꯝꯇ ꯋꯥꯔꯤ ꯁꯥꯈꯤꯕꯗꯣ ꯑꯩ ꯇꯥꯍꯧꯏ ꯂꯥꯏꯒꯤ ꯅꯨꯄꯤ ꯑꯍꯜꯗꯨ ꯎꯖꯥꯎꯗ ꯑꯃꯨꯛ ꯌꯦꯡꯈꯠꯂꯛꯂꯒ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯎꯁꯦ ꯍꯤꯡꯕꯁꯨ ꯌꯥꯏ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯁꯤꯅꯤꯡꯂꯦ ꯍꯥꯏꯔꯒꯁꯨ ꯍꯦꯛꯇ ꯁꯤꯕ ꯌꯥꯗꯕ ꯑꯃ ꯂꯩꯔꯤꯀꯣ ꯑꯣ ꯇꯣꯜꯂꯤꯗꯀꯣ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯤ ꯅꯣꯡꯃ ꯂꯥꯏꯒꯤ ꯅꯨꯄꯤ ꯌꯥꯏꯃꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯤꯔꯝꯃꯤ ꯂꯥꯏꯒꯤ ꯅꯨꯄꯤ ꯌꯥꯏꯃꯗꯨ ꯁꯤꯕꯗ ꯅꯨꯄꯤ ꯈꯛꯇ ꯂꯩꯕ ꯈꯨꯜꯗꯨ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯑꯃꯗꯤ ꯅꯨꯄꯤꯗꯨꯅ ꯍꯦꯛ ꯁꯤꯕꯒ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯎꯖꯥꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯎ ꯃꯇꯣꯜꯗꯨ ꯀꯪꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯎ ꯃꯇꯣꯜꯗꯨꯗ ꯎꯆꯦꯛ ꯃꯀꯣꯜ ꯁꯥꯔꯝꯕ ꯑꯃꯗꯤ ꯎꯍꯩ ꯄꯥꯜꯂꯝꯕꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯀꯦꯟꯕ ꯍꯧꯔꯛꯂꯝꯃꯤ ꯂꯥꯏꯒꯤ ꯅꯨꯄꯤ ꯑꯍꯜꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯅ ꯎꯖꯥꯎ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯂꯦꯞꯂꯒ ꯏꯁꯨꯁꯥ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯂꯣꯏꯔꯛꯀꯗꯧꯔꯦ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯂꯣꯏꯔꯛꯀꯗꯧꯔꯦ ꯇꯤꯜꯂꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯎꯖꯥꯎꯗ ꯌꯦꯡꯂꯒ ꯀꯞꯄꯁꯨ ꯌꯥꯎꯔꯤ ꯈꯔ ꯑꯃꯅ ꯎ ꯃꯊꯛꯇ ꯀꯥꯔꯒ ꯎ ꯃꯁꯥ ꯑꯀꯪꯕꯗꯨ ꯊꯦꯛꯂꯒ ꯍꯨꯟꯊꯅꯔꯛꯂꯤ ꯂꯥꯏꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯀꯔꯤꯅꯣ ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯂꯛꯄꯁꯦ ꯅꯣꯡꯃꯇ ꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇ꯭ꯔꯒ ꯏꯆꯦ ꯌꯥꯏꯃꯅ ꯏꯈꯪ ꯈꯪꯍꯧꯗ ꯂꯩꯇꯕꯁꯦ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯏꯆꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤꯒꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯤꯔꯛꯑꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯈꯨꯜꯁꯦ ꯃꯨꯠꯈ꯭ꯔꯅꯤ ꯏꯆꯦ ꯃꯌꯥꯝꯗꯨ ꯃꯤꯄꯥꯏꯅꯔꯤꯉꯩ ꯎ ꯃꯈꯥꯗ ꯎꯆꯦꯛ ꯑꯀꯪꯕ ꯑꯅꯤ ꯑꯍꯨꯝ ꯎꯖꯥꯎꯗꯨꯗꯒꯤ ꯇꯥꯔꯛꯏ ꯑꯗꯨꯒ ꯎꯆꯦꯛ ꯑꯃꯅ ꯎꯆꯦꯛ ꯑꯁꯤꯕꯗꯨ ꯃꯈꯣꯡꯗ ꯆꯞꯄꯒ ꯄꯥꯏꯈꯤꯔꯝꯃꯤ ꯎꯖꯥꯎ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯈꯨꯟꯗꯥꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯗꯨꯁꯨ ꯄꯥꯏꯈ꯭ꯔꯕ ꯎꯆꯦꯛꯇꯨꯗ ꯀꯤꯅ ꯌꯦꯡꯍꯧꯔꯤ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯈꯨꯜꯗꯨꯒꯤ ꯃꯗꯨꯗꯒꯤ ꯄꯥꯏꯈꯤꯕ ꯎꯆꯦꯛꯇꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯥꯛꯄ ꯅꯨꯄꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯄꯨꯔꯛꯂꯝꯃꯤ ꯑꯁꯤꯕꯨ ꯎꯆꯦꯛꯇꯨ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯗꯨꯞ ꯂꯥꯎꯅ ꯊꯥꯗꯔꯝꯃꯤ ꯑꯗꯨꯒ ꯎꯆꯦꯛꯇꯨ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯈꯨꯜꯗꯨꯗ ꯑꯃꯨꯛ ꯄꯥꯏꯈꯤꯔꯝꯃꯤ ꯅꯨꯄꯥꯗꯨ ꯄꯥꯏꯈ꯭ꯔꯤꯕ ꯎꯆꯦꯛꯇꯨꯗ ꯌꯦꯡꯂꯒ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯎꯆꯦꯛꯁꯤꯅ ꯎꯆꯦꯛ ꯑꯁꯤꯕꯁꯤꯕꯨ ꯏꯅꯥꯛꯇ ꯊꯝꯂꯝꯂꯤꯕꯁꯤꯕꯣ ꯃꯥꯒꯤ ꯃꯋꯥꯒ ꯑꯣꯏꯔꯕ ꯖꯥꯠꯂꯣ ꯃꯥꯒꯤ ꯃꯋꯥꯁꯦ ꯂꯧꯔꯒ ꯆꯥꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯤ ꯖꯥꯠꯂꯥ ꯑꯩꯁꯨ ꯂꯦꯞꯈꯠꯄꯁꯤ ꯑꯁꯨꯛ ꯇꯜꯂꯤ ꯀꯥꯟꯁꯤꯗ ꯂꯦꯞꯇꯤ ꯂꯦꯞꯄꯤ ꯏꯁ ꯏꯃꯥ ꯏꯄꯦꯝꯃ ꯈ꯭ꯋꯥꯡꯒꯁꯤꯗꯤ ꯁꯥꯖꯤꯡ ꯂꯣꯏꯅ ꯍꯧꯔꯦ ꯇꯧꯔꯤꯁꯦ ꯀꯗꯥꯏ ꯎꯆꯦꯛꯇꯣ ꯑꯣ ꯁꯤ ꯂꯩꯔꯦ ꯎꯆꯦꯛꯁꯤꯗꯤ ꯃꯈꯣꯡꯁꯤ ꯄꯨꯡꯀꯪ ꯀꯪꯉꯤꯅꯤ ꯀꯔꯤꯒꯤꯅꯣ ꯎꯆꯦꯛꯁꯤꯅ ꯃꯈꯣꯡ ꯀꯪꯂꯤꯕꯁꯤꯅ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯁꯧꯔꯥꯡ ꯀꯧꯏ ꯑꯗꯨꯒ ꯁꯧꯔꯥꯡꯅ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯈꯨꯜꯗ ꯂꯥꯛꯄꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤꯁꯨ ꯂꯩꯔꯤ ꯁꯧꯔꯥꯡꯗꯨ ꯎꯆꯦꯛꯇꯨ ꯄꯥꯏꯔꯒ ꯎꯆꯦꯛꯁꯤꯗꯤ ꯑꯃꯣꯝꯅꯤꯅꯦ ꯀꯔꯤꯒꯤꯅꯣ ꯎꯆꯦꯛ ꯂꯥꯕꯁꯤꯅ ꯎꯆꯦꯛ ꯑꯃꯣꯝꯁꯦ ꯏꯅꯥꯛꯇ ꯊꯝꯂꯝꯂꯤꯕꯁꯦ ꯎꯆꯦꯛ ꯍꯥꯏꯕꯁꯤꯗꯤ ꯁꯤꯔꯕꯁꯨ ꯎ ꯃꯊꯛꯇ ꯂꯩꯖꯗꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯎꯆꯦꯛꯁꯤꯅ ꯁꯤꯕ ꯃꯇꯝꯗꯁꯨ ꯃꯈꯣꯡꯁꯦ ꯄꯨꯡꯀꯪ ꯀꯪꯏ ꯎꯆꯦꯛꯁꯤꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯂꯤꯕ ꯏꯪꯒꯤꯠꯁꯦ ꯀꯔꯤꯅꯣ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯣ ꯍꯥꯏꯔꯤꯕ ꯖꯥꯠꯅꯣ ꯁꯧꯔꯥꯡꯗꯨ ꯎꯆꯦꯛ ꯑꯁꯤꯕꯗꯨ ꯁꯤꯡ ꯈꯔ ꯇꯧꯔꯒ ꯃꯩ ꯍꯧꯒꯠꯂꯒ ꯂꯧꯔꯝꯃꯤ ꯁꯧꯔꯥꯡꯗꯨ ꯃꯇꯣꯝꯇ
ꯑꯩꯅ ꯅꯪ ꯂꯧꯔꯤꯁꯦ ꯆꯥꯅꯅꯕ ꯅꯠꯇꯦꯀꯣ ꯅꯪꯕꯨ ꯄꯣꯠꯂꯣꯏꯔꯤꯕꯅꯤ ꯑꯩ ꯁꯥ ꯉꯥ ꯆꯥꯗꯦꯀꯣ ꯃꯅꯥ ꯃꯁꯤꯡ ꯆꯥꯕ ꯏ ꯑꯩꯒꯤꯁꯤꯗꯤ ꯁꯟꯗꯤ ꯆꯥꯗꯦ ꯁꯪꯒꯣꯝꯗꯤ ꯊꯛꯏꯗꯣ ꯇꯥꯗꯧꯔꯤ ꯍꯥꯏꯗꯤ ꯎꯆꯦꯛ ꯆꯥꯗ꯭ꯔꯁꯨ ꯎꯆꯦꯛ ꯃꯔꯨꯝꯗꯤ ꯊꯛꯂꯤꯕꯅꯤꯅ ꯐꯔꯦ ꯎꯆꯦꯛꯁꯤ ꯄꯣꯠꯂꯣꯏꯔꯝꯂꯒ ꯑꯩꯁꯨ ꯎ ꯄꯥꯝꯕꯤ ꯑꯆꯧꯕ ꯍꯧꯔꯤꯕꯁꯤꯗ ꯆꯪꯁꯤꯜꯂꯨꯔꯒꯦ ꯑꯣ ꯎꯆꯦꯛꯁꯤꯗꯤ ꯃꯈꯣꯡꯁꯦ ꯃꯁꯤ ꯃꯩꯃꯨꯛ ꯆꯥꯛꯇ꯭ꯔꯦꯅꯦ ꯃꯁꯤꯒꯤ ꯎꯆꯦꯛꯁꯤꯕꯨ ꯃꯃꯥ ꯃꯄꯥꯗꯒ ꯈꯣꯡꯄꯥꯛꯅꯒ ꯀꯥꯎꯔꯕ ꯖꯥꯠꯂꯥ ꯃꯃꯥ ꯃꯄꯥꯗ ꯀꯨꯠ ꯊꯥꯎꯔꯕ ꯖꯥꯠꯂꯥ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯒ ꯑꯣꯏꯔ ꯖꯥꯠꯂꯅꯦ ꯀꯧꯔꯝꯅꯤ ꯁꯣꯏꯗꯅ ꯃꯃꯥ ꯃꯄꯥꯗ ꯈꯣꯡꯄꯥꯛꯅꯕꯨ ꯀꯥꯎꯔꯕ ꯈꯨꯠꯄꯨ ꯊꯥꯔꯕ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯀꯛꯆꯦꯡ ꯐꯥꯎꯕ ꯃꯈꯣꯡ ꯃꯩꯅ ꯆꯥꯛꯇꯦ ꯍꯥꯏꯔꯤꯕꯅꯤ ꯑꯩꯅ ꯃꯩꯗ ꯂꯧꯕꯗ ꯍꯛꯆꯥꯡ ꯂꯣꯏꯅ ꯃꯩꯅ ꯆꯥꯛꯈ꯭ꯔꯒ ꯈꯣꯡ ꯈꯛꯇꯪꯒ ꯃꯩ ꯆꯥꯛꯇꯕꯤ ꯇꯀꯠ ꯇꯀꯠ ꯇꯦꯛꯈꯩ ꯂꯩꯍꯧꯔꯕꯗꯤ ꯐꯤꯕꯝꯗꯤ ꯊꯤ ꯁꯣꯛꯀꯅꯤꯍꯦ ꯐꯔꯦ ꯋꯥꯊꯤꯁꯤ ꯐꯖꯅ ꯉꯥꯡꯂꯦ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏꯒꯦꯗ ꯋꯥꯔꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯦꯛꯇ ꯆꯠꯂꯒꯦ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯧꯔꯥꯡꯗꯨꯗꯤ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯈꯨꯜꯗꯨꯗ ꯆꯠꯂꯝꯗꯦ ꯊꯋꯥꯏ ꯏꯋꯥ ꯑꯃ ꯏꯁꯥ ꯁꯥꯔꯝꯗꯦ ꯁꯣꯝꯗ ꯅꯨꯄꯤ ꯑꯍꯜ 10ꯗꯨꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯅꯨꯄꯤ 3 ꯁꯨꯖꯤꯜꯂꯛꯂꯤ ꯁꯤꯔꯤꯕꯁꯤ ꯑꯗꯨꯒ ꯎꯖꯥꯎ ꯄꯥꯝꯕꯤꯗꯨꯁꯨ ꯃꯇꯣꯟꯗꯨ ꯇꯞꯅ ꯇꯞꯅ ꯀꯪꯁꯤꯟꯕ ꯍꯦꯜꯂꯛꯂꯤ ꯈꯨꯜꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯨ ꯃꯤꯄꯥꯏꯕ ꯍꯦꯟꯒꯠꯅꯔꯝꯃꯤ ꯅꯨꯄꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯂꯥꯏ ꯇꯣꯡꯕ ꯀꯨꯡꯒꯥꯏ ꯑꯃꯁꯨ ꯌꯥꯎꯅꯔꯝꯃꯤ ꯂꯥꯏ ꯇꯣꯡꯕꯤ ꯅꯨꯄꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯌꯥꯝꯅ ꯄꯤꯛꯄꯤ ꯆꯍꯤ 3-4ꯇ ꯉꯥꯏꯔꯤꯕꯤ ꯂꯣꯏꯉꯝꯕꯤ ꯀꯧꯕꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯤ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯐꯥꯎ ꯐꯥꯎꯔꯝꯃꯤ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯂꯣꯏꯔꯛꯀꯗꯧꯔꯦ ꯃꯔꯝꯗꯤ ꯅꯨꯄꯤ ꯉꯥꯛꯇꯅ ꯃꯥꯂꯦꯝꯁꯦ ꯑꯃꯨꯛ ꯑꯣꯏꯊꯣꯛꯂꯔꯣꯏ ꯃꯥꯂꯦꯝꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯃꯨꯠꯈ꯭ꯔꯒꯅꯤ ꯃꯔꯝꯁꯤꯅ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯁꯥ ꯉꯥ ꯎꯆꯦꯛꯀꯤꯅ ꯂꯥꯕ ꯂꯣꯏꯕ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯅꯨꯄꯥ ꯍꯥꯏꯕ ꯊꯋꯥꯏ ꯄꯥꯟꯕ ꯇꯥꯏꯕꯪ ꯃꯤ ꯑꯁꯤꯒ ꯂꯣꯏꯅ ꯇꯤꯟꯅꯗꯕ ꯌꯥꯔꯛꯂꯔꯣꯏ ꯎꯖꯥꯎ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯇꯦꯡ ꯀꯨꯏꯅ ꯂꯧꯕꯁꯨ ꯉꯝꯂꯛꯂꯔꯣꯏ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯄꯗ ꯇꯥꯏꯕꯪ ꯃꯤꯅ ꯇꯥꯏꯕꯪ ꯃꯤ ꯃꯁꯦꯜ ꯁꯦꯝꯒꯠꯄꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦꯗꯣ ꯅꯨꯄꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯥ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯂꯤꯕꯁꯤ ꯁꯨꯞꯅꯇꯪꯒꯤ ꯁꯣꯔꯥꯔꯦꯝꯕꯤ ꯈꯛꯇꯅꯤ ꯏꯕꯦꯟ ꯑꯍꯜꯅ ꯋꯥꯔꯤ ꯂꯤꯕꯗꯒꯤ ꯈꯪꯍꯧꯕꯅꯤ ꯃꯥꯁꯨ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯕꯅ ꯑꯃꯒ ꯑꯃꯒ ꯄꯨꯟꯁꯤꯟꯅꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯍꯥꯏꯁꯦ ꯀꯔꯤ ꯄꯣꯠ ꯑꯣꯏꯔꯖꯥꯠꯅꯣ ꯏꯆꯦ ꯑꯩꯗꯤ ꯈꯣꯡꯗ꯭ꯔꯨꯝ ꯃꯈꯜ ꯑꯃ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯕꯣ ꯏꯕꯦꯝꯃ ꯀꯃꯥꯏꯅ ꯆꯥꯅꯕ ꯄꯣꯠ ꯑꯣꯏꯒꯗꯣꯏꯅꯣꯅꯦ ꯅꯣꯏꯕꯣ ꯃꯤꯅ ꯉꯁꯥꯏꯅ ꯂꯥꯏꯐꯥꯎꯗ ꯂꯥꯕ ꯃꯣꯡꯀꯥꯏꯅ ꯌꯥꯝ ꯄꯥꯜꯂꯤꯗꯨꯗꯤ ꯂꯥꯕꯕꯨ ꯇꯣꯔꯕꯣꯠ ꯈꯣꯡꯗ꯭ꯔꯨꯝ ꯀꯃꯥꯏ ꯑꯣꯏꯗꯣꯏꯅꯣ ꯅꯨꯄꯤ ꯑꯃꯅ ꯀꯔꯤꯅꯣ ꯏꯅꯥꯎ ꯇꯣꯔꯕꯣꯠꯁꯨ ꯂꯥꯕ ꯂꯩ ꯀꯔꯤꯅꯣ ꯇꯣꯔꯕꯣꯠ ꯂꯥꯕ ꯍꯥꯏꯔꯤꯗꯨꯅ ꯇꯣꯔꯕꯣꯠ ꯄꯥꯟꯗꯕ ꯄꯥꯝꯕꯤꯗꯣ ꯇꯣꯔꯕꯣꯠ ꯂꯥꯕ ꯀꯧꯕꯅꯤ ꯀꯔꯤꯅꯣꯗ ꯏꯆꯦ ꯇꯣꯔꯕꯣꯠ ꯄꯥꯟꯗꯕ ꯄꯥꯝꯕꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯃꯣꯏꯅ ꯆꯥꯕ ꯌꯥꯕ ꯃꯍꯩꯅꯦꯅ ꯍꯥꯏꯕ ꯌꯥꯗꯣꯏꯅꯣ ꯇꯣꯔꯕꯣꯠꯇꯤ ꯄꯥꯟꯗꯅ ꯀꯩꯅꯣꯅꯦ ꯅꯨꯄꯤ ꯑꯃꯅ ꯑꯁ ꯌꯥꯔꯦ ꯇꯣꯛꯑꯁꯦ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗ ꯋꯥ ꯉꯥꯛꯇ ꯃꯔꯩ ꯇꯧꯔꯛꯂꯅꯨ ꯑꯉꯥꯡꯗꯨꯗ ꯐꯖꯅ ꯍꯪꯉꯨꯁꯤ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡꯗꯨꯗꯤ ꯃꯤꯔꯣꯜ ꯅꯤꯡꯊꯤꯅ ꯇꯥꯕ ꯅꯠꯇ꯭ꯔꯤ ꯑꯗꯨꯅ ꯏꯕꯦꯜ ꯑꯍꯜꯗ ꯐꯖꯅ ꯍꯪꯂꯨꯕꯅ ꯐꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯈꯅꯥꯎꯒꯅꯦ ꯂꯣꯏꯅ ꯍꯦꯛ ꯀꯪꯉꯤ ꯀꯥꯟꯅꯗꯕꯗ ꯃꯔꯩ ꯄꯨꯊꯣꯛꯅꯔꯛꯇꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣꯁꯤ ꯃꯌꯥꯝ ꯏꯕꯦꯜ ꯑꯍꯜꯁꯨ ꯅꯨꯄꯤ ꯃꯆꯥ ꯄꯤꯛꯄꯤ ꯂꯣꯏꯉꯝꯕꯤꯒ ꯋꯥꯔꯤ ꯁꯥꯔꯒ ꯐꯝꯂꯤ ꯁꯣꯔꯥꯔꯦꯝꯕꯤꯁꯨ ꯐꯝꯂꯤ ꯑꯗꯨꯒ ꯍꯤꯡꯍꯧꯔꯤꯕ ꯂꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯨ ꯃꯤꯄꯥꯏꯕ ꯁꯛꯐꯝꯁꯤꯡꯒ ꯂꯣꯏꯅꯅ ꯂꯣꯏꯉꯝꯕꯤꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯤ ꯂꯣꯏꯉꯝꯕꯤꯅ ꯏꯕꯦꯟ ꯎꯁꯦ ꯁꯨꯝ ꯀꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯕꯁꯤꯡ ꯂꯣꯏꯅ ꯁꯤꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯕ ꯂꯧꯕ ꯂꯥꯛꯄ ꯂꯥꯏꯅ ꯑꯗꯨꯒ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯄꯥꯜꯁꯤꯗꯒꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯅꯤ ꯍꯥꯏ ꯏꯕꯦꯟ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯔꯗꯣꯏꯔꯣ ꯏꯕꯦꯟ ꯃꯌꯥꯝꯗꯨ ꯂꯣꯏꯉꯝꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯀꯞꯄꯁꯨ ꯌꯥꯎꯅꯔꯤ ꯂꯥꯏꯒꯤ ꯅꯨꯄꯤ ꯑꯍꯜꯗꯨꯅ ꯐꯠꯇꯦꯗꯀꯣ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕꯤꯕ ꯂꯥꯏ ꯅꯪꯁꯦ ꯄꯨꯛꯆꯦꯜꯁꯨ ꯑꯣꯟꯊꯣꯛꯅ ꯄꯤꯛꯈ꯭ꯔꯦꯗꯀꯣ ꯅꯪꯁꯦ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯉꯝꯕ ꯂꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯣ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯕꯗꯤ ꯃꯥꯂꯦꯝꯁꯦ ꯃꯥꯂꯦꯝ ꯃꯥꯜꯂꯔꯣꯏꯀꯣ ꯃꯤꯑꯣꯏꯕꯒ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯁꯥ ꯎꯆꯦꯛꯁꯤꯡꯅ ꯈꯨꯟꯗꯥ ꯍꯧꯔꯅꯤꯀꯣ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯁꯣꯜꯂꯕ ꯁꯥ ꯉꯥ ꯎꯆꯦꯛꯁꯤꯡꯁꯤꯗꯤ ꯑꯉꯝꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯁꯥ ꯀꯩꯅ
ꯇꯨꯝꯅ ꯆꯥꯊꯣꯛꯄꯤꯈ꯭ꯔꯅꯤꯀꯣ ꯁꯣꯔꯥꯔꯦꯝꯕꯤꯅ ꯏꯕꯦꯟ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯋꯥꯈꯜ ꯋꯥꯈꯤꯔꯣꯏꯁꯤ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯎꯕꯤꯔꯝꯒꯅꯤ ꯂꯥꯏ ꯅꯨꯄꯤ ꯑꯍꯜꯗꯨꯅ 이베마 ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯈꯤꯕ ꯂꯥꯏ ꯅꯤꯡꯊꯧꯅꯅꯤ ꯇꯥꯏꯕꯪ ꯃꯤ ꯉꯥꯛꯇ ꯂꯩꯕ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤꯅ ꯈꯨꯟꯗꯥꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯇꯨꯝꯅ ꯍꯥꯠꯈꯤꯕꯗꯣ ꯅꯨꯄꯤ ꯑꯃꯅ 이벤 누빠 하이리시 까리노 누빠 하이버니 사 우색다 라바 아몸 레이버고 따이벙미 아이코이기소 누빠 하이바 따이벙미 라바 레이 마담 아마다 나벤 아이코이 따라하기 누빠 아마 레이라미 마학도 따이벙미가 속나 삼나바 야바 라이니 마학나 아이코이 따라부 누빠 아마니 누비싱나 콘다바 레이박 아두다 라야암나 란 따락바다기 마팜 아두다기 아이코이 따라부 깔락바니 aduga mafam asida taibang migi sada nauda anau sandok naba thaurang lami adubu phatraba laining thau aduna aikhoi taragi puroibado pharaga lairamlin pukibani haujikti hinglamnar chahi sa kaya haukre madi amuk hanan miramlin asida lakhitre sorarembina iben malemdagi taibang mi aikhoi se hek mangkibada lai makhoi su leiraroi ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯅꯤꯡꯖꯕꯅꯤ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯕꯅꯤ ꯑꯩꯈꯣꯏꯅ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯒꯨꯟ ꯍꯟꯊꯔꯛꯀꯅꯤ ꯃꯈꯣꯏꯕꯨ ꯅꯤꯡꯕꯤ ꯁꯣꯟꯕꯤꯅꯕ ꯂꯩꯈ꯭ꯔꯔꯣꯏ ꯃꯈꯣꯏꯒꯤ ꯐꯖ ꯃꯁꯛꯇꯣ ꯃꯒꯨꯟ ꯂꯩꯔꯔꯣꯏ ꯃꯈꯣꯏ ꯃꯁꯦꯜ ꯌꯦꯡꯊꯤꯅꯔꯛꯂꯅꯤ ꯃꯇꯝ ꯑꯃꯗ ꯂꯥꯏ ꯃꯁꯦꯜ ꯐꯥꯎꯕ ꯍꯥꯠꯇꯣꯛꯅꯔꯛꯀꯅꯤ ꯃꯔꯝ ꯑꯁꯤꯅ ꯐꯠꯇꯕ ꯂꯥꯏ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯐꯕ ꯂꯥꯏꯁꯨ ꯃꯊꯤ ꯐꯣꯡꯂꯛꯀꯅꯤ 이빌ꯁꯤꯡ ꯁꯣꯝꯗ ꯁꯧꯔꯥꯡꯁꯨ ꯉꯁꯤꯗꯤ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯈꯨꯜꯗꯨꯗ ꯆꯪꯂꯒꯦ ꯈꯜꯂꯤ ꯁꯧꯔꯥꯡꯗ ꯃꯇꯣꯝꯇ ꯐꯔꯦ ꯉꯁꯤꯗꯤ ꯎꯖꯥꯎ ꯄꯥꯝꯕꯤ ꯍꯧꯕ ꯃꯐꯝꯁꯦ ꯍꯦꯛꯇ ꯆꯪꯂꯒꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯎꯆꯦꯛꯁꯤꯡ ꯑꯁꯦ ꯀꯔꯤꯒꯤ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯂꯒꯦ ꯇꯨ ꯌꯦꯡꯉꯣ ꯉꯁꯤ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤꯁꯤꯗ ꯎꯆꯦꯛ ꯑꯁꯤꯕ 1,000 ꯑꯩꯒꯤ ꯅꯥꯛꯇ ꯄꯥꯏꯔꯛꯂꯒ ꯂꯣꯏꯅ ꯇꯥꯔꯤꯕꯁꯤꯅꯤ ꯑꯗꯨꯁꯨ ꯎꯆꯦꯛ ꯑꯃꯣꯝ ꯉꯥꯛꯇ ꯑꯩꯁꯨ ꯎꯆꯦꯛꯁꯤꯡꯁꯦ ꯃꯩ ꯊꯥꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯁꯥ ꯀꯩ ꯃꯌꯥꯝ ꯑꯃꯁꯨ ꯎꯆꯦꯛ ꯃꯩ ꯊꯥꯕꯒꯤ ꯃꯅꯝꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯣꯏꯅ ꯂꯥꯛꯂꯦ ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯂꯩꯕ ꯀꯤꯔꯦ ꯇꯨꯝꯂꯤꯉꯩꯗꯒ ꯁꯥ ꯀꯩꯅ ꯑꯃꯨꯛ ꯆꯥꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗ ꯁꯧꯔꯥꯡꯗꯨ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯈꯨꯜꯗꯨꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯣꯝꯗ ꯂꯥꯏꯒꯤ ꯅꯨꯄꯤ ꯁꯤꯔꯤꯕꯁꯤ 7 ꯁꯨꯖꯤꯜꯂꯛꯂꯦ ꯎꯖꯥꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗꯅꯤ ꯅꯨꯄꯤꯁꯤꯡꯅ ꯂꯥꯏꯒꯤ ꯅꯨꯄꯤ 7 ꯁꯨꯕꯤ ꯊꯝꯂꯤꯕꯗꯣ ꯂꯣꯏꯉꯝꯕꯤꯅ ꯅꯨꯄꯤ ꯃꯌꯥꯝꯗ ꯏꯃꯥ ꯏꯕꯦꯟ ꯏꯆꯦꯁꯤꯡ ꯏꯕꯦꯟ 7 ꯁꯨꯕꯤꯒꯤ ꯍꯛꯆꯥꯡꯁꯦ ꯎꯖꯥꯎ ꯄꯥꯝꯕꯤꯁꯤꯒꯤ ꯃꯈꯣꯡꯗ ꯐꯨꯝꯂꯁꯤ ꯃꯈꯣꯏ 7ꯒꯤ ꯃꯐꯝꯁꯦ ꯎꯖꯥꯎ ꯄꯥꯝꯕꯤꯁꯤꯒꯤ ꯃꯈꯣꯡꯁꯤ ꯑꯣꯏꯔꯁꯤ ꯂꯥꯏꯒꯤ ꯅꯨꯄꯤ ꯏꯕꯦꯟ ꯑꯍꯜꯅ ꯍꯣꯏ ꯍꯣꯏ ꯎꯖꯥꯎ ꯄꯥꯝꯕꯤ ꯃꯈꯣꯡꯁꯦ ꯃꯈꯣꯏ 7ꯒꯤ ꯅꯤꯡꯁꯤꯡ ꯃꯪꯐꯝ ꯑꯣꯏꯍꯜꯂꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯒꯤ ꯃꯪꯐꯝꯁꯨ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯁꯣꯔꯥꯔꯦꯝꯕꯤꯅ 이벤 ꯀꯅꯥꯅꯣ 아다 ꯇꯥꯏꯕꯪ ꯃꯤ ꯑꯃ ꯂꯥꯛꯏꯁꯦ 누피 ꯃꯌꯥꯝꯗꯨ ꯁꯧꯔꯥꯡꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤꯔꯣꯝꯗ ꯌꯦꯡꯅꯩ ꯑꯗꯨꯒ ꯁꯧꯔꯥꯡꯗꯨ ꯎꯕꯗ ꯑꯉꯛꯄ ꯑꯃꯁꯨ ꯐꯥꯎꯅꯔꯝꯃꯤ 이벤 ꯑꯍꯜꯅ ꯁꯧꯔꯥꯡꯗ ꯌꯦꯡꯂꯒ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯩ ꯂꯥꯏꯒꯤ ꯅꯨꯄꯤ ꯑꯍꯜ 이벤ꯗꯨ ꯁꯧꯔꯥꯡꯗ ꯌꯦꯡꯂꯒ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯂꯤ ꯏꯆꯥꯁꯥ ꯑꯩꯒꯤ ꯎꯔꯩꯕꯒꯤ ꯁꯥꯌꯣꯟꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯄꯣꯛꯇ ꯅꯝꯗꯅ ꯄꯣꯛꯂꯒ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯃꯨꯛ ꯂꯥꯛꯂꯦꯅꯦ 누피 ꯃꯌꯥꯝꯗꯨ ꯁꯧꯔꯥꯡꯕꯨ ꯎꯕꯗ ꯈꯪꯂꯤ ꯃꯗꯨꯗꯤ 이벤 ꯑꯍꯜꯅ ꯅꯨꯄꯥ ꯍꯥꯏꯔꯤꯕꯗꯨ ꯁꯧꯔꯥꯡꯁꯤꯅꯤ ꯍꯥꯏꯕ 누피 ꯃꯌꯥꯝꯗꯨ ꯁꯧꯔꯥꯡ ꯎꯕꯗ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯂꯕꯒꯨꯝ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅꯔꯝꯃꯤ ꯁꯧꯔꯥꯡꯁꯨ 누피 ꯃꯌꯥꯝꯗꯨ ꯎꯕꯗ ꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯏꯊꯣꯡꯗ ꯃꯣꯟ ꯃꯤꯅꯣꯛ ꯑꯃꯁꯨ ꯅꯣꯛꯂꯤ ꯁꯧꯔꯥꯡꯗꯨ ꯃꯇꯣꯝꯇ ꯑꯣ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯄꯣꯛ ꯄꯣꯛꯂꯕ ꯃꯇꯨꯡ ꯆꯍꯤ 10ꯒꯤ ꯃꯇꯨꯡ ꯉꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕꯅꯤꯀꯣ ꯇꯥꯏꯕꯪ ꯃꯤ ꯎꯕ ꯐꯪꯂꯤꯕꯁꯦ ꯑꯩ ꯉꯁꯤꯗꯤ ꯈꯪꯂꯦ ꯑꯩ ꯑꯁꯦ ꯂꯥꯏꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯗꯥꯅꯧꯗ ꯁꯟꯗꯣꯛꯂꯨꯔꯣ ꯍꯥꯏꯗꯅ ꯊꯥꯔꯛꯄ ꯅꯨꯄꯥ ꯑꯣꯏꯒꯅꯤ ꯑꯩ ꯑꯁꯦ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯇꯥꯏꯕꯪ ꯃꯤ ꯑꯃꯁꯨ ꯑꯣꯏꯒꯅꯤ ꯁꯧꯔꯥꯡꯗꯨ ꯅꯨꯄꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯇꯞꯅ ꯆꯪꯈ꯭ꯔꯤ ꯁꯣꯔꯥꯔꯦꯝꯕꯤꯗꯨ ꯁꯧꯔꯥꯡ ꯎꯕꯗ ꯃꯃꯣꯟ ꯅꯣꯛꯆꯔꯤ ꯁꯣꯔꯥꯔꯦꯝꯕꯤꯗꯨ ꯃꯇꯣꯝꯇ ꯑꯣ ꯃꯍꯥꯛꯀꯨꯝꯕꯁꯤ ꯑꯣꯏꯔꯦꯀꯣ ꯇꯥꯏꯕꯪ ꯃꯤ ꯅꯨꯄꯥ ꯍꯥꯏꯔꯤꯕꯁꯦ ꯑꯩ ꯍꯥꯟꯅ ꯍꯦꯛꯇ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒꯦ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯂꯒꯦ ꯉꯁꯥꯏꯗꯒꯤ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯈꯨꯜꯒꯤ ꯋꯥꯔꯤ ꯂꯤꯔꯤꯕ ꯑꯍꯜꯗꯨ ꯁꯣꯔꯥꯔꯦꯝꯕꯤꯅꯤ ꯑꯗꯨꯒ
ꯑꯃꯥꯏꯕꯤ ꯂꯣꯏꯉꯝꯕꯤꯗꯨꯅ ꯂꯩꯐꯥꯎ ꯐꯥꯎꯈꯤꯕ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯦꯛ ꯆꯦꯟꯕꯤ ꯑꯄꯤꯛꯄꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯤ꯫ ꯁꯣꯔꯥꯔꯦꯝꯕꯤꯅ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯒ "ꯏꯍꯦ, ꯑꯩꯗꯤ ꯋꯥꯔꯤ ꯂꯤꯔꯤꯉꯩ ꯏꯅꯥꯛꯇ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯃꯌꯥꯝꯁꯤꯗꯤ ꯆꯪꯉꯛꯄ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦꯅꯦ꯫ ꯂꯣꯏꯉꯝꯕꯤꯗꯤ ꯃꯇꯝꯗꯨꯗ ꯋꯥꯈꯜꯒ ꯇꯥꯕ ꯅꯆꯗ꯭ꯔꯤꯗ ꯍꯥ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯈꯤꯕ ꯁꯧꯔꯥꯡꯗꯣ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯜꯂꯕ ꯃꯇꯨꯡ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯆꯥꯗꯥ-ꯅꯧꯗ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯁꯦꯝꯒꯠꯄ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯇꯥꯏꯕꯪ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯕꯅꯤꯅ ꯁꯤꯕ ꯅꯥꯏꯗꯕ ꯃꯤꯑꯣꯏ ꯃꯄꯣꯛ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯅꯕꯨꯗꯧ ꯑꯣꯏꯔꯤꯕ ꯁꯧꯔꯥꯡꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯆꯔꯒꯁꯨ ꯃꯥꯗꯤ ꯁꯤꯕ ꯅꯥꯏꯔꯣꯏ꯫ ꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯕꯦꯟ ꯇꯔꯥꯒꯤ ꯃꯄꯨꯔꯣꯏꯕ ꯂꯥꯏ ꯅꯨꯄꯥꯗꯨꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯄꯣꯛꯇ ꯂꯣꯟꯅ ꯄꯣꯛꯂꯛꯄꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯗꯅꯤ ꯁꯧꯔꯥꯡꯗꯨ ꯃꯇꯣꯝꯇ ꯑꯍꯥꯡꯕ ꯃꯐꯝ ꯑꯃꯗ ꯐꯝꯂꯒ "ꯆꯠꯄꯗ ꯋꯥꯔꯦꯗ, ꯀꯔꯤꯕꯨ ꯀꯥꯟꯅꯅꯕ ꯄꯪꯆꯠ ꯆꯠꯂꯤꯕꯅꯣ? ꯀꯔꯝꯕ ꯂꯥꯏꯒꯤ ꯁꯥꯞꯄꯨ ꯂꯩꯕꯅꯣ ꯈꯪꯗꯦ, ꯄꯪꯆꯠ ꯆꯠꯅꯤꯡꯉꯤ꯫ ꯁ꯭ꯋꯥꯏꯗ ꯆꯠꯄ ꯂꯦꯞꯄꯁꯤ, ꯌꯨꯝꯗ ꯍꯜꯂꯒꯦ꯫ ꯃꯐꯝꯁꯤ ꯂꯥꯛꯂꯒ ꯀꯔꯤꯕꯨ ꯊꯤꯔꯤꯕꯅꯣ? ꯍꯦ ꯈꯣꯡ ꯑꯅꯤ, ꯅꯣꯏ ꯑꯅꯤꯁꯨ ꯃꯃꯩ ꯂꯩꯔꯣ, ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯁꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯁꯦꯟꯅꯔꯨꯔꯁꯤ꯫ ꯅꯨꯄꯥꯁꯨ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯤ, ꯅꯨꯄꯥꯁꯨ ꯑꯃꯠꯇ ꯄꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯅꯨꯄꯤꯁꯤꯡꯁꯤꯁꯨ ꯎꯍꯩ ꯆꯥꯔꯒ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯅ ꯂꯩꯔꯦ꯫ ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤꯒꯤ ꯆꯥꯗꯥ-ꯅꯥꯎꯗꯥ ꯁꯟꯗꯣꯛꯄ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤꯁꯨ ꯍꯅꯨꯕꯤꯗꯨꯅ ꯁꯤꯔꯝꯗꯥꯏꯗ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯀꯔꯤ? ꯏꯕꯦꯟ ꯑꯍꯜꯅ ꯁꯤꯔꯝꯗꯥꯏꯗ ꯍꯥꯏꯕꯤꯔꯝꯕꯗꯣ ꯅꯪꯅ ꯅꯕꯦꯟꯒꯤ ꯅꯄꯨꯔꯣꯏꯕ ꯐꯥꯔꯒ ꯍꯥꯠꯈꯤꯕ ꯂꯥꯏ ꯅꯤꯡꯊꯧꯗꯣ ꯂꯩꯕꯥꯛꯇ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯍꯥꯠꯂꯣ ꯍꯥꯏꯔꯝꯂꯤꯕ ꯁꯤꯅꯤ꯫ ꯅꯄꯥ ꯍꯥꯠꯄ ꯃꯤꯗꯤ ꯂꯥꯏ ꯅꯤꯡꯊꯧꯅꯤ ꯍꯥꯏꯔꯝꯂꯤꯕꯁꯤꯅꯤ꯫ ꯁꯧꯔꯥꯡꯗꯨ ꯃꯌꯨꯝꯗ ꯍꯟꯅ ꯍꯟꯅ "ꯀꯥꯟꯅꯗꯦ, ꯇꯥꯏꯕꯪ ꯃꯤ ꯃꯨꯊꯠꯄ ꯄꯥꯝꯕ ꯂꯥꯏ ꯃꯄꯤꯗꯣ ꯍꯥꯠꯇꯣꯛꯄ ꯉꯝꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨꯒꯦ"꯫ ꯁꯣꯝꯅ ꯁꯣꯔꯥꯔꯦꯝꯕꯤꯒꯤ ꯈꯨꯜꯗꯅꯤ ꯂꯥꯏ ꯅꯤꯡꯊꯧꯗꯨꯗꯤ ꯂꯩꯕꯥꯛꯇ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯍꯧꯔꯛꯂꯝꯃꯤ ꯂꯥꯏ ꯅꯤꯡꯊꯧꯅ꯫ "ꯍꯨꯔꯥꯟꯕꯗꯨꯗꯤ ꯀꯗꯥꯏꯗ ꯂꯣꯠꯈ꯭ꯔꯦ? ꯍꯥ ꯏꯕꯦꯝꯃ?" ꯂꯣꯏꯉꯝꯕꯤꯅ ꯁꯥꯎꯔꯞꯅ "ꯍꯨꯔꯥꯟꯕ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯏꯄꯨ?" "ꯍꯩꯠ, ꯏꯄꯨ ꯀꯥꯏꯅ ꯀꯧꯔꯛꯀꯅꯨꯗ, ꯇꯥꯕꯗ ꯌꯥꯝ ꯍꯩꯅꯗꯦ꯫ ꯑꯩꯗꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯄ ꯂꯥꯏ ꯅꯍꯥꯅꯤ꯫ ꯁꯣꯔꯥꯔꯦꯝꯕꯤꯅ ꯌꯥꯝ ꯇꯞꯅ "ꯁꯤꯔꯝꯗꯥꯏ ꯃꯇꯝꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯕꯅꯤ, ꯑꯗꯨꯅ ꯅꯪꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ." "ꯀꯔꯤ? ꯑꯩꯒꯤ ꯁꯤꯔꯝꯗꯥꯏ ꯍꯥꯏꯕ? ꯂꯥꯏ ꯅꯤꯡꯊꯧꯅ ꯁꯤꯔꯝꯗꯥꯏ ꯍꯥꯏꯕ? ꯐꯔꯦꯅꯦ, ꯁꯤꯔꯒꯦꯅꯦ ꯑꯗꯨꯗꯤ꯫ ꯑꯗꯣ ꯑꯩꯕꯨ ꯀꯅꯥꯅ ꯍꯥꯠꯇꯣꯏꯕ? ꯍꯥꯠꯂꯨ ꯂꯥꯛꯑꯣꯅꯦ, ꯍꯥꯠꯂꯨ ꯂꯥꯛꯑꯣ ꯑꯗꯨꯗꯤ." ꯂꯣꯏꯉꯝꯕꯤꯅ "ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯌꯣ, ꯌꯧꯔꯛꯄꯁꯨ ꯌꯥꯏ ꯅꯪ ꯍꯥꯠꯇꯧꯕ ꯃꯤꯗꯣ." "ꯍꯩ, ꯅꯣꯏꯒꯤꯗꯨꯕꯨ ꯑꯩ ꯍꯥꯠꯇꯣꯏ ꯃꯤꯁꯤ ꯍꯨꯔꯥꯜꯂꯒ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯈꯤꯕ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯣ ꯑꯣꯏꯔꯝꯗꯣꯏ ꯃꯥꯜꯂꯤꯗ꯫ ꯍꯥ ꯃꯥꯗꯤ ꯇꯥꯏꯕꯪ ꯃꯤ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤꯅꯦ꯫ ꯍꯥ, ꯇꯥꯏꯕꯪ ꯃꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯖꯥꯠꯅꯦꯕ." ꯂꯥꯏ ꯅꯨꯄꯤ ꯑꯃꯅ "ꯃꯁꯤ ꯍꯥꯠꯄ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯤꯗꯣ ꯈꯔ ꯊꯨꯅꯗꯤ ꯐꯅꯤꯗ. ꯑꯩꯗꯤ ꯃꯁꯤ ꯍꯥꯠꯇꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ, ꯂꯥꯏ ꯏꯄꯨꯔꯣꯏꯕ." ꯂꯥꯏ ꯅꯨꯄꯥꯗꯨꯅ "ꯂꯥꯏ ꯅꯤꯡꯊꯧꯁꯤ ꯁꯤꯔꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯥꯏꯕꯪ ꯃꯤꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯐꯪꯂꯅꯤ. ꯃꯥꯒꯤꯁꯦ ꯃꯐꯝꯁꯤꯗ ꯁꯤꯕ ꯂꯥꯛꯄꯁꯨ ꯃꯥꯜꯂꯤ, ꯍꯥꯏꯕꯗꯤ ꯂꯥꯏ ꯅꯤꯡꯊꯧꯁꯦ ꯃꯈꯩ ꯌꯥꯝꯅ ꯂꯥꯡꯉꯤ ꯉꯁꯤꯗꯤ." ꯂꯥꯏ ꯅꯤꯡꯊꯧꯅ "ꯐꯔꯦ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯁꯦ. ꯑꯩ ꯍꯥꯠꯀꯦ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯁꯥꯞ ꯇꯧꯔꯝꯕ ꯎꯖꯥꯎ ꯄꯥꯝꯕꯤꯗ ꯄꯥꯟꯕ ꯎꯍꯩꯗꯣ ꯃꯗꯨꯒꯤ ꯃꯍꯩꯗꯨ ꯆꯥꯕ ꯇꯥꯕ, ꯑꯩꯉꯣꯟꯗ ꯏꯟꯕ ꯇꯥꯕ." ꯇꯥꯟꯖꯥꯗꯨꯗ ꯁꯧꯔꯪꯗꯨꯁꯨ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄ ꯇꯥꯟꯖꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏ ꯅꯤꯡꯊꯧꯒ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯁꯣꯔꯥꯔꯦꯝꯕꯤꯅ ꯁꯧꯔꯪꯗ "ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ, ꯅꯪ ꯂꯥꯛꯂꯕ ꯑꯣꯏꯔꯦꯀꯣ? ꯑꯩꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛꯇꯪꯗꯤ ꯐꯝꯂꯨ ꯂꯥꯎ." "ꯅꯪꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯀꯧꯔꯨꯔꯦ ꯁꯣꯔꯥꯔꯦꯝꯕꯤ. ꯅꯪꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛꯇꯪꯗꯤ ꯐꯝꯒꯦꯀꯣ." ꯁꯧꯔꯥꯡꯗꯨ ꯁꯣꯔꯥꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯐꯝꯕꯒ ꯁꯣꯔꯥꯔꯦꯝꯕꯤꯅ ꯇꯨꯃꯤꯟꯅ "ꯀꯗꯥꯏ? ꯅꯈꯨꯠꯇꯨ ꯄꯤꯔꯛꯑꯣ, ꯑꯗꯨꯒ ꯃꯁꯤꯗ ꯁꯥ ꯃꯥꯟꯕ ꯂꯥꯏ ꯅꯤꯡꯊꯧꯁꯤꯗ ꯎꯍꯩ ꯃꯍꯤꯁꯦ ꯃꯌꯥꯗ ꯅꯞꯁꯤꯜꯂꯒ, ꯑꯗꯨꯒ ꯃꯉꯛꯁꯝꯗ ꯀꯤꯟꯅ ꯁꯨꯖꯤꯜꯂꯝꯃꯨ. ꯂꯥꯏ ꯑꯇꯩꯅꯁꯨ ꯍꯥꯠꯂꯣ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯏꯪꯒꯤꯠ ꯉꯁꯥꯏꯅ ꯄꯤꯔꯛꯈ꯭ꯔꯕꯅꯤ." "ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯎꯍꯩ ꯑꯁꯦ ꯃꯌꯥ ꯑꯁꯤꯗ ꯍꯦꯛꯇ ꯁꯨꯡꯖꯤꯜꯂꯒꯦ. ꯃꯍꯤꯁꯦ ꯃꯄꯨꯡ ꯑꯣꯏꯅ ꯅꯞꯁꯤꯜꯂꯕꯗꯤ ꯀꯥꯝꯊꯣꯔꯛꯄꯁꯨ ꯌꯥꯏ." ꯂꯥꯏ ꯅꯤꯡꯊꯧꯅ "ꯀꯔꯤꯅꯣꯅꯦ, ꯅꯇꯩ ꯅꯅꯥꯎꯒꯤꯗꯨ ꯑꯣꯏꯅꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯍꯥ, ꯁꯤꯔꯝꯗꯥꯏꯁꯤꯗ?"
ꯁꯧꯔꯥꯡꯗꯨ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧꯗ ꯅꯌꯥ ꯌꯥꯝꯅ ꯈꯤꯒꯠꯂꯤꯅ ꯂꯥꯏꯅꯤꯡꯊꯧ ꯅꯪꯗꯤ ꯍꯩꯁ ꯃꯁꯤꯗꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯄꯗꯒꯤ ꯌꯥꯝꯅ ꯅꯋꯥꯡꯉꯤꯅꯦ ꯑꯗꯨꯗꯤ ꯑꯃꯨꯛꯀ ꯅꯣꯛꯀꯦ ꯑꯣ ꯂꯥꯏꯅꯤꯡꯊꯧꯗꯨ ꯃꯌꯥꯗꯨ ꯂꯥꯎꯅ ꯀꯥꯔꯒ ꯅꯣꯛꯂꯤꯉꯩ ꯁꯧꯔꯥꯡꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯎꯍꯩꯗꯨ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯌꯥꯗ ꯒꯤꯠ ꯂꯥꯎꯅ ꯅꯝꯁꯤꯜꯂꯤ ꯂꯥꯏꯅꯤꯡꯊꯧꯗꯨ ꯎꯍꯩꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯁꯥꯏ ꯑꯗꯨꯒ ꯃꯁꯤꯗꯤ ꯎꯍꯩꯗꯨꯅꯤꯅ ꯃꯁꯤꯗꯤ ꯌꯣꯠꯇ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯀꯥꯝꯗꯣꯛꯍꯧꯗ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯂꯥꯏꯅꯤꯡꯊꯧꯗꯨ ꯎꯍꯩꯗꯨ ꯀꯥꯝꯊꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯁꯧꯔꯥꯡꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯈꯅꯥꯎꯗꯨꯗ ꯀꯤꯅ ꯖꯣꯞ ꯂꯥꯎꯅ ꯊꯤꯟꯖꯤꯟꯈꯤ ꯂꯥꯏꯅꯤꯡꯊꯧꯁꯨ ꯎꯍꯩꯗꯨ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯁꯤꯟꯈꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯈꯨꯜꯗꯨ ꯍꯧꯖꯤꯛ ꯅꯨꯄꯥ ꯃꯆꯥ ꯃꯆꯥꯁꯤꯡ ꯂꯩꯕ ꯎꯔꯦ ꯁꯣꯔꯥꯔꯦꯝꯕꯤꯁꯨ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ ꯁꯧꯔꯥꯡꯁꯨ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯧꯔꯥꯡꯅ ꯂꯥꯏꯒꯤ ꯃꯄꯣꯛꯇꯒꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯒ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯥꯗꯥꯅꯧꯗ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯇꯨꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯅ ꯉꯝꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯗꯨꯅ ꯇꯥꯏꯕꯪ ꯃꯤꯁꯤꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ